नुमित खरानिदी हौख्री पुमहेनबगी थमोई मनुंगदा लोना साकपा नुंगी ओइबा मरी अदुदी अदुमक मुथतपा ngamda लेख्री पामजबा लैरांग अमबु लेखोंग निंगथीना सोमजरगा इराई लाइना खंगु थक्ता मागी लेकोलदगी हुदुना पुखिबदुदा पुकनिंग वाखल थवाई हक्सांगदो लोइना पिक्सिलगा सोनथख्रबनी पामजबा खोइदाबा सिंगेल अदुना हुरानबना हुदुना पुरगा सख्रबदा पुमहेनबगी थमोइदा फाउरिबा इहुल खुदिंगमक्सिंगदो असाउबा हाइबदुदा लोइना ओनथखिबनी मरक्सिदा पुमहेनबगी लेकोलदा ngausabi mayol sana कौबी लेरांग अमना तत्तना हाइररबनी पुमहेनबा मंगोंदा मदुदी मागी थमोइ लेकोलदा सातलंबी लेरांग अदुदी मागी महुत सिल्लगा मागा लैसक लैसु खेनरबसु माबु मांख्रिबा सिंगेल अदुमकनी खन्ना लेखोंग सोमबियु माबुसु हवनबियु मागी मफम पियु हाइना तत्तना निंगाइ तौरबनी अदुबु तौजरुरिबा निंगाइ अदु अरेंबा ताबीद्रबा निंगाइ तादुना अदुमक लैख्रबनी mayol sana mana haiseba wa maset amada phauba pumhenba mana magi nakongsida happy khijabani matausida singel saklo lauribi mayol sana madi thamoido laiman oidunata asum lelaga wakhal ninda tawduna lakjarabani matam singado ayuktuni pumhenba mobile da thabaki karigi wari khara saraga leirei gaga somai gai sibu kamai tawrige phondudagi sukhumlei nupagi khonjelda थबकी वादी लोइना निंगथीना फजना वाक तौरी पुमहेनबा अदुम फगना उरी हाइबा तारे ओ याम फरे दुदी कका अदो नंगबो सोमना कंदगा इहाय हाइदोरक्ट्रे कैदौरे अदोंगी दुदा मरोइबा थबकसिंग लैबगिरो पुमहेनबना नतिदा कका लंबी लमदांगसु खरा जादबा खेनबसिदा फनेक्ता हाइदोरकपदो मपा सानागिदा तौबने ओ ऐदी सोमना सुक्ला कलाक्तबसिदा भाव अमा तौरुरे नदी कका दुगी कका होई मयाम लैरी खंबगी ऐसु नसाना खसिक लाइथोकना हाइबदी वखल ग्यागना लेजबनी फोनदुदा नोक्लई नुपादो अदुगा अदुगी बुदी थबक तौमिनबा बिजनेस तौबा हाइसी थमोइ सेंगनबा पुक्सेल खोइनदबा असुम्बा तौमिनबना ख्वाइदगी तंगाइ फदबनी थबक तौमिनरिबदुगी मरक्ता पुक्सेल सेंगलक्ट्रबदी थबकतो साउखटपगी महुत हेना पुथाबा हेना लाक्लदबनी पुमहेनबना होय कका नाइबी ताकपिरी मयाम तो लोइरे सुमी असेंगबनी असिगुम्बा ककागे फबा तमजनिंगाइ ओइबा मगुल सि लेबना नसाना ककाबुसु याम थासबा थमजबनी अदुगी बुदी मिकुपतुदा पुमहेनबना वरी सानरिबा मियोइदो अतै कनानते मखोइगी गारीगी कंपनीदा थबाइन खांग पुंबा यंगसिनबा हेड ओइना थंबा मियोइ अदुगनी हनक मरक्सी पुमहेनबा अदोमलोमगी कंपनीदुदा चथोक्लगा यंगसिन खोसिन तौबसी खरा वाटलबनी मरम अदुननी मिकुखरगी मांगदा नुपादुना हाइरखिबा वाफमदो नुपादुना मुक मखा सबथरदुना हाइरई अदु नंगबु ngasi nongmani ni sida somna kalomda khara haidorowdana nanga warisu khara saning bulai maroina hoi kaka soidana haidorakna bonage ado wari hari se gari gi matang oiduno company gi da sumoidoira hoi ga doini o adudi hausi khara samlamna haibiro ne kaka ise sumdawbani handak nongna thorakpa gari model do somda miniam di ma leinare ne haibidi kaka वाइबगी रेंटल याहनबिरो हाइदना लाक्लिबसी फनदि यामने तुपा पाखंगना सिंगसिना खित हेली लाक्लिबा पुमहेनबा तुमिन मिकुप अमनि लेख्रे अदुगा मदुगी मतुंगदा होय कका अथुबदा मदुगी सर्विस तुसो अवेलेबल ओइनबा तौरसे अनौब थोरकपदा ngairiba मॉडल ओइबनिना खरसो नुंगाइतब अदगी रेंटल चार्जसो सावरक्तबा यारoi अदुना सावरगदि मुक सावमले हाइदना मुक मरोलोला कदौरिनी अदुना कका इखोई कुपना वा खनबा मसंगलिसिदी अदुनी मसिगी कका ना हारिबदो नंग लाओ हाइदना होय कका हये हंगसिसिदा लाकनबा तौरगे नुपा अदुना अदो नंग कका दे नंगी लुहोंबसु यावबा ngamhौद्रे अदुना इमौ मसकसु खंग्द्रेने पुमहेनबा लुहोंग खोंदोंबगी वरी तौरकपदुदा तुमिन लैखी नुपा अदुदी अदुमक मखा तारदुना अदुना यारदी नंगना लाकपदा इमौदुसु खरा पुबिरो अखोइगसु सखंग मैखंग नहुननब पुमहेनबा हंदक मुक्ति तबलबना होय कका हेक पुरकपा हाइदुने दुगिदी फरे दुदी नंग कका मुक थमलगेको सोइरन
ꯑꯊꯨꯕꯗ ꯁꯣꯝꯗ ꯂꯥꯛꯅꯕ ꯍꯥꯏꯗꯣꯔꯛꯅꯕ ꯇꯧꯔꯣꯀꯣ ꯄꯨꯝꯍꯦꯟꯕ ꯍꯣꯏ ꯀꯀꯥ ꯋꯥꯗꯣ ꯍꯥꯏꯅꯔ ꯃꯇꯨꯡ ꯀꯣꯜꯗꯨ ꯊꯝꯅꯔꯛꯂꯦ ꯐꯣꯟꯗꯨ ꯊꯝꯅꯔꯕꯗ ꯄꯨꯝꯍꯦꯟꯕꯗꯣ ꯁꯣꯔ ꯑꯃ ꯁꯥꯒꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯂꯤ ꯃꯣꯂꯤ ꯁꯣꯜꯂꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯁꯦ ꯇꯧꯉꯝꯃꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯁꯛꯅꯈ꯭ꯔꯦ ꯁꯣꯟꯅꯈ꯭ꯔꯦ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯁꯨꯝ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯐꯝ ꯑꯃꯠꯇꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯂꯩꯇꯦ ꯌꯥꯎꯗꯦ ꯅꯪꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯈꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯐꯝꯗ ꯁꯔꯨꯛ ꯇꯥꯜꯂꯛꯄꯅꯤ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯀꯟꯅꯕ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯟꯁꯤꯜꯂꯛꯂꯤꯕ ꯊꯃꯣꯏꯒꯤ ꯖꯒꯥꯁꯤꯡꯁꯤꯗ ꯑꯁꯨꯝ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯝꯅ ꯅꯪꯒꯤ ꯅꯃꯥ ꯄꯥꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩ ꯑꯃꯨꯛ ꯈꯜꯂꯛꯂꯤ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯤ ꯃꯌꯣꯜ ꯁꯅꯥꯅ ꯃꯥꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗꯨꯗ ꯅꯤꯡꯍꯟꯅꯕ ꯄꯣꯛꯂꯤ ꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯃꯅꯤ ꯃꯃꯧꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯊꯣꯡ ꯊꯥꯛ ꯇꯧꯃꯤꯟꯅꯔꯤ ꯏꯟꯗꯨ ꯃꯥꯅꯗꯤ ꯃꯌꯣꯜ ꯁꯅꯥꯕꯨ ꯆꯞ ꯆꯥꯅ ꯅꯨꯡꯁꯤꯕ ꯉꯝꯈ꯭ꯔꯦ ꯃꯃꯧ ꯑꯃꯗ ꯎꯠꯀꯗꯕ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯗꯨꯃꯛ ꯎꯠꯂꯤ ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯏꯟꯗꯨ ꯑꯃꯗꯤ ꯑꯕꯤꯔꯥꯝ ꯑꯍꯜ ꯑꯅꯤꯁꯤꯕꯨ ꯌꯥꯝ ꯂꯨꯝꯅ ꯈꯜꯂꯒ ꯆꯠꯆꯔꯤꯕꯅꯤ ꯏꯟꯗꯨꯅ ꯎꯇꯤ ꯊꯣꯡꯕꯗꯤꯅꯦ ꯏꯃꯥꯒꯤ ꯑꯣꯏꯅꯗꯤ ꯊꯥꯎ ꯌꯩꯔꯒ ꯊꯣꯡꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯏ ꯍꯣꯔꯦꯟ ꯊꯥꯎ ꯌꯩꯍꯧꯀꯣ ꯏꯃꯧ ꯏꯕꯦꯝꯃ ꯃꯌꯣꯜ ꯁꯅꯥꯁꯨ ꯈꯨꯝꯂꯛꯏ ꯑꯗꯨꯝ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯇꯧꯖꯒꯦ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯑꯣꯡ ꯑꯗꯨꯃ ꯍꯣꯏ ꯇꯧꯔꯣ ꯁꯪꯒꯣꯝꯁꯨ ꯂꯩꯕꯅꯤ ꯃꯗꯨꯁꯨ ꯍꯥꯞꯆꯤꯟꯁꯤꯀꯣ ꯍꯦꯟꯅ ꯊꯨꯝꯅ ꯑꯣꯏꯅꯝꯂꯒ ꯃꯍꯥꯎ ꯑꯃ ꯊꯣꯛꯄꯅꯦ ꯎꯇꯤꯗ ꯁꯪꯒꯣꯝ ꯍꯥꯞꯄꯁꯦ ꯍꯣꯏ ꯏꯃꯥ ꯍꯥꯞꯆꯒꯦ ꯇꯧꯔꯣ ꯏꯃꯥ ꯉꯥꯁꯤꯡꯁꯦ ꯇꯥꯎꯊꯣꯛꯄꯤꯔꯛꯂꯒꯦ ꯅꯪ ꯎꯇꯤꯗꯣ ꯍꯣꯠꯅꯖꯔꯣ ꯃꯌꯣꯜ ꯁꯅꯥ ꯎꯇꯤ ꯊꯣꯡꯂꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯟꯗꯨ ꯃꯥꯁꯨ ꯉꯥ ꯑꯀꯛꯄꯁꯤꯡꯗꯣ ꯊꯨꯝ ꯃꯆꯨ ꯍꯥꯞꯇꯨꯅ ꯍꯥꯏꯔꯞ ꯇꯥꯎꯊꯣꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯑꯕꯤꯔꯥꯝꯗꯨ ꯆꯪꯂꯛꯇꯨꯅ ꯑꯩ ꯆꯥꯒ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯃꯌꯣꯜ ꯁꯅꯥꯅ ꯂꯩꯔꯤꯌꯦ ꯄꯥꯕꯨꯡꯒꯤ ꯆꯥ ꯈꯥꯛꯂꯒ ꯊꯝꯂꯤꯌꯦ ꯀꯗꯥꯏ ꯍꯩꯔꯛꯎ ꯃꯌꯣꯜ ꯁꯅꯥ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯂꯦꯞꯂꯒ ꯃꯀꯨ ꯑꯣꯏꯔꯤꯕ ꯑꯕꯤꯔꯥꯝꯒꯤ ꯆꯥ ꯍꯩꯅꯕ ꯍꯣꯠꯅꯈꯤ ꯏꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯐꯔꯛꯁꯤꯗ ꯆꯥ ꯑꯃꯨꯛ ꯊꯛꯆꯤꯟꯕꯤꯗꯧꯔꯤꯕꯗꯨꯕꯣ ꯅꯤꯡꯊꯤꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯑꯣꯏꯅ ꯆꯥꯕꯤꯕ ꯌꯥꯗ꯭ꯔꯣ ꯂꯣꯏꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ ꯑꯕꯤꯔꯥꯝꯅ ꯅꯃꯥ ꯑꯩ ꯉꯁꯤꯒꯤ ꯆꯥ ꯊꯛꯇ꯭ꯔꯤꯅꯤ ꯑꯗꯨꯒꯤꯅꯤꯅꯦ ꯅꯪꯕꯣ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯗꯨ ꯑꯃꯨꯛ ꯊꯛꯆꯤꯟꯕꯤꯔꯕꯗꯤ ꯆꯥꯛꯂꯣꯝꯗꯗꯤ ꯆꯥꯕ ꯌꯥꯔꯛꯂꯔꯣꯏ ꯍꯥꯏꯖꯕꯅꯤ ꯌꯥꯅꯤ ꯑꯗꯨꯒꯤꯗꯤ ꯃꯌꯣꯜ ꯁꯅꯥ ꯇꯞꯂꯤ ꯂꯥꯛꯂꯒ ꯃꯒꯨ ꯏꯕꯨꯡꯉꯣꯗ ꯆꯥꯗꯨ ꯄꯤꯔꯛꯇꯨꯅ ꯁꯤ ꯄꯥꯕꯨꯡ ꯑꯕꯤꯔꯥꯝ ꯆꯥ ꯀꯞꯇꯨ ꯂꯧꯔꯗꯨꯅ ꯊꯛꯄ ꯍꯧꯏ ꯑꯗꯨꯒ ꯀꯔꯤ ꯃꯊꯦꯜꯕꯨ ꯊꯣꯡꯂꯕꯒꯦꯅꯦ ꯉꯁꯤꯒꯤ ꯏꯟꯗꯨꯅ ꯃꯣꯂꯤ ꯃꯊꯦꯜꯒꯤꯕꯨꯗꯤ 3 ꯇꯧꯔꯦ ꯎꯇꯤ ꯆꯥꯗꯕ ꯀꯨꯏꯔꯦꯗꯅ ꯎꯇꯤ ꯑꯁꯪꯕ ꯑꯃ ꯇꯧꯔꯦ ꯑꯗꯒꯤ ꯏꯔꯣꯟꯕ ꯑꯃꯒ ꯑꯗꯨꯒ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯥꯁꯤꯡꯗꯣ ꯇꯥꯎꯊꯣꯛꯂꯒ ꯆꯥꯔꯁꯦꯅ ꯇꯥꯎꯊꯣꯛꯂꯦ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯆꯞ ꯆꯥꯔꯦ ꯑꯩꯁꯨ ꯎꯇꯤ ꯆꯥꯅꯤꯡ ꯂꯩꯔꯝꯕꯅꯤ ꯉꯁꯤꯁꯨ ꯊꯕꯛ ꯉꯟꯅ ꯍꯥꯏꯗꯣꯛꯄꯤꯒꯗꯧꯕ ꯂꯩꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥꯕꯣ ꯂꯩꯇꯦ ꯉꯁꯤꯗꯤ ꯏꯚꯤꯅꯤꯡꯗꯨ ꯃꯟꯇ꯭ꯔꯤ ꯈꯔꯒ ꯃꯤꯇꯤꯡ ꯑꯃꯇꯪ ꯂꯩ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯣ ꯐꯔꯦ ꯅꯅꯤ ꯅꯃꯧ ꯇꯥꯟꯅꯗꯅ ꯊꯣꯡ ꯊꯥꯛ ꯇꯧꯃꯤꯟꯅꯖꯔꯣ ꯏꯃꯧ ꯏꯕꯦꯝꯃ ꯎꯇꯤꯗꯣ ꯃꯔꯩ ꯃꯨꯟꯅ ꯊꯣꯡꯉꯨ ꯍꯥꯎꯍꯟꯁꯤꯀꯣ ꯃꯌꯣꯜ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯄꯥꯕꯨꯡ ꯅꯃꯧ ꯊꯣꯡꯖꯒꯦ ꯇꯧꯔꯣ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯥ ꯑꯗꯨꯗꯒꯤ ꯑꯕꯤꯔꯥꯝꯗꯣ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯏꯟꯗꯨꯅ ꯃꯃꯧꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪ ꯄꯥꯕꯨꯡꯗꯤꯅꯦ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯗꯣ ꯄꯥꯝꯖꯕꯅꯤ ꯌꯥꯝꯅ ꯑꯗꯨꯅꯅꯦ ꯍꯥꯏꯔꯝꯂꯤꯕꯗꯣ ꯊꯥꯏꯅ ꯑꯥꯒꯦꯗꯒꯤ ꯍꯧꯅꯅꯦ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯁꯦ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯆꯥꯖꯔꯛꯄꯅꯤ ꯃꯌꯣꯜ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯣꯏ ꯏꯃꯥ ꯅꯃꯧꯁꯨ ꯅꯤꯡꯊꯤꯅ ꯊꯣꯡꯖꯒꯦ ꯇꯧꯔꯣ ꯏꯃꯥ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦꯀꯣ ꯉꯥꯁꯤ ꯏꯃꯥ ꯊꯣꯔꯛꯂꯒ ꯑꯗꯨꯝ ꯇꯥꯎꯊꯣꯔꯛꯂꯒꯦ ꯃꯆꯨ ꯊꯨꯝ ꯇꯣꯠꯄꯒꯤ ꯉꯥꯏꯍꯥꯛ ꯂꯩꯖꯔꯁꯅꯨ ꯍꯣꯏ ꯏꯃꯥ ꯏꯟꯗꯨꯗꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯉꯥ ꯍꯥꯞꯂꯤꯕꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯏꯟꯗꯨ ꯃꯁꯥꯒꯤ ꯀꯥꯅ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯏ ꯏꯟꯗꯨꯅ ꯆꯪꯂꯛꯄꯗ ꯄꯨꯝꯍꯦꯟꯕꯗꯣ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯈꯨꯗꯥꯡꯒꯤ ꯘꯔꯤꯗꯨ ꯁꯤꯖꯤꯜꯂꯒ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯟꯗꯨꯅ ꯇꯞꯂꯤ ꯀꯗꯥꯏꯗ ꯆꯠꯅꯕꯒꯤꯅꯣ ꯅꯪꯅ ꯅꯐꯤ ꯍꯣꯡꯂꯤꯕꯁꯦ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕꯁꯨ ꯇꯞꯂꯤ ꯀꯝꯄꯦꯅꯤꯒꯤ ꯃꯤꯇꯤꯡ ꯑꯃ ꯀꯧꯔꯛꯄ ꯑꯗꯨꯒꯤꯅꯤ ꯑꯣ
Indu tumin mikup amani leire matungda sat amu. Nangi meeting si pung kayadagi haugadau meeting no. Pumhenba mamai be mada yenglai aduga muk onthokraga mit yengdo. Ima karigino adu hangbiriba bo. Imana isagi thabakta panabagi haksi leitrabro. Mama ama oina nangbu isa ama oina nangi thabai khang pumbagi matangsi aina khangpham yengsinpham thoi. Madugini aina hanglaklibase. Pumhenba handak mukti tapli. Pung tara makai sidagi haugadabani. Indu nasat hausik sinha pung kaya taraba. Ima yengo nasagi siribu khudangi gari duda pung kaya tarage haibado. Pumhenba tapli. Nipan tapda ngai. Aduga karigino pung tara makaida haugadauba taugadauba meeting adugidamak nangna hausidagi oina naphinarol setlaga yumsidagi thokna hotnaribase. Masina karigino imagi pumhenba. Pumhenbado mamai be me indugi wahang aduda pakum piba haitre tumin mamai do non tharap tawraga oina leire. Indu khongpham khasik amuk naksilaklaga. Nangna handak tawriba mayamsi karino. Ima nangna hausiktagi satki hotnaribasigi maramsi karigino. Nangna yumgi sa ising ningthina sarak thaknakribasi kayam kuire. Ha kayam kuirage. Ngasi nangna nganta satki hotnaribasisu yumsigi imungsigi sak Imau mayo sanagi makhutna thong thak to mathelu koi singdu saroi haina khanbagi ningbagi natro. Pumhen makhumpham khangdre sengna mamai be magi wahang mayam duda. Imagi pumhen ba nangna tawriba mayam nangna holiba sorgi kanglon thangliba khongthang madu singdo ima loina khangi. Ima gyan taba ngamini laina. Ima chak tudi ai saningdabagi charroigi tawbane. Aduga aina nganna thoklakliba Atopa mi unagadauba leiba adugini. Indu nasat marau leina masada yenglaklaga. Nangi oidaba wahai mayam singdo imana aina khanglaroi sira nangi si pumhenba. Aina khanglaroi siro. Ima yumma mapanba haibasi lubani. Nangna tawriba mayam sidi soy yamna soy. Nangi maungsi nasana semdoknabu hotnaw. Nangna lakliba imau asida yengliba mit yeng utliba na taw singdo thado. Madu singdo thuna thado. Pumhenba handak mukti khonjal wanglapna. Ima aina ngasi nasana sum tarukpa honglakpagi maramse. Kaigino khambijiba. Manani. Imana namauni haina haijariba mithin gai nupi sina ohelakpa aigi masak ngaktani. Imagi pumhenba ima taningde. Madu singdo haukre loikre haujikti nupi masa asiga nanga luhongduna launa leinare maramduna haukiba hanagi waram wari pumba loina khudimak singdo kauthokpagi matam oire aduna nang kauthok aduga nang imau siga nungsi sanana leinaba laiminanaba taw hotna ima aina mabu mayol sanabu nungsiba haibadudi oithoktabani aina mabu tarai hektamak nungsibadi sukngam ngamloi indu khonjal wanglam adudi nangna nungsiribasi kanano ha nangna nungsiribasi madugi nupi masa nangna yumsida imungsida purakhibi nupidura ha madugi nupi masa duro Pumhen matumi leiki induna makha taraduna nangna nungsiriba nupi dugi manungda kari aronba palake nangna nungsiriba nupi dugi manungda kari aronba paulai khangdana nungsiriba nangsi ngaktaba ngamdi magi bungo Pumhenba mamai be magi wahai duda mamai be mati yenglai Imana sumadugi nupi masado yam nungsiki nangna yumsida purakpa numitto maduda aina kayada harauzaki ba isaga khangnaba nupini aigi mawoigadobini haidana yamna nungsiba pokibani adubu nungda saklonani naibini mani adugi sumathakta nang amadi mahak nakhoi anigi laibakta tamlamdabani panthung yau haina tamlamdabani masi nangna karigi khangdabano Mamai be magi wahai mayam tuna pumhenbagi makok tu ngauri haira e gyan tadana karino kainoima usigi nungda lona satba lunsat haibadi kainoima mayak singna haibiyo indu marau leina nanga khangnaba nupini nungsinabini madu isana khangpham thokpani nasana khangnabu hotnazaw madu imana nangonda takadawba nate imagi pumhenba nangna haukiba singdo
sum ningsinglaga leiduna ninghannaraga nasana nasabu mathong khangna asawba pokhallaga ningamdana leibagi mahut nang wakhal taro isa wakhal taro nangi nanakta nangi namak laksari nupi masasi lausinbiyu mabu nungsibiyu karigino nakoini selakminaraga nangna asuk mabu asumna tathi tawoina thamliba karigi tamthiba mityengna yengliba tawganu madu tawganu imause nupi imongna langliba maisase nama isu khangi ui maduna nangna khaliba nangna tawriba madu singdo lepu thangliba khongthang ado hando yam thun handoknaba taw imagi pumhenba makoktu pairaga tumin ngahak laikre aduga ima aina mayo sanabu senkiba leite nacha khangte yare madugi wado inaw nawna muk popthoraklano hawjikti ma nangi nupi oire aduna nangi thongdang yam sauna mangonda lei aduna nangonda magi hak pigadobani ima aina haribu wa mayamse sibu thawoidana amata tawrakpa yaroi nang ka helabani pumhen matumi laikre induna wakhal khanthau ingna aduga nangi wakhal adudagi kanadraba nupi masadu busu laphanko magi darkar kaisu oide nangi punsi hawjikti nangna hawjik khangadobasi nangi nanakta leribi mayol sanagi dama khangadobani masi khalo gyan taw imagi pumhenba tapna thariba sofa du phamtharakle indu masagi matawdo yengla matung khongthangdo mamai leiduna thanglaga chatpa hauna hairei yum sidagi ngasigi namitta imongna thongli langliba mathelu koisingse sadana nang khongkap amat thangdoktuna satpa yaroi thokiba yaroi imabu wayamna ngangnangano nang angangna trabani wakhal khanthaba ngamlabani gyan taw indu madi wahai krasingdo hairamla matung tapna masagi ka adudagi thokraga satkre pumhenba madi adumak sofa du phamna soirongum tumina solaklami mathanata karino aigi mana aingonda haribu wafam mayamdo karino tusi magi aronba wari aronba lunchatsina kari oiram kadoriba tate yaroi lusi mana aingonda minamkide mana aingonda minamkiba leite aronba thamba karisu leite oidabani aigi mana hariba singno oidabani aigi lusina aronba lonchat chatkiba suklai leite induna hairamba wahai aduna pumhenbagi makok aduda yam tamthiba sathiba wahang mayam ama mathanata madomnata thoraklari hanjin wahang tawjarabasu pakhum kawba mahaktudi phangba kawba leikhije adubo pumhenba magi thamoidudi sathina sonthare wakhal leitadri aduga magi yeknabi oiribi mithen gainupi adudana hena pukningna yekpa helakpagum tawrei ingna leijaramba igi punsise nangna mithin gainupi nangna maram oiraga aibo muthong maram khangdabi ipak amada singthaduna irakna hanbigadawre adubo nangna ise ipak tu singthaduna su eidi nangi ipaksida irakna duna siroi ai sibagi mahut nangbu oina ipak aduda namsilaga hatpa tare aina nangoina hatlam tare nangna maram oiraga aigi punsisina kangkhong saibani lucy mana inaktagisu lakibani khudingmak sigi haurakphamdi nangna mithingai tawngambi nangna pumhenbagi wakhal aduna tainafam khanglakmandraduna mara leijadrabi manakta nungsibi khani jaribi tolabi nupi mangonda oina taisinbikri ashauba pumba nupi magi mathakta loina haitharaktuna khudingmak mahaknani tawngambi manani haina maral sibirakli lausinjaba taribra sibirakliba maral singadu oiradra aranba nungsijarubi mahakna nungsibagi-damak tawngambi oirubi mahakna aduma pumhenbagi thamoina magi manakta asum naksinjaraklibi magi nungsibabu bekhya oina nijaraklibi nupi macha asibu
ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯒꯤ ꯃꯍꯨꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯑꯁꯥꯎꯕ ꯄꯣꯛꯂꯛꯂꯦ꯫ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛꯁꯤ ꯆꯥꯝꯃ ꯍꯦꯟꯒꯠꯇꯨꯅ ꯍꯦꯟꯅ ꯃꯌꯣꯜꯁꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯁꯥꯎꯕ ꯍꯪꯒꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯛꯂꯦ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯒꯟꯕ ꯃꯇꯤꯛꯀꯤ ꯂꯩꯕ ꯗꯨꯔꯕꯥꯁꯥ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯃꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯃꯈꯩ ꯂꯥꯛꯅꯒꯦ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗꯨꯅ ꯅꯤꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯑꯃ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯃꯥꯡꯕ ꯌꯥꯔꯣꯏ, ꯃꯥꯒꯤ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯋꯥꯈꯜꯗ ꯅꯤꯡꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯕ ꯍꯣꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯗꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯑꯗꯨꯃꯛ ꯅꯤꯡꯈꯤꯕ ꯄꯥꯝꯖꯈꯤꯕ ꯅꯨꯡꯁꯤꯕꯗꯨꯗ ꯄꯥꯝꯖꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯁꯧꯔꯥꯡꯅꯕ ꯃꯇꯧ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ ꯁꯣꯐꯥꯗꯨꯗ ꯄꯨꯝꯍꯦꯟꯕ꯫ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨꯗ ꯃꯀꯣꯛꯇ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯄꯨꯂꯞ ꯅꯣꯟꯊꯗꯨꯅ ꯂꯩꯔꯛꯏ ꯃꯤꯀꯨꯞ ꯈꯔ꯫ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯈꯪꯍꯧꯗꯅ ꯃꯤꯠꯃꯥꯡꯗ ꯃꯁꯦꯡ ꯃꯔꯥꯡ ꯑꯃ ꯎꯔꯛꯏ꯫ ꯑꯗꯨꯉꯩ ꯅꯨꯃꯤꯠ ꯑꯃꯒꯤ ꯋꯥꯔꯤꯗꯨ꯫ ꯅꯨꯃꯤꯠꯇꯨꯗꯗꯤ ꯅꯣꯛꯃꯤꯟꯅꯈꯤꯕꯅꯤ ꯃꯤꯅꯣꯛ ꯑꯣꯏꯅ ꯌꯨꯝꯐꯝꯁꯤꯗ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯅꯣꯛ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ, ꯃꯤꯅꯣꯛꯀꯤ ꯃꯍꯨꯠ ꯃꯩꯁꯥ ꯑꯣꯏꯅ ꯂꯥꯡꯂꯩ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯃꯤꯠꯃꯥꯡꯗ ꯇꯞꯅ ꯇꯞꯅ ꯃꯁꯦꯡ ꯃꯔꯥꯡꯒꯨꯝ ꯎꯔꯛꯂꯝꯃꯤ ꯑꯁꯨꯝ ꯑꯁꯨꯝ꯫ ꯅꯨꯡꯁꯤꯅꯕꯗ ꯂꯝꯕꯥ ꯂꯩꯇꯕ ꯂꯩꯇꯕꯤ ꯑꯅꯤꯅꯤ꯫ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯂꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯉꯝꯂꯣꯏ꯫ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯤꯅ ꯍꯦꯟꯅ ꯍꯦꯟꯃꯟꯕ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯂꯣꯠꯄꯗ ꯋꯥꯅ ꯊꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯕꯅꯤ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯨꯁꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯈꯪꯈ꯭ꯔꯦ꯫ ꯏꯟꯗꯨ ꯃꯥꯗꯤ ꯃꯣꯃꯣꯟꯀ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯗꯤ ꯊꯣꯛꯅ ꯊꯨꯅ ꯄꯥꯈꯪꯒ ꯐꯥꯔꯝꯃꯦꯗꯅ?" ꯄꯨꯝꯍꯦꯟꯕꯁꯨ ꯃꯀꯣꯛꯀ ꯈꯣꯠꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯐꯥꯗꯦꯗ ꯏꯃꯥ." "ꯄꯥꯈꯪꯗꯤ ꯐꯥꯗꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗꯤ ꯀꯣꯏꯔꯤꯕꯅꯤꯅꯦ ꯅꯪ?" ꯄꯨꯝꯍꯦꯟꯕ ꯅꯣꯛꯂꯒ ꯑꯗꯨꯃꯛ, "ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯅꯨꯡꯁꯤꯃꯟꯕꯗꯨꯒꯤ ꯀꯣꯏꯔꯤꯅꯤ." "ꯅꯨꯡꯁꯤꯅꯤ, ꯏꯆꯥꯇꯅꯤ ꯅꯨꯡꯁꯤꯕ ꯍꯩꯔꯤꯕ, ꯅꯨꯄꯤ ꯅꯨꯡꯁꯤꯔꯤꯕ." ꯄꯨꯝꯍꯦꯟꯕ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ ꯏꯀꯥꯏꯅ ꯅꯣꯛꯂꯒ ꯑꯣꯏꯅ ꯂꯩꯔꯛꯏ ꯏꯟꯗꯨ ꯃꯥꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ꯫ "ꯑꯗꯣ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯏꯃꯥꯁꯨ ꯏꯆꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯒꯗꯧꯕꯤꯗꯣ ꯑꯗꯨꯒ ꯑꯃꯨꯛꯇ ꯁꯛ ꯈꯪꯅꯍꯜꯂꯨꯗꯅ, ꯁꯦꯒ ꯃꯥꯏꯒ ꯇꯧꯗꯅ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯒꯦ." ꯄꯨꯝꯍꯦꯟꯕꯅ, ꯍꯣꯏ ꯏꯃꯥ, ꯈꯪꯅꯍꯟꯒꯦ. ꯑꯩꯅꯁꯨ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯕꯅꯤ ꯍꯥꯟꯅ." "ꯑꯗꯨꯅꯤꯅꯦ, ꯌꯨꯝꯁꯤꯗ ꯄꯨꯔꯛꯎ ꯅꯣꯡꯃ, ꯑꯩꯈꯣꯏꯗ ꯀꯣꯏꯊꯣꯛꯍꯜꯂꯛꯎ." ꯄꯨꯝꯍꯦꯟꯕ ꯍꯔꯥꯎꯅ, "ꯍꯣꯏ ꯏꯃꯥ, ꯅꯆꯥꯅ ꯄꯥꯝꯖꯔꯤꯁꯤꯁꯨ ꯃꯗꯨꯃꯛꯅꯤ." "ꯑꯊꯨꯕꯗ ꯀꯣꯏꯍꯜꯂꯛꯎ ꯏꯃꯧꯗꯣ ꯌꯨꯝꯁꯤꯗ, ꯃꯁꯛ ꯃꯇꯧꯅ ꯀꯔꯝ ꯇꯧꯏ, ꯃꯕꯨꯛ ꯃꯄꯥꯎꯅ ꯀꯔꯝ ꯇꯧꯏ ꯍꯥꯏꯗꯅ ꯈꯪꯗꯣꯛꯀꯦ ꯏꯃꯥꯅ." "ꯏꯃꯥ, ꯃꯁꯛꯀꯤ ꯍꯥꯏꯔꯗꯤ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ, ꯃꯥꯃꯨꯛ ꯐꯖꯕꯤ ꯂꯩꯔꯝꯃꯔꯣꯏ ꯁ꯭ꯋꯥꯏꯁꯤꯗ. ꯑꯗꯨꯒ ꯃꯕꯨꯛ ꯐꯕꯒꯤ ꯍꯥꯏꯔꯒꯗꯤ ꯂꯩꯇ꯭ꯔꯦ ꯏꯃꯥ, ꯁꯥꯊꯤꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤ." ꯏꯟꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯅꯪꯅ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯏꯃꯥꯅ ꯍꯛꯊꯦꯡꯅꯅ ꯑꯣꯏꯅ ꯎꯅꯔꯒꯅꯦ ꯈꯪꯕꯗꯨ ꯄꯥꯝꯃꯤ." "ꯍꯣꯏ ꯏꯃꯥ, ꯅꯆꯥꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯏꯃꯥꯒꯤ ꯃꯃꯧꯗꯣ." "ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ." ꯄꯨꯝꯍꯦꯟꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯁꯥꯗꯨ ꯏꯔꯥꯡ ꯏꯌꯥꯎ ꯌꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇꯒꯤ꯫ ꯏꯟꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯍꯧꯔꯤ ꯀꯥꯗꯨꯗ꯫ ꯇꯞꯂꯞꯅꯃꯨꯛ ꯁꯣꯟꯖꯩ ꯏꯟꯗꯨꯅ, "ꯃꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯃꯤ? ꯑꯩꯕꯨ ꯉꯟꯇꯥꯅ ꯏꯃꯧꯒ ꯐꯪꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕ? ꯍꯣꯏꯗꯍꯦ, ꯉꯟꯇꯥꯅ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯂꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ, ꯁꯤ ꯃꯉꯥꯏꯗꯅ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯕꯗꯣ." ꯏꯟꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯥꯁꯨ ꯃꯊꯣꯡ ꯈꯪꯗ ꯃꯆꯥꯅꯨꯄꯥꯒꯤ ꯏꯔꯥꯡꯗꯨꯗ ꯌꯥꯎꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯕꯗꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯉꯁꯥꯏ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯂꯝꯃꯤ ꯋꯥ꯫ "ꯍꯌꯦꯡꯗꯤ ꯅꯪ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨ, ꯑꯩ ꯂꯧꯕ ꯂꯥꯛꯀꯦ." ꯂꯨꯁꯤꯅ, "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯗꯥꯏ ꯆꯠꯀꯗꯧꯕ ꯂꯩꯒꯦ?" "ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨ, ꯑꯇꯩ ꯐꯤꯖꯣꯜꯁꯨ ꯁꯦꯠꯂꯝꯒꯅꯨ, ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯂꯝꯃꯨ ꯍꯌꯦꯡꯗꯤ." "ꯍꯣꯏꯕ, ꯑꯗꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯍꯌꯦꯡꯁꯤ ꯗꯥꯍꯦ ꯅꯪꯕꯣ?" "ꯀꯔꯤꯁꯨ ꯂꯩꯇꯦ." "ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯨ ꯐꯅꯦꯛ ꯁꯦꯠꯂꯝꯃꯨ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯀꯩꯒꯤꯅꯣ?" ꯄꯨꯝꯍꯦꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ,
ꯍꯌꯦꯡꯁꯤ ꯅꯪ ꯑꯩꯈꯣꯏꯗ ꯄꯨꯒꯦ ꯇꯧꯕ ꯂꯨꯁꯤꯅ ꯁꯠ ꯀꯩꯕ ꯉꯝꯃꯔꯣꯏ ꯑꯁ ꯗꯥꯏꯍꯦꯟ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝ ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯍꯩ ꯃꯁꯤꯗꯤ ꯅꯪ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ ꯑꯩꯅ ꯑꯩꯈꯣꯏꯗ ꯄꯨꯕ ꯍꯥꯏꯁꯤꯗꯤ ꯆꯨꯝꯅ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯄꯨꯕ ꯆꯠꯄ ꯀꯣꯏꯔꯨꯕꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯗꯥꯏꯍꯦꯟꯒꯤ ꯑꯉꯥꯎ ꯃꯤꯍꯨꯜꯗꯨ ꯇꯧꯔꯛꯑꯒ ꯆꯦꯜꯂꯅꯤ ꯀꯥꯏꯅ ꯇꯧꯔꯛꯑꯗꯤ ꯂꯣꯏꯔꯦꯅꯦ ꯐꯣꯟꯗꯨꯗ ꯄꯨꯝꯍꯦꯟꯕꯗꯨ ꯅꯣꯛꯂꯛꯏ ꯅꯣꯛꯀꯅꯣ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯒꯤ ꯃꯔꯩꯗꯣ ꯇꯧꯔꯛꯑꯗꯤ ꯌꯥꯔꯣꯏꯗꯧꯅꯦ ꯍꯥꯏꯁꯤꯅꯤ ꯄꯨꯝꯍꯦꯟꯕꯅ ꯍꯣ ꯇꯧꯔꯣꯏ ꯑꯩꯅ ꯑꯩꯈꯣꯏꯗ ꯆꯠꯁꯦ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯃꯔꯝ ꯑꯃꯒꯤ ꯏꯁ ꯀꯩ ꯃꯔꯝ ꯂꯩꯔꯤꯕ ꯈꯪꯉꯤ ꯌꯥꯔꯦ ꯅꯇꯥꯇꯣ ꯇꯧꯔꯛꯀꯅꯨꯀꯣ ꯄꯨꯝꯍꯦꯟꯕꯗꯣ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯐꯝꯗꯣ ꯁꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯦꯡꯕꯅꯤ ꯍꯌꯦꯡꯁꯦ ꯑꯩꯅ ꯅꯪ ꯑꯩꯈꯣꯏꯗ ꯄꯨꯒꯦ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤꯅ ꯏꯃꯥꯅꯅꯦ ꯅꯪ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯅꯪꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯂꯨꯁꯤꯁꯨ ꯇꯞꯂꯤ ꯑꯁꯦꯡꯕꯒꯤꯔ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤꯅꯤ ꯏꯃꯥꯅ ꯅꯪ ꯄꯨꯔꯛ ꯌꯨꯝꯁꯤꯗ ꯅꯣꯡꯃ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯌꯦꯡꯁꯤ ꯑꯣꯏꯅ ꯅꯪ ꯄꯨꯔꯒ ꯏꯃꯥꯗ ꯁꯛ ꯈꯪꯅꯍꯟꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯑꯇꯩ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯤ ꯂꯨꯁꯤ ꯁꯣꯝꯗ ꯃꯣꯃꯣꯟ ꯇꯧꯏ ꯑꯗꯨꯒ ꯗꯥꯏꯍꯦꯟ ꯑꯩ ꯏꯀꯥꯏꯒꯗꯧꯕ ꯌꯥꯝ ꯃꯥꯜꯂꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯎꯅꯔꯨꯗꯣꯏꯕ ꯊꯦꯡꯅꯔꯨꯏꯁꯦ ꯃꯤꯇꯣꯞꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯇꯨꯡꯗ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯀꯗꯕ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯒꯗꯧꯕꯤꯗꯨꯒꯅꯤ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯗꯥꯏꯍꯦꯟ ꯈꯪꯗꯦ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯏꯀꯥꯏꯒꯗꯧꯕ ꯃꯥꯟꯕ ꯏꯀꯥꯏꯕꯒꯤ ꯌꯥꯔꯣꯏ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯗꯥꯏꯍꯦꯟ ꯍꯌꯦꯡꯁꯦ ꯁꯣꯏꯔꯣꯏꯗꯧꯕ ꯅꯠꯇ꯭ꯔꯣ ꯂꯨꯁꯤꯗꯨ ꯇꯞꯅ ꯃꯤꯀꯨꯞ ꯑꯃꯅꯤꯗꯨꯗ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯅꯤꯗꯅ ꯑꯩ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯗꯣ ꯐꯅꯦꯛꯅꯤꯀꯣ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯂꯒ ꯂꯥꯛꯀꯗꯕꯅꯤ ꯏꯟꯊꯤꯅ ꯍꯣꯏ ꯕꯥ ꯌꯥꯔꯗꯤ ꯑꯌꯨꯛꯇꯨ ꯂꯥꯛꯀꯦ ꯆꯥꯛꯀꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯅꯕ ꯂꯨꯁꯤꯅ ꯑꯁ ꯑꯩ ꯌꯥꯝ ꯏꯀꯥꯏꯗꯧ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯗꯥꯏꯍꯦꯟ ꯀꯩꯅೋ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯌꯦꯡꯁꯦ ꯏꯃꯥꯒꯤ ꯃꯥꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯒꯤ ꯑꯐꯕ ꯃꯒꯨꯜ ꯃꯇꯧꯁꯤꯡꯗꯣ ꯎꯠꯀꯗꯕꯅꯤ ꯇꯥꯛꯀꯗꯧꯕꯅꯤ ꯃꯗꯨ ꯑꯣꯏꯔꯒ ꯏꯃꯥꯅꯁꯨ ꯅꯪꯕు ꯅꯨꯡꯁꯤꯕ ꯄꯣꯛꯀꯗꯧꯕꯅꯤ ꯂꯨꯁꯤ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯅꯪꯅ ꯆꯥꯛꯀ ꯊꯣꯡꯂꯒ ꯏꯃꯥꯗ ꯃꯍꯥꯎꯁꯨ ꯇꯪꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯃꯨꯟꯅ ꯇꯥꯔ ꯃꯇꯨꯡꯗ ꯂꯨꯁꯤꯅ ꯇꯞꯂꯤ ꯍꯣꯏꯁꯦ ꯑꯩ ꯗꯥꯏꯍꯦꯟꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯂꯣ ꯑꯩꯕꯨ ꯂꯧꯕ ꯄꯨꯝꯍꯦꯟꯕ ꯍꯔꯥꯎꯖꯅ ꯑꯗꯨꯅꯤꯗꯅ ꯑꯗꯨ ꯗꯥꯏꯍꯦꯟ ꯑꯩꯁꯤ ꯀꯩꯒꯨꯝꯕ ꯏꯃꯥꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯄꯨꯝꯍꯦꯟꯕꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯃ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯇꯥꯕ ꯁꯨꯛꯐꯪ ꯐꯪꯗꯔꯣꯏ ꯃꯆꯥ ꯑꯩꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯄꯨꯔꯛꯄ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏꯗꯒꯦ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯈꯟꯖꯤꯟꯒꯅꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯁꯨ ꯄꯪꯈꯟꯗ ꯂꯨꯁꯤꯅ ꯇꯞꯂꯤ ꯈꯟꯖꯤꯟꯗꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨ ꯗꯥꯏꯍꯦꯟ ꯏꯃꯥꯗꯣ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯥ ꯍꯌꯦꯡ ꯅꯁꯥꯅ ꯎꯅꯖꯔꯒ ꯈꯪꯖꯔꯣ ꯑꯗꯨꯒ ꯇꯧꯕꯗꯕꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯏꯖꯠꯀꯤ ꯀꯩꯒꯤ ꯌꯥꯝꯅ ꯀꯟꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯕꯅꯤ ꯏꯖꯠꯄꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯅꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯁꯥ ꯃꯥꯡꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯈꯟꯕ ꯃꯤꯗꯥ ꯖꯥꯠꯇꯨꯅꯤ ꯅꯨꯄꯤꯒꯤ ꯏꯪ ꯇꯞꯄ ꯃꯁꯥ ꯆꯦꯛꯁꯤꯟ ꯈꯣꯏꯖꯤꯟꯕꯗꯁꯨ ꯌꯥꯝ ꯈꯟꯖꯕꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯊꯥꯛ ꯏꯖꯠꯄꯨ ꯌꯥꯝ ꯃꯃꯜ ꯂꯩꯅ ꯋꯥꯡꯅ ꯈꯟꯖꯕꯅꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨꯒꯨꯝꯂꯕꯤ ꯏꯃꯥ ꯑꯗꯨꯒꯤ ꯃꯃꯧ ꯑꯣꯏꯕ ꯐꯪꯖꯒꯗꯧꯔꯤꯕ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯗꯥꯏꯍꯦꯟ ꯑꯩꯁꯨ ꯏꯃꯥꯅ ꯄꯥꯝꯒꯗꯕ ꯅꯨꯄꯤ ꯃꯈꯜꯗ ꯑꯣꯏꯖꯒꯦ ꯁꯣꯏꯗꯅ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯒꯦꯀꯣ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯁꯨ ꯂꯨꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯏꯪꯕ ꯇꯞꯄ ꯊꯣꯠꯄ ꯅꯧꯕ ꯏꯖꯠꯄꯨ ꯂꯨꯝꯅ ꯈꯟꯖꯕ ꯃꯁꯥ ꯆꯦꯛꯁꯤꯟꯖꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯕꯅꯤ ꯃꯁꯤꯁꯤꯡꯁꯤꯒꯤ ꯒꯨꯜꯁꯤꯁꯨ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯍꯣꯏ ꯑꯩ ꯗꯥꯏꯍꯦꯟ ꯅꯪꯒꯤ ꯊꯥꯖꯕꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯡꯗꯅ ꯊꯝꯅꯕꯁꯨ ꯍꯣꯠꯅꯒꯦꯀꯣ ꯊꯝꯁꯨ ꯊꯝꯒꯅꯤ ꯄꯨꯝꯍꯦꯟꯕꯗꯨ ꯁꯣꯝꯗ ꯊꯃꯣꯏ ꯄꯦꯟꯖꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯂꯩꯔꯛꯏ ꯂꯨꯁꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯗꯨꯗ ꯄꯨꯝꯍꯦꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯃꯈꯜ ꯑꯁꯤ ꯃꯍꯥꯛ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯁꯥꯟꯅꯔꯛꯂ ꯃꯇꯨꯡꯗ ꯀꯣꯜꯗꯨꯁꯨ ꯊꯝꯅꯔꯛꯇꯨꯅ ꯇꯨꯝꯅꯔꯛꯂꯤ
Pumahenba madi irangdo phamankhibana tumthabasi yadi. Nakal amada amuk sep amada mo on mumon taurugada laikri amuksu tapna solai. Hayeng haiba hayeng ginumitse muthokna thuna yohoningkrida ko. Hey sor ngasigi numidangsi khara thuna hojin han bikroba. Khara thuna matamse chalhan bikro. Nupa mana sida irang pharibasiga chap manana nupi manaso kanna irang mathon kari. Isor hayeng aibo maisonbi ikai thibi uhenbirakanu ko aibu thongna hapiu. Dahen ki mamai bemaga thengnaduna mari sabada thongna hapiu ko isor. Nokphet momon tauraga nupa nupi animakto ahing phana kuina phawdi tumthaba yadana lainakri. Nonga labada haina kibadugi matung inna Pumahenba mana ayukto Lucy bu lawba lakle. Lucy hogi getuda minute khara ngaiduna leira matung Lucy su thorakle changsilaktuna. Chatlasira. Pumahenba Lucy da mitkupta yenglaktuna. Sidabu imana nangse masak nungsi phajai haidraba haiduni. As nangna marwama kanada law jalase kakalo. Lucy wa ngangda Pumahenbagi gari maningduda kakhatuna tongkhalakle. Pumahenbasu maithongdo nokphet adumak tauragada gari du thaurakle. Lambidani gari tongna Lucyna. Sidagi haigalaklaga bazar masadagi kaino posai khitang leiki sidahen. Kaidong no posai no haisa. Punabani kaino noida ai sa khak tarak tayang kamai la ohaino. Pumahenbana aikoida punabagi oide yar karim puraktrasu yani. As yari leidrasu imana ngai horise nangni nang khakta. Hoise nangamzaro mari jaw haisini. Lucy wado hairaga tumi laikri Pumahenbasu gari du sum thaurakle. Adumna mikukhragi matungdadi Lucy Pumahenba anido thungleri yumduda. Pumahenbana mang tharaga Lucyna maningda tapli inaduna lakle. Imung hek changbaga mayai kaduda indu phamduna leiramle. Indu masanupaga Lucy kana sanglakpadu yenglai munna aduga. Oh yauraklabra lao sida hana phamlaru. Lucy lao sida pham. Pumahenbana hairakpani. Lucy tapli sangsilaklaga phamtharai. Pumahenba masu nakanduda phamlai. Indu Lucy da mityengdu kupthana yengba lepte. Indu na nokmi. Kari ming haibano isaki dubo. Lucy su taplapna. Lucy haibani ma. Oh isadi masak onthongni ingna phajakreda. Imana niya isaga sakhangna ningduna thawoina kobuni koiganu ko. Hoi ma. Ataya henba nangi maramdubudi aikoi angaubasina haidna loina khangli. Lucy tumilai Pumahenbadi ikai riboi kariboi matauda tauraga lei nokfet adumak. Pumahenbana tapli. Ado aikoi pabungdi ma. Nang pabungdi sathokre meeting amagi. Oh induna chalo sak tum thongkat phawrusat thenkhini. Pumahenbana kaino aisiboi ma ngasai tana kari hainagige. Hey imagi Pumahen chal sang sak thongkat luro sidagi ahen bawa makha tarakan ai nupi masa siganya amukta ingna wari sagi. Pumahenbuda haugalakle aduga khoido isau saugatpa matauda. Ngasai na marol ama hausik na marol ama aikoi ma sidibuko. Induna hey yum sida ngasida lakpi nupi masa sina karamna sak thongdorino chal yengningde ko chal sak tuda thongkalu insang dudi ima tauge. Pumahenbado saurangna gam thokre. Aikoi mas tawai haijilingem aikoi ma gisin sidibako haisini. Pumahenbana thokrabada indudu Lucydu onsilaktuna. Yengu masina taurisi isa lakpasida harauboi kariboi ingau sinaribasini. Lucy su nokmi. Ima thongbagidi aina thonglasu adum yanida. Kashu taurui. Ngaiko imaga wari sakisine. Hoi ma. Indu amadi Lucy makoi anidu phaminaraga wari wataido phajana ningthina saba yaba makai sarakle. Induna Lucy da yenglaga section wahai khra hairai. Nupi masa laisaringe haiba matam sidi yam seksin na leigadawbani ko. Imadi migi mit yeng sangba nupadi hainadi pamsu pamde. Imadi niya izat laibi izat wangbi nupi pami.
ꯂꯨꯁꯤꯅ ꯏꯟꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕꯗꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝ ꯂꯥꯏꯗꯕ ꯅꯨꯄꯤ ꯃꯈꯜ ꯏꯖꯠꯀꯤꯗꯃꯛ ꯌꯥꯝ ꯈꯟꯖꯕ ꯃꯤꯑꯣꯏ ꯃꯈꯜꯗꯨꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈ꯭ꯔꯦ ꯂꯨꯁꯤꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯑꯩꯁꯨ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯑꯩ ꯀꯅꯥꯒꯁꯨ ꯇꯥꯍꯦꯟꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯪꯅꯕ ꯃꯔꯤ ꯂꯩꯅꯔꯨꯕ ꯂꯩꯇꯦ ꯃꯥ ꯈꯛꯇꯅꯤ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕꯁꯤꯡꯁꯤꯗꯤ ꯆꯦꯛꯁꯤꯟ ꯋꯥꯍꯩꯅꯤꯅꯦ ꯅꯪꯅ ꯁꯤ ꯇꯧꯏ ꯁꯤꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯏ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯈꯖꯤꯛ ꯋꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯗ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯍꯦꯟꯕꯁꯤꯡꯅ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯃꯆꯥ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯪꯖꯤꯟꯖꯔꯅꯤ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯑꯃꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯗꯧꯔꯤꯕꯗꯣ ꯃꯊꯣꯡ ꯑꯃ ꯏꯆꯥ ꯆꯥꯔꯝꯂꯔꯣꯏ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯆꯪꯂꯒꯅꯦ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯁꯤ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯏꯟꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯈꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯂꯨꯁꯤ ꯃꯥꯁꯨ ꯏꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯂꯨꯁꯤꯕꯨ ꯄꯨꯝꯍꯦꯟꯕꯒꯤ ꯌꯨꯝꯃꯛꯇꯗ ꯄꯨꯔꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯏꯟꯗꯨꯅ ꯂꯨꯁꯤꯕꯨꯁꯨ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯂꯛꯄꯗ ꯑꯁꯣꯏꯕ ꯑꯃꯐꯥꯎ ꯎꯔꯨꯕ ꯉꯝꯗꯦ ꯃꯔꯝꯗꯨꯅ ꯑꯗꯨꯃꯛ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯟꯈ꯭ꯔꯦ ꯂꯨꯁꯤ ꯃꯥꯁꯨ ꯃꯉꯥꯏ ꯏꯟꯗꯨ ꯃꯥꯒꯤ ꯊꯥꯖꯕꯗꯨꯃꯛꯇꯤ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯨꯅ ꯇꯠꯇꯅ ꯑꯣꯠꯂꯕ ꯄꯨꯝꯍꯦꯟꯕꯅꯤ ꯅꯤꯡꯁꯤꯡꯂꯨꯕꯅꯤ ꯑꯃꯨꯛ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯗꯣ ꯃꯃꯥꯏ ꯄꯨꯝꯕ ꯅꯣꯟꯊ ꯂꯩꯔꯝꯕꯗꯒꯤ ꯄꯨꯝꯍꯦꯟꯕ ꯇꯞꯅ ꯅꯣꯟꯈꯠꯂꯛꯂꯤ ꯑꯗꯨꯒ ꯋꯥꯍꯩ ꯑꯣꯏꯅ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯍꯥꯏꯖꯩ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯅ ꯀꯔꯝ ꯀꯣꯛꯀꯅꯤ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕꯁꯤꯅ ꯀꯔꯝ ꯐꯒꯅꯤ ꯑꯩꯒꯤ ꯄꯦꯟꯗꯕꯁꯤꯅ ꯀꯅꯥꯗ ꯇꯥꯏꯅꯒꯅꯤ ꯂꯥꯟꯗꯦ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡꯁꯦ ꯂꯥꯟꯗꯦ ꯑꯃꯠꯇ ꯂꯥꯟꯗꯦ ꯑꯩ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯏ ꯂꯣꯏꯅ ꯆꯥꯏ ꯃꯁꯥꯅ ꯇꯧꯖꯕꯒꯤ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯑꯩ ꯁꯨꯛꯂꯥꯟ ꯂꯥꯟꯗꯦ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩ ꯂꯥꯟꯗꯦ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯜꯂꯒ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯍꯤꯛꯇꯣꯛꯂꯒ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯃꯁꯥꯅ ꯌꯥꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯊꯣꯛꯇꯅ ꯂꯩꯔꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯌꯨꯜ ꯁꯅꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯐꯖꯅ ꯆꯥꯕꯗ ꯇꯥꯈ꯭ꯔꯦ ꯆꯥꯕꯁꯨ ꯑꯗꯨꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯝꯇꯥꯅ ꯃꯆꯥ ꯂꯨꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕꯕꯨ ꯊꯦꯝꯖꯤꯟ ꯈꯣꯠꯆꯤꯟ ꯇꯧꯗꯨꯅ ꯀꯟꯅꯃꯛ ꯍꯦꯛꯇ ꯍꯥꯏꯔꯛꯂꯔꯤ ꯋꯥꯐꯝ ꯈꯔ ꯏꯟꯗ ꯌꯥꯔꯣꯏ ꯌꯥꯗ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯇꯧ ꯑꯃꯗ ꯑꯆꯤꯛꯄ ꯀꯥ ꯑꯗꯨꯗ ꯂꯨꯁꯤ ꯃꯝꯇꯥ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯛꯏ ꯂꯨꯁꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥ ꯇꯪꯈꯥꯏ ꯍꯤꯞꯂꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯝꯇꯥꯅ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯝꯇꯥꯅ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥꯒꯤ ꯂꯨꯁꯤ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯟꯁꯤ ꯅꯤꯟꯗꯥ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯇꯝꯗꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯂꯨꯁꯤ ꯏꯃꯥꯈꯣꯏꯅ ꯍꯥꯏꯔꯤ ꯁꯤꯜꯂꯤꯕꯁꯤꯡꯁꯤꯗ ꯂꯥꯡꯂꯤꯕꯁꯤꯡꯁꯤꯗꯅꯦ ꯌꯥꯔꯣꯕ ꯅꯪꯕꯣ ꯂꯨꯁꯤ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯈꯤꯃ ꯅꯪꯒꯤ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯁꯤ ꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯆꯠꯅꯔꯛꯑꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯄꯤꯔꯛꯂꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯃꯥꯒꯤ ꯂꯨꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯆꯔꯥꯡꯅꯔꯤ ꯑꯗꯨꯅ ꯏꯃꯥ ꯑꯩ ꯈꯪꯗꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯧꯗꯣꯛꯄꯤꯔꯛꯈꯤꯅꯨ ꯑꯩꯉꯣꯟꯗ
ꯅꯪꯅ ꯋꯥꯈꯜꯗꯣ ꯁꯨꯝ ꯆꯔꯥꯡꯅꯔꯒ ꯂꯩꯔꯤꯉꯩ ꯅꯪ ꯅꯁꯥꯗꯨꯗꯤ ꯁꯣꯛꯆꯤꯟꯕꯅ ꯑꯁꯨꯝ ꯍꯦꯜꯂꯛꯂꯅꯤꯅꯦ꯫ ꯂꯨꯁꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ ꯇꯨꯃꯤꯟ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯝꯇꯥꯅ꯫ ꯅꯪꯒ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯊꯨꯅ ꯑꯊꯨꯕꯗ ꯅꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯅꯪꯒꯤꯗꯣ ꯌꯦꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯨꯏꯅ ꯊꯤꯟꯊꯔꯒ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯏꯃꯥ, ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯗꯒꯤ ꯅꯤꯡꯊꯧꯗꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯈꯛꯅ ꯑꯩꯒꯤ ꯑꯅꯥꯕꯁꯤꯒꯤꯗꯤ ꯆꯠꯄ ꯌꯥꯏꯅ ꯃꯄꯥꯟꯗ ꯀꯔꯤꯒꯤꯗꯃꯛ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯑꯣꯏꯅ ꯌꯦꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥ? ꯃꯝꯇꯥꯗꯣ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞ ꯇꯧꯔꯒ, ꯅꯪ ꯃꯉꯣꯟꯗ ꯂꯩꯇꯅ ꯀꯅꯥꯗ ꯂꯩꯗꯧꯔꯤꯕꯒꯦ ꯅꯪꯕꯣ? ꯀꯔꯝꯕ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯂꯧꯕꯤꯒꯗꯧꯔꯤꯒꯦꯕ ꯍꯥ ꯅꯪꯕꯨ ꯂꯧꯕꯤꯅꯅꯕ ꯅꯨꯄꯥ ꯂꯩꯔꯤꯕ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯪꯅꯅꯦ ꯍꯟꯗꯛꯀ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯁꯤꯡꯅꯔꯨꯔꯕ ꯂꯣꯏꯔꯦ, ꯅꯪꯒꯤ ꯏꯖꯠꯇꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯕꯥꯛ ꯐꯥꯛꯂꯦ꯫ ꯏꯃꯥ, ꯅꯪ ꯀꯥꯎꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛꯇꯣ? ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯥ ꯃꯅꯤꯟ ナꯏꯗꯅ ꯂꯩꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯨꯁꯤꯗꯨ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯏꯃꯥꯒꯤ ꯂꯨꯁꯤ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯂꯨꯕꯅꯤꯅꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗ ꯂꯩꯔꯕꯁꯨ, ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯁꯨ, ꯃꯥꯒꯤ ꯑꯍꯜ ꯂꯃꯟ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ, ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯈꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯣꯏ, ꯉꯝꯂꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯂꯨꯁꯤꯒꯤ ꯃꯁꯥꯗꯨ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯟꯒꯠꯂꯛꯂꯦ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯔꯤ ꯑꯃꯁꯨ ꯅꯨꯡꯗꯨꯗꯒꯤ ꯀꯟꯅ ꯆꯥꯈꯠꯂꯛꯂꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛ ꯇꯣꯟꯕ꯭ꯔꯥ? ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯏꯃꯥ? ꯃꯝꯇꯥ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯒ ꯃꯁꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯃꯗꯤ ꯃꯁꯝ ꯃꯅꯥꯗꯨ ꯁꯦꯝꯖꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯣꯂꯕꯤ ꯑꯃꯒꯨꯝ ꯂꯩꯌꯨ ꯍꯥꯏꯅ ꯀꯧꯔꯕ ꯅꯠꯇꯦꯅꯦ꯫ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯂꯦꯝꯕꯅ ꯅꯪꯕꯨ, ꯏꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯨꯅ ꯈꯨꯗꯤꯡꯃꯛꯇꯣ ꯃꯥꯅ ꯇꯧꯔꯛꯄꯅꯤꯅꯦ꯫ ꯅꯪꯕꯨ ꯃꯥꯒꯤꯗ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯤꯜꯂꯛꯄ ꯇꯧꯔꯛꯄ ꯃꯈꯜꯒꯤ ꯂꯥꯂꯣꯡ ꯉꯥꯛꯇꯅꯤꯅꯦ꯫ ꯏꯃꯥ, ꯁꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯅꯪ ꯃꯔꯩ ꯃꯔꯥ ꯇꯧꯔꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯌꯥꯔꯣ, ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯗ ꯌꯥꯔꯣ꯫ ꯅꯪꯕꯨ ꯇꯥꯊꯤꯅ ꯇꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯨꯁꯤꯗꯣ ꯃꯃꯥ ꯏꯕꯦꯝꯃꯗ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯡꯅꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯦꯟꯗ꯭ꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤ꯫ ꯃꯥꯅ ꯅꯤꯡꯊꯧꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕꯁꯦ ꯃꯥꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯕꯨꯗꯤ ꯋꯥꯔꯧ, ꯁꯥꯊꯤꯅ ꯑꯩꯅ ꯃꯥꯕꯨ ꯋꯥꯔꯧꯏ ꯏꯃꯥ꯫ ꯃꯁꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯣꯞ ꯊꯥꯕꯤ ꯅꯥꯟꯕꯤ ꯇꯧꯔꯒ ꯃꯝꯇꯥꯅ, ꯌꯥꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦꯗꯅ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯁꯨ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯠꯇꯨꯅ ꯅꯧꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯑꯃ ꯍꯨꯟꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯗꯨꯅꯅꯦ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯅꯤ ꯃꯥꯒꯤ ꯂꯨꯁꯤ꯫ ꯏꯃꯥ, ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯡꯅꯒꯅꯤ, ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ꯫ ꯅꯪꯅ ꯃꯁꯤꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨꯅꯦ ꯂꯨꯁꯤꯌꯥ꯫ ꯈꯟꯖꯤꯜꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯣꯏ, ꯑꯔꯦꯝꯕꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ꯫ ꯃꯥ, ꯑꯩꯅ ꯗꯥꯍꯦꯟꯕ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯨ ꯍꯦꯟꯃꯟꯕꯅ ꯑꯩ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛꯁꯨ ꯂꯣꯠꯇꯨꯅ ꯃꯤꯅꯝꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯧꯔꯝꯕꯅꯤ, ꯑꯩꯕꯨ ꯃꯥꯅ ꯋꯥꯔꯧꯔꯝꯂꯅꯤ ꯏꯃꯥ꯫ ꯂꯨꯁꯤꯌꯥ, ꯏꯃꯥꯒꯤ ꯂꯨꯁꯤ, ꯁꯦ ꯌꯥꯔꯦꯅꯤ ꯅꯪꯕꯣ, ꯇꯣꯛꯂꯣꯕ, ꯀꯞꯂꯅꯨ꯫ ꯅꯁꯥꯗꯣ ꯍꯦꯟꯅ ꯋꯥꯔꯅꯤꯅꯤ ꯅꯪꯕꯣ, ꯇꯣꯛꯂꯣ, ꯀꯞꯂꯅꯨ꯫ ꯏꯆꯥ ꯋꯥꯔꯅꯤ, ꯏꯆꯥ ꯋꯥꯕ ꯌꯥꯗꯦꯅꯦ, ꯏꯆꯥ ꯋꯥꯕ ꯌꯥꯗꯦ꯫ ꯑꯗꯨꯝꯅ ꯂꯨꯁꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯐꯥꯊꯕ ꯊꯦꯝꯖꯤꯟꯕꯤꯕ ꯇꯧꯕꯤꯔꯤ, ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯑꯣꯜꯂꯛꯅꯕ ꯍꯥꯏꯅ꯫ ꯂꯨꯁꯤ ꯃꯥꯁꯨ ꯀꯞꯄꯗꯨꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯆꯗꯨꯅ ꯑꯗꯨꯃꯛ ꯃꯔꯩꯔꯤ꯫ ꯄꯥꯛꯅ ꯍꯦꯛ ꯄꯨꯛꯅꯤꯡ ꯑꯣꯜꯂꯣ ꯍꯥꯏꯕꯗꯤ ꯃꯌꯥꯗꯦ,
ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯃꯥꯒꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯄꯨꯝꯍꯦꯟꯕ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯄ꯭ꯔꯞ ꯑꯗꯨꯃꯛ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯅ ꯍꯧꯒꯠꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗ ꯃꯒꯨ ꯑꯣꯏꯔꯤꯕ ꯑꯕꯤꯔꯥꯝꯁꯨ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ꯫ ꯍꯥꯎꯈ꯭ꯔꯦ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯦ꯫ ꯏꯄꯥꯁꯤ ꯍꯟꯗꯛꯇꯤ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝ ꯆꯥꯃꯟꯗꯅ ꯏꯁꯥꯕꯨ ꯆꯥꯎꯊꯣꯔꯛꯄꯒꯨꯝ ꯇꯧꯏꯅꯦ꯫ ꯑꯕꯤꯔꯥꯝꯒꯤ ꯋꯥꯇꯥꯗꯨꯗ ꯏꯟꯗꯨꯒ ꯃꯌꯣꯜ ꯁꯅꯥꯒꯗꯨ ꯅꯣꯛꯏ꯫ ꯏꯟꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯖꯤꯛꯇꯃꯛ ꯑꯣꯏꯅ ꯌꯦꯡꯂꯒ ꯆꯥꯡꯗ ꯆꯥꯕꯤꯔꯣꯗꯅ ꯆꯥꯛꯇꯣ ꯃꯈꯣꯏ ꯃꯄꯥꯕꯣ꯫ ꯀꯃꯥꯏꯅ ꯈꯖꯤꯛ ꯈꯛꯇ ꯆꯥꯗꯣꯏꯅꯣꯅꯦ? ꯑꯁꯨꯛ ꯍꯥꯎꯅ ꯏꯃꯧꯅ ꯊꯣꯡꯂꯛꯂꯗꯕꯣ? ꯈꯪꯗꯦ ꯃꯃꯥ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ꯫ ꯅꯪꯅ ꯊꯣꯡꯕꯗꯒꯤꯗꯤ ꯏꯃꯧꯅ ꯊꯣꯡꯕꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯈ꯭ꯔꯦꯕ ꯍꯥꯎꯕ ꯊꯨꯝꯕꯁꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯂꯤ ꯄꯥꯕꯨꯡ, ꯅꯃꯧꯅ ꯍꯥꯎꯅ ꯊꯣꯡꯖꯔꯤꯁꯦ ꯏꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯊꯣꯡꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥꯅ ꯇꯥꯛꯄꯤꯕꯒꯤ ꯍꯥꯎꯔꯤꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯃꯌꯥꯝꯁꯦ꯫ ꯏꯟꯗꯨꯅ ꯇꯁ ꯀꯝꯗꯧꯏꯗꯣ ꯈꯪꯕ꯭ꯔꯥ? ꯏꯃꯧꯅ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯔꯦꯁꯦ꯫ ꯑꯕꯤꯔꯥꯝꯅ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯧꯅ ꯊꯣꯡꯕꯅ ꯃꯍꯥꯎꯔꯦ, ꯏꯃꯧꯒꯤ ꯈꯨꯠꯅ ꯃꯍꯦꯜꯂꯦ꯫ ꯑꯕꯤꯔꯥꯝ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯍꯥꯝꯂꯨꯕꯒꯤ ꯆꯣꯠꯂꯤꯕꯗꯨ ꯅꯥꯀꯟꯗꯒꯤ ꯐꯗꯤ ꯑꯃ ꯄꯥꯏꯔꯒ ꯇꯩꯊꯣꯛꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯨꯅ ꯅꯪ ꯄꯥꯕꯨꯡ ꯑꯁꯤ ꯏꯃꯧꯒꯤ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎꯗ ꯉꯥꯎꯔꯦꯀꯣ ꯇꯧꯔꯤꯁꯦ꯫ ꯃꯌꯣꯜ ꯁꯅꯥ ꯅꯣꯛꯆꯔꯗꯨꯅ ꯏꯃꯥꯅ ꯇꯥꯛꯄꯤꯕꯒꯤ ꯍꯩꯕꯅꯤꯗ, ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯀꯌꯥ ꯊꯣꯡꯂꯛꯄ ꯅꯠꯇꯦ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯁꯨ ꯄꯨꯊꯣꯔꯛꯂꯣ, ꯆꯥꯔꯔꯣ꯫ 이마수 쌀이 분나 쌈이 나오라시. 아도기디 아니다. 에이 이마호이 매암 사버기 사이세. 실로 실려고 있는 쌀게. 하이 낭보나 돔따 따락따락 사버도 농아이로이냐. 아도기 수마탔다. 낭나 사버기 아묵 아사이버 로이신. 아이코이나 사버기 묵 사이버세 아묵 로이신. 타박 아니 톡라가 똑가니. 이마 와가니냐. 마요 사나나 녹페 따오라도나. 이마 야니 에도기디 에게 숨다 와디. Hay, yadi, lao, puturaklo, sana ba tawrasi lao? Mayol sanado, manem oibi induna, adum na hayrabada, mahak magi sak saruktusu, puturaklaga, jaminarakli. Ang aw ba si sunahanay na lantaw ba dagine? Sa insanga, pasana ningki na sarabani. Mayol sanana, chakrima. Aduni, manalam panghen gahen bayaba na tida. Piklingay dagisum, nung sin tawraga lakpagini, naw sarabani. Imana sidagidi tapna loy na laksilaga warakladabani. Gyan tananabani, ok tananaba. Hay bangang wasakpa tawradabani imana. Manem oibi indugi wapam mayam singdu taraga. Mayol sanagi thamoydadi madu singduna thangna oise. Manem na yengduna mumonukse. Hoima, nachaybasu, imana nakutsana warakwa tembayuko. Asoyba kong thangna thangjini. Soydada imodi, asoyba mataliti. ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯅꯥ ꯈꯔ ꯀꯟꯕꯒꯤ ꯋꯥꯅꯤ ꯃꯁꯤꯒꯤ ꯋꯥꯅꯤ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯆꯥꯛꯀ ꯅꯍꯥꯟ ꯃꯈꯩ ꯆꯥꯗꯗꯅ ꯇꯧꯔꯤꯕꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯆꯥꯔꯕ ꯀꯥꯟꯁꯤꯗꯗꯤ ꯄꯨꯈꯝꯀꯥꯁꯦ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯆꯥꯔꯤꯕꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯃꯅꯨꯡ ꯃꯊꯣꯛꯇ ꯀꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯌꯣꯜ ꯁꯅꯥꯗꯣ ꯄꯨꯝꯍꯦꯟꯕꯅ ꯆꯥꯔꯝꯕꯒꯤ ꯆꯥꯛ ꯄꯨꯈꯝ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯤꯠ ꯅꯥꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯨꯔꯗꯨꯅ ꯈꯖꯤꯛ ꯅꯣꯛꯂꯛꯏ ꯏꯟꯗꯨ ꯃꯥꯁꯨ ꯅꯣꯛꯂꯛꯇꯨꯅ ꯏꯃꯧꯅ ꯑꯁꯨꯛ ꯍꯥꯎꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯆꯥꯔꯣꯏ ꯆꯥꯕꯤꯔꯣꯏ ꯀꯥꯏꯅ ꯃꯨꯛꯇꯅ ꯂꯩꯔꯝꯕꯒ ꯁꯥꯏ ꯈꯪꯕ꯭ꯔꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯧꯒꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯁꯤꯗ ꯃꯥ ꯎꯞꯇꯨ ꯇꯨꯔꯦꯗꯅ ꯆꯥꯛ ꯄꯨꯈꯝꯀꯥꯁꯦ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯆꯥꯈ꯭ꯔꯦꯗꯅ ꯃꯌꯣꯜ ꯁꯅꯥꯗꯣ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯗꯨꯅ ꯅꯣꯛꯅꯤ ꯍꯥꯏꯔꯛꯏ ꯑꯁ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯦꯡꯕꯒꯤꯅꯤꯅꯦ ꯌꯦꯡꯉꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ 하이라가 마니 마모 아니도 녹민나라이 뿐나 아둠나 뿐나 인두 아마니 마요 사나도 자 이싱 뿐나 싸민나두나 따오라가 노이라바 마tung 꼴릭 와이람 로이신바두디 마요 사나나 마마 탄나다 따오라게 따우자라게 하인 하이바다기 인두도 도라게 아두가 tumningba themba oina TV도 haurup tharaga madu yenglaga laikre mayo sana masu thabai khang pumba loisin khamjil loiraba matungda hipnaba potharunaba haina makhogi ka adomda lakle Mayol sanana kada tumin mong hada sanglai. Mama sanglakpada pumhenbadi sophaduda masa pumbado tasin hiplagalay rami. Hairap kap oina yenglamlamatung mayol sana wala ngangda tumin masu
ꯃꯥꯒꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯐꯝ ꯀꯩꯀꯥꯁꯨ ꯅꯤꯡꯊꯤꯅ ꯊꯥꯔꯤ꯫ ꯐꯝ ꯅꯨꯡ ꯊꯥꯕꯗ ꯂꯣꯏꯔꯒ ꯃꯌꯣꯜ ꯁꯅꯥꯗꯣ ꯇꯨꯃꯤꯟ ꯑꯃꯨꯛ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩꯔꯛꯂꯦ꯫ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯍꯤꯞꯂꯤꯕ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯃꯥꯒꯤꯁꯤꯕꯣ? ꯃꯁꯥꯁꯤꯗ ꯐꯩꯖꯨꯞ ꯅꯨꯡꯁꯨ ꯑꯝꯇ ꯁꯨꯞꯇꯦ, ꯏꯪꯂꯝꯃꯣꯏꯗ ꯖꯥꯠꯂꯣ? ꯃꯁꯥꯁꯤꯗ ꯂꯤꯠꯂꯤꯕ ꯑꯀꯧꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯩꯁꯨ ꯁꯦꯠꯇꯦ ꯑꯊꯥꯕ ꯑꯃꯇ꯫ ꯃꯌꯣꯜ ꯁꯅꯥ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔ ꯃꯇꯨꯡ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯄꯨꯝꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯃꯣꯂꯤ ꯃꯣꯂꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯟꯅ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯒ ꯇꯨꯝꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯣꯛꯏ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯇꯨꯝꯊꯔꯒ ꯂꯩꯕꯗꯨ ꯎꯔꯤ꯫ ꯃꯗꯨꯗ ꯃꯌꯣꯜ ꯁꯅꯥ ꯃꯆꯤꯟꯗꯒꯤ ꯇꯨꯝꯕꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ, ꯁꯣꯏꯗꯅꯒꯤ ꯏꯪꯂꯝꯒꯅꯤ, ꯐꯩꯖꯨꯞ ꯑꯝꯇ ꯁꯨꯞꯇꯅ ꯇꯨꯝꯕꯁꯨ ꯉꯝꯃꯤ ꯃꯥ ꯇꯧꯔꯤꯕ, ꯑꯩꯉꯣꯟꯗ ꯌꯦꯛꯂꯤꯅꯤ ꯁꯤꯡꯅꯔꯤꯅꯤ꯫ ꯗꯥꯍꯦꯟ, ꯅꯪꯁꯦ ꯐꯠꯇꯦꯗꯀꯣ, ꯑꯁꯨꯛ ꯁꯥꯎꯒꯟꯕ ꯅꯪꯁꯦ ꯗꯨꯔꯕꯥꯁꯥꯅꯤ, ꯄꯨꯔꯥ ꯗꯨꯔꯕꯥꯁꯥ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯂꯧꯔꯛꯂꯤꯕ ꯁꯛꯂꯣꯟꯁꯦ ꯄꯨꯔꯥ ꯗꯨꯔꯕꯥꯁꯥꯒꯤ ꯁꯛꯂꯣꯟꯅꯤ꯫ ꯇꯞꯂꯤ ꯇꯞꯂꯤ ꯑꯗꯨꯝ ꯃꯈꯣꯡꯗꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯐꯃꯨꯡ ꯑꯃꯗ ꯊꯨꯞꯂꯒ ꯂꯩꯔꯤꯕ ꯐꯩꯖꯨꯞ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯁꯣꯟꯖꯩ꯫ ꯑꯩꯕꯨ ꯑꯁꯤꯁꯦ ꯇꯞꯅ ꯃꯁꯥꯁꯤ ꯁꯨꯞꯆꯤꯟꯕꯤꯔꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯃꯁꯥ ꯏꯪꯂꯕꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯅꯥꯔꯅꯤ ꯁꯣꯏꯗꯅ꯫ ꯑꯩꯕꯨ ꯐꯩꯖꯨꯞ ꯍꯥꯞꯆꯤꯟꯕꯤꯔꯨꯁꯤꯔꯅꯦ, ꯑꯃꯨꯛ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯊꯣꯛꯇꯣꯏꯖꯥꯠꯂꯣ? ꯃꯌꯣꯜ ꯁꯅꯥ ꯉꯥꯏꯍꯥꯛꯇꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯃꯋꯣꯟ ꯃꯋꯣꯟ ꯍꯦꯛꯇ ꯈꯜꯂꯛꯂꯝꯃꯤ꯫ ꯄꯨꯝꯍꯦꯟꯕꯅ ꯃꯁꯥ ꯀꯣꯟꯁꯤꯜꯂꯒ ꯍꯤꯞꯂꯒ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩ꯫ ꯊꯧꯅꯥ ꯂꯩꯅ ꯐꯩꯖꯨꯞꯁꯤꯃ ꯁꯨꯞꯆꯤꯜꯂꯣ ꯍꯥꯏꯅ ꯐꯩꯖꯨꯞꯇꯨ ꯄꯤꯗꯨꯅ ꯍꯧꯗꯣꯛꯂꯨꯒꯗꯕꯁꯨ ꯀꯤꯖꯩ꯫ ꯊꯥꯡꯉꯩ ꯍꯦꯛ ꯁꯦꯡꯅ ꯐꯃꯨꯡꯁꯤꯗ ꯑꯣꯏꯅ ꯇꯨꯝꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯨꯒꯗꯕꯁꯨ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯦ꯫ ꯃꯔꯝꯗꯨꯅ ꯃꯌꯣꯜ ꯁꯅꯥꯗꯨ ꯑꯗꯨꯃꯛ ꯈꯪꯁꯤꯟꯅꯗꯅ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂ ꯇꯨꯡꯗ ꯃꯌꯣꯜ ꯁꯅꯥ ꯇꯞꯅ ꯃꯣꯂꯤ ꯃꯣꯂꯤ ꯐꯩꯖꯨꯞ ꯂꯩꯔꯤꯕꯗꯨ ꯂꯧꯔꯨꯗꯨꯅ ꯄꯨꯝꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ꯫ ꯁꯨꯞꯆꯤꯟꯕꯤꯔꯒꯦꯗꯤ ꯍꯦꯛꯇ ꯇꯨꯝꯃꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯃꯥꯅ ꯂꯩꯕꯁꯦ, ꯑꯗꯨꯅ ꯁꯨꯞꯆꯤꯜꯂꯒꯦ, ꯁꯤꯃꯁꯨ ꯄꯤꯔꯗꯤ ꯂꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯅꯤꯗꯅ꯫ ꯃꯌꯣꯜ ꯁꯅꯥ ꯋꯥꯍꯩꯗꯨꯃꯗꯨꯝ ꯍꯥꯏꯖꯕ ꯂꯣꯏꯕꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯩꯖꯨꯞꯇꯨ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯁꯨꯞꯆꯤꯟꯕꯤꯔꯛꯂꯦ꯫ ꯐꯩꯖꯨꯞꯇ ꯁꯨꯞꯄꯤꯔ ꯃꯇꯨꯡꯗ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯕꯤꯔꯤꯡꯍꯜꯂꯛꯂꯦ꯫ ꯐꯩꯖꯨꯞꯇ ꯁꯨꯞꯄꯤꯔ ꯃꯇꯨꯡꯗ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯕꯤꯔꯤꯉꯩ ꯃꯇꯥꯡꯗꯨꯗ ꯄꯨꯝꯍꯦꯟꯕꯗꯨ ꯃꯁꯥ ꯂꯦꯡꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯂꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠ ꯄꯥꯡꯂꯛꯄꯒ ꯎꯔꯨꯔꯤ ꯃꯌꯣꯜ ꯁꯅꯥꯅ ꯍꯦꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯟꯊꯔꯞ ꯇꯧꯅ ꯂꯩꯔꯒ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯇꯨꯅ ꯐꯩꯖꯨꯞ ꯁꯨꯞꯄꯤꯕ ꯁꯦꯝꯕꯤꯕ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯃꯤꯠꯀꯥꯗꯨ ꯂꯣꯏꯅ ꯈꯪꯁꯤꯡ ꯁꯤꯡꯂꯛꯂꯦ꯫ ꯐꯠ ꯍꯤꯞꯂꯝꯕꯗꯨꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯁꯨ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯂꯛꯏ, ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯏꯁꯨꯁꯨꯗ ꯄꯥꯈꯠꯅ ꯏꯇꯠꯁꯨ ꯇꯠꯅ ꯍꯥꯏꯖꯔꯛꯏ꯫ ꯗꯥꯍꯦꯟꯗꯣ ꯏꯪꯂꯝꯒꯅꯤꯅ ꯈꯟꯕꯒꯤ ꯑꯩꯅ ꯐꯩꯖꯨꯞꯇꯣ ꯑꯗꯨꯗꯣ ꯁꯨꯞꯄꯤꯕꯅꯤ, ꯁꯦꯝꯕꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯗꯥꯍꯦꯟ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯁꯥꯎꯅ, ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ? ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯅꯪ ꯑꯩꯁꯤ ꯀꯩꯅꯦꯅ ꯎꯒꯦ? ꯍꯥ? ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯇꯧ ꯉꯝꯃꯤ ꯅꯪꯅ ꯑꯩꯁꯦ? ꯗꯥꯍꯦꯟ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇꯣ ꯑꯩꯉꯣꯟꯗ ꯂꯨꯅ ꯆꯠꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯁꯥꯗꯣ꯫ ꯅꯠꯇꯦ ꯗꯥꯍꯦꯟ, ꯗꯥꯍꯦꯟꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯤ, ꯃꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯤ ꯗꯥꯍꯦꯟ꯫ ꯑꯗꯨꯝꯅ ꯈꯟꯒꯅꯨ, ꯑꯩꯉꯣꯟꯗ ꯈꯟꯕꯤꯒꯅꯨ꯫ ꯄꯨꯝꯍꯦꯟꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯊꯥꯔꯛꯏ, ꯑꯗꯨꯒ ꯆꯤꯟꯊꯤꯕꯤ, ꯅꯪꯒꯤ ꯂꯤꯆꯠ ꯑꯩꯅ ꯀꯔꯤ ꯈꯪꯂꯣꯏ? ꯊꯨꯏ, ꯇꯨꯀꯠꯆꯩꯅꯤ ꯅꯪꯁꯦ, ꯑꯁꯨꯛ ꯃꯤ ꯉꯝꯕ ꯇꯧ ꯉꯝꯕꯤ ꯑꯣꯏꯕ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯄꯥ ꯄꯥꯝꯃꯤꯁꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯗꯥꯍꯦꯟ, ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯕ? ꯅꯪ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯨꯝꯍꯦꯟꯕꯅ ꯊꯥꯔꯛꯄ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯟꯖꯔꯒ ꯀꯞꯇꯨꯅ, ꯗꯥꯍꯦꯟꯒꯤ ꯋꯥꯈꯜꯗꯨꯅ ꯈꯟꯅꯤꯡꯕ ꯋꯥꯈꯜꯒꯤ ꯃꯑꯣꯡ ꯑꯃꯗ ꯁꯥꯒꯠꯇꯨꯅ ꯈꯟꯕꯗꯣ ꯑꯗꯨꯗꯤ ꯂꯥꯟꯒꯅꯤ, ꯌꯥꯝ ꯂꯥꯟꯒꯅꯤ꯫ ꯑꯩ ꯗꯥꯍꯦꯟꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ, ꯑꯩ ꯅꯠꯇꯦ,
ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯪꯒꯤ ꯁꯦꯝꯖꯤꯟꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯪꯅ ꯉꯝꯗꯨꯅ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯗ ꯅꯪ ꯀꯔꯤ ꯋꯥꯠꯂꯤ ꯅꯪ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯤꯕꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯏꯟꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨ ꯉꯝꯂꯣꯏꯗꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯌꯦꯡꯂꯒ ꯏꯖꯠꯀꯤ ꯌꯦꯡꯂꯒ ꯑꯩ ꯐꯥꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯃꯌꯣꯜꯁꯅꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯥꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯃꯌꯣꯜꯁꯅꯥ मागी थमोइदु काइरि तौजरुबा खंजरुबा खुदिंगमक्सिंदुगी तयोन्नबदा तौरक्लिबा पुमहेनबगी मतौदुदा निंगमदबा पोक्ले पुमहेनबा मयोलसनादा ममित खाना येंगलक्तुना मतुंग अमुकना ngasiगुम थबक्तो तौगी होटनरक्लबा नंग अइबु फत्ते हाइगनो अइगी पेंदबा साउबसिंगसे फाथदुना तुमिन लेबनी नंग अइबु सावलकनो वहाय अमनी तो हाइरगा पुमहेनबा अमुक हंजिलक्तुना सोफादुदा संगसिलक्तुना हिप्तुना लेख्रे मतौदा तुमिन ngehak leiraba matungda mayolsana tapna haijare yaradi da hendo phamungsida sida tumbiyu gasida thariba phamungse anini ama phamungsidi ai ikutna phau sokjaroi henjaroi aduna da hen phamung amasida oina inthina tumbiyu ba पुमहेनबा वाई अमता पाकुम पिरक्ते मयोलसनासु वाहीदो हाइरगा सुम लेपलगा लैबदुदा पुमहेनबना सत यार चलो तुमुर मतुंग अइगोंदा मिनुंगसी पोक्लकन अइगे वाबदि सुरकन मदो नंगी नथंग नते चलो यार येंगदे अइ तुमके दायन मयोलसना मफमदुदा लेपद्रे महाक मागी फमुंग अदुदा काखलक्तुना फमलगा उंदुना तुमिन लैरक्ते ममित अनिदुदगी मपीसु लेपा लैता तारक्ले पुंसी सुपसिमा सुमाइना सिकी मोंगसिदा ओइदुदा लेलगा लोइख्रचा पुंसीसा करंबा थादा करंबा नमित्ता माना दाहेना इबु मिनुंगसी खजि फाउबा उत्पिरकदबसे कइगिनो अइगोंदा सु येंथिरिबा कइगी तमथिबा मगी सकलो लौरिबा कइगी तमथिबा मिथिंगना इबु येंबिबा नंगी थमै तुगाइबि नंगी थमै तुगाइबिदि अइ ओइखिदबदु अइदि नंगु नुंसिजबदि नंगोंदा कौजबा खक्तनि नंगी थमैबु चैना फंगन्दुना अवाबा पिगे हाइनदि अइ खंदे अइ खनखिबा लैतिए दाहेन नंगु ngौजबदि नंगु नुंसिजबा खक्तनि अइदि नंगु नुंसिजब मयोलसनागी तपलपना सुनजबा वाहिदुगा लोइनना महाक अदुमक मपीदु लेपा लैता सिंथादुना लैरक्ली पुकनिंग अदुदा नुंसिबा हेलाई वरौबसु असुम मथों खंगदा थमोइगी मफम खुदिंगदगी इहौरक्तुना वरौबा पोकपगी चांगसु असुम हेंजिलाई नुमित खरनिगी मतुंगदनी अयुकी सा इसिंग थोंगनरिंगैगी मतांगदुनी इंदु मसागी मनाक्ता संगसिलक्लगा फमथरई पुमहेनबदो कागी सोफादुदा फमलगा लैरंबनी अदुबो इखंग खंगौदा ममा इबेमना मनाक्ता लाक्लगा चंगसिलक्तुना फमथरकपदुदा मसादो मसी खसिक लेंगदुना ममादी येंगलमी फलम इंदु तपना वा हाइरई थबक चतोइरा ngasiso इमागी पुमहेनबना होय चथोकनी असोम घरीरोंगी मफमदुदा हाइदोकलुगेना खलि ngasiदी ओ अदो कयागेमा ngasiदी थबकतु लेपो चलुरनु इमा थबक अमा ओइना हाइरगे नंगोंदा पुमहेनबना सत कई थबक नो हाइसे हाइरके मुन ताव नंग यादबसु यारोय ngamloi हाइना सेनबसु यारोय को पुमहेनबा ममाई बेमदा येंगलई खंगनिंगबा पोपु मतौदा अदुगा करी थबक ओइदोइनो इमादुबो अतै नतेदा इमौसी युम सिदा लाकपदगी अइना मागिसु करी मता लैबिबा थुनबिबा ngamद्रि अदुना इमागी सेल खरा लैरिबसिना इमौगी करीनो लैबि खुतपि तौगे खनबा पुमहेनबा मयोलसनागी मतंग ओइरकपदुदा हैनद्रदुना इमा इंदु तासिनदना
ꯃꯈꯨꯠ ꯈꯨꯠꯁꯥꯗ ꯁꯤꯅꯕ ꯈꯨꯗꯣꯞ ꯑꯃꯒ ꯃꯐꯤ ꯃꯔꯣꯜ ꯈꯔꯒ ꯂꯩꯕꯤꯒꯦ ꯈꯜꯂꯤ ꯏꯃꯥꯅ ꯃꯗꯨ ꯂꯩꯕꯗꯣ ꯅꯪꯒ ꯆꯠꯃꯤꯟꯅꯗꯨꯅ ꯂꯣꯏꯅ ꯇꯧꯃꯤꯟꯅꯔꯨꯁꯣ ꯉꯁꯤꯗꯤ ꯑꯗꯨ ꯍꯥꯏꯕꯅꯤ ꯄꯨꯝꯍꯦꯟꯕꯅ ꯊꯨꯅ ꯑꯁ ꯑꯩ ꯉꯝꯃꯣꯏꯕ ꯏꯃꯥꯒ ꯑꯣꯏꯅ ꯆꯠꯂꯣ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ ꯅꯪꯒꯤ ꯊꯕꯛꯇꯣ ꯉꯁꯤꯗꯤ ꯂꯦꯞꯄꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯅꯪ ꯏꯟꯗꯅ ꯆꯦꯟꯒꯦ ꯈꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏꯅ ꯏꯃꯥꯅ ꯏꯃꯥ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒ ꯏꯃꯧꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯏꯃꯧꯒꯤ ꯈꯨꯗꯣꯞꯁꯨ ꯀꯣꯟꯕꯤꯔꯨꯒꯗꯕꯅꯤ ꯁꯅꯥ ꯁꯥꯐꯝꯗ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯐꯤ ꯐꯅꯦꯛꯁꯨ ꯂꯩꯕ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯩ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯀꯔꯤꯒꯤ ꯉꯝꯗꯕꯅꯣ ꯉꯝꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯌꯦ ꯄꯨꯝꯍꯦꯟꯕꯗꯣ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯏꯟꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯁꯥꯒꯤ ꯅꯨꯄꯤꯅꯤ ꯂꯩꯔꯤꯕ ꯏꯃꯧ ꯑꯁꯤ ꯅꯪꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯧꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯅꯪꯒꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯍꯟꯗꯣꯛꯑꯣ ꯀꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯑꯣ ꯄꯨꯝꯍꯦꯟꯕ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯃꯥꯏꯕꯦꯝꯃ ꯏꯟꯗꯨꯗꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯦꯟꯅ ꯍꯥꯏꯔꯤ ꯋꯥ ꯅꯪꯁꯤ ꯑꯩꯅ ꯑꯁꯨꯛ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯅꯤ ꯑꯩꯅꯗ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯏꯜꯂꯒ ꯂꯥꯛꯄ ꯑꯩꯒꯤ ꯏꯆꯥ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯪꯁꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯁꯨꯛ ꯃꯅꯨꯡ ꯀꯟꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯂꯕꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯃꯨꯛꯂꯤꯕ ꯑꯃꯨꯛꯄ ꯊꯝꯂꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ ꯍꯥꯏꯌꯨ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯇꯧꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯃꯥꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯃꯔꯤ ꯂꯩꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯣꯞꯊꯣꯛꯂꯒ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯗꯨꯕꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯃꯇꯧ ꯅꯪꯒꯤ ꯅꯑꯣꯡ ꯑꯗꯨꯅ ꯄꯦꯟꯗꯗꯨꯅ ꯍꯥꯏꯔꯤꯕ ꯊꯑꯣꯏꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯏꯃꯥ ꯅꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯄꯥꯛ ꯍꯦꯛꯇ ꯍꯣꯡꯉꯨ ꯍꯥꯏꯕꯗꯤ ꯌꯥꯒꯟꯗꯦ ꯅꯤꯡꯈꯤꯕ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛ ꯑꯃꯗ ꯑꯗꯨꯝ ꯄꯥꯝꯒꯜꯂꯤ ꯃꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯉꯥꯏ ꯂꯦꯞꯇꯦ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔ ꯆꯞ ꯆꯥꯅ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ ꯃꯗꯨꯒꯤ ꯅꯪꯒꯤ ꯃꯔꯩꯗꯣ ꯃꯇꯥꯡꯁꯤꯗ ꯆꯠꯅꯔꯣꯏꯅꯦ ꯅꯪꯒꯤ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕꯗꯣ ꯇꯥꯟꯖꯥꯁꯤꯗꯗꯤ ꯃꯗꯨ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯦ ꯁ꯭ꯋꯥꯏꯁꯤꯗ ꯅꯠꯇꯦ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯅꯁꯥ ꯂꯨꯍꯣꯡꯂꯕꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯔꯤ ꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯁꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯧ ꯃꯌꯣꯜ ꯁꯅꯥ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯣ ꯄꯨꯝꯍꯦꯟꯕꯅ ꯏꯃꯥ ꯅꯆꯥ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯍꯟꯖꯤꯟ ꯍꯥꯏꯅꯤꯡꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯁꯨ ꯑꯩ ꯅꯤꯡꯁꯤꯡꯕ ꯈꯟꯖꯤꯜꯂꯨꯕ ꯑꯃꯠꯇ ꯄꯥꯝꯗꯦ ꯏꯃꯥ ꯃꯗꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯍꯧꯈꯤꯕ ꯇꯥꯝꯅꯈ꯭ꯔꯕꯤ ꯃꯔꯝ ꯆꯠꯃꯣꯠꯄꯤ ꯃꯥꯕꯨꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯅꯨꯡꯁꯤꯔꯤ ꯁꯨꯝ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯨꯅ ꯃꯤꯇꯥꯗꯨꯅ ꯂꯩꯔꯤ ꯄꯨꯝꯍꯦꯟꯕ ꯃꯃꯥ ꯏꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯅꯣ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯃꯔꯝ ꯆꯠꯃꯣꯠꯄꯤ ꯑꯣꯏꯔꯤꯁꯦ ꯅꯠꯇꯦ ꯅꯆꯥꯅ ꯀꯣꯛ ꯉꯥꯎꯒꯗꯧꯕ ꯃꯑꯣꯡꯗ ꯅꯍꯥꯜ ꯑꯃꯗꯒꯤ ꯏꯃꯥꯅ ꯄꯥꯈꯣꯡꯒꯨꯝ ꯋꯥꯍꯪꯅ ꯆꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯀꯩꯅꯣ ꯏꯃꯥ ꯃꯥꯅ ꯀꯅꯥꯗ ꯃꯔꯝ ꯆꯠꯃꯣꯠꯄꯤ ꯑꯣꯏꯔꯨꯕ ꯂꯩꯒꯦ ꯀꯅꯥꯗ ꯃꯥꯅ ꯑꯔꯣꯟꯕ ꯂꯣꯟꯅ ꯆꯠꯄ ꯂꯣꯟꯆꯠ ꯆꯠꯈꯤꯕ ꯂꯩꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯏꯟꯗꯨꯅ ꯄꯨꯝꯍꯦꯟꯕ ꯃꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯗꯨ ꯈꯪꯕꯒꯤ ꯀꯥꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯑꯩꯗꯤ ꯅꯪ ꯃꯗꯨ ꯈꯪꯕꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤ ꯄꯨꯁꯤꯜꯂꯛꯂꯤꯕꯣꯏ ꯅꯤꯡꯕꯅꯤ ꯍꯔꯥꯎꯔꯨꯔꯤꯕꯅꯤ ꯑꯗꯨ ꯐꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯠꯇꯦ ꯏꯃꯥ ꯏꯃꯥꯒꯤ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯕꯤꯌꯨ ꯏꯃꯥꯒꯤ ꯋꯥ ꯃꯨꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯏꯟꯗꯨꯗꯨ ꯐꯝꯂꯤꯕꯗꯨꯗꯤ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯆꯦꯜꯂꯒ ꯂꯩꯔꯅꯨ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯂꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤ ꯇꯨꯔꯦꯜꯒꯤ ꯅꯨꯡ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯗꯨꯅꯅꯦ ꯅꯪ ꯀꯥꯟꯅꯗꯕ ꯑꯍꯦꯟꯕ ꯂꯝꯍꯩꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯊꯥꯗꯣꯛ ꯊꯨꯅ ꯋꯥꯈꯜ ꯍꯣꯡꯅꯕ ꯇꯧ ꯏꯃꯥ ꯐꯔꯦ ꯑꯩꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯆꯠꯄꯒꯤ ꯍꯥꯏꯕꯗꯣ ꯁꯣꯏꯕ ꯌꯥꯔꯣꯏ ꯅꯪꯅ ꯉꯝꯗꯨꯅ ꯂꯣꯟꯅ ꯆꯠꯈꯤꯕꯁꯨ ꯌꯥꯔꯣꯏ ꯆꯥꯛ ꯊꯣꯛꯂꯛꯄꯒ ꯏꯃꯧꯒ ꯅꯈꯣꯏ ꯑꯅꯤ ꯆꯠꯀꯗꯕꯅꯤ ꯁꯤꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯍꯥꯏꯒꯗꯧꯕ ꯑꯩ ꯑꯇꯩ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯔꯣꯏ ꯏꯟꯗꯨ ꯋꯥꯍꯩ ꯑꯃꯅꯤꯗꯣ ꯍꯥꯏꯔꯝꯂ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯄꯨꯝꯍꯦꯟꯕꯗꯣ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯥꯝꯁꯤꯜꯂꯒ
ꯈꯟꯖꯤꯟꯕ ꯉꯝꯗ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯂꯨꯁꯤ ꯃꯥꯅ ꯀꯔꯤ ꯃꯔꯝ ꯑꯃꯣꯠꯄ ꯀꯔꯤ ꯑꯃꯣꯠꯄ ꯇꯧꯔꯤꯕ ꯇꯧꯗꯦ ꯃꯥ ꯁꯨꯛꯇꯧ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯃꯛꯅ ꯂꯨꯁꯤꯗ ꯁꯨꯝ ꯍꯥꯏꯔꯤꯕ ꯃꯃꯧ ꯑꯣꯏꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯄꯨꯝꯍꯦꯟꯕꯗꯣ ꯃꯀꯣꯛ ꯉꯥꯎꯅ ꯇꯨꯃꯤꯟ ꯀꯥꯗꯨꯗ ꯐꯝꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤ ꯁꯦꯡꯅ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯄꯨꯝꯍꯦꯟꯕ ꯃꯀꯣꯛꯇꯨ ꯁꯥꯔꯕꯅꯤ ꯃꯥꯅ ꯂꯥꯝꯁꯤꯜꯂꯒ ꯈꯟꯖꯤꯟ ꯎꯁꯤꯜꯂꯨꯕ ꯉꯝꯗꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯃꯥ ꯑꯄꯣꯛꯄꯤꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯃꯌꯣꯜ ꯁꯅꯥꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯤꯗꯣꯛꯅꯕ ꯍꯥꯏꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯄ ꯇꯧꯔꯤꯉꯩ ꯏꯟꯗꯨꯗꯨ ꯃꯣꯂꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯇꯨꯅ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯧꯒꯤꯁꯤꯕꯣ ꯃꯌꯣꯜ ꯁꯅꯥ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯣꯏ ꯂꯣꯏꯔꯦ ꯏꯃꯥ ꯊꯤꯔꯛꯂꯒꯦ ꯆꯥꯊꯣꯛꯄꯤꯔꯣ ꯉꯥꯏꯈꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯐꯝꯈꯣ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯈꯤꯁꯤ ꯃꯌꯣꯜ ꯁꯅꯥ ꯄꯥꯏꯔꯝꯕ ꯄ꯭ꯂꯦꯠꯇꯨ ꯇꯞꯅ ꯊꯝꯈ꯭ꯔ ꯃꯇꯨꯡ ꯀꯔꯤ ꯋꯥꯐꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯏꯟꯗꯨꯅ ꯏꯃꯥꯅ ꯏꯃꯧꯒꯤꯅꯦ ꯍꯥꯏꯗꯅ ꯅꯐꯤ ꯈꯔ ꯊꯣꯟꯅꯤꯡꯕ ꯑꯗꯨꯒꯤꯅꯤꯅꯦ ꯏꯃꯥ ꯌꯥꯅꯤꯌꯦ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯁꯦꯠꯅ ꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯄꯩꯗꯨꯅ ꯂꯩꯔꯤ ꯃꯗꯨꯅ ꯅꯪꯒꯤ ꯂꯩꯖꯕꯗꯨꯅ ꯂꯩꯖꯕꯅꯤꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯅ ꯂꯩꯗꯨꯅ ꯏꯃꯧꯒꯤ ꯊꯣꯟꯕꯤꯕꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯌꯣꯜ ꯁꯅꯥ ꯏꯟꯗꯨꯒꯤ ꯋꯥꯍꯩꯗ ꯃꯣꯃꯣꯟ ꯇꯧꯖꯩ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤꯁꯨ ꯏꯃꯥ ꯌꯥꯅꯤꯗ ꯀꯣꯟꯅ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯦꯠꯅꯤꯡꯉꯥꯏ ꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯌꯥꯅꯤꯌꯦ ꯌꯥꯗꯦ ꯏꯃꯥꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃꯒ ꯀꯣꯟꯕꯤꯔꯒ ꯐꯤ ꯐꯅꯦꯛ ꯈꯔꯒ ꯂꯩꯒꯦ ꯈꯟꯕꯅꯤ ꯑꯁ ꯏꯃꯥ ꯌꯥꯝꯃꯜꯂꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯌꯥꯝꯕꯅꯣ ꯑꯩꯒꯤ ꯃꯧꯗꯤ ꯃꯅꯦꯝ ꯑꯩꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯆꯥꯅ ꯇꯧꯗꯨꯅꯅꯦ ꯊꯝꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯅꯪ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯄꯨꯟꯅ ꯑꯉꯥꯎꯕꯗꯨꯒ ꯆꯠꯊꯣꯛꯃꯤꯟꯅꯔꯨꯔꯣ ꯃꯌꯣꯜ ꯁꯅꯥ ꯇꯞꯂꯤ ꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯤ ꯏꯃꯥ ꯗꯥꯍꯦꯟꯅ ꯏꯟꯗꯨꯅ ꯁꯠ ꯀꯔꯤꯒꯤ ꯌꯥꯗ ꯂꯥꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ ꯃꯥꯅ ꯑꯅꯝ ꯁꯨꯝ ꯀꯟꯅ ꯂꯩꯔꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯧꯔꯤ ꯌꯥꯅꯤ ꯏꯃꯥꯅ ꯍꯥꯏꯔꯝꯂꯕꯅꯤ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯅꯐꯤ ꯍꯣꯡꯂꯒ ꯑꯗꯨꯝ ꯆꯠꯂꯨ ꯁꯦꯜꯗꯤ ꯆꯠꯂꯝꯗꯥꯏꯗꯨꯗ ꯏꯃꯥꯅ ꯄꯤꯔꯒꯦ ꯃꯌꯣꯜ ꯁꯅꯥ ꯃꯅꯦꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯊꯧꯅꯥꯗꯤ ꯑꯣꯏꯖꯩ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧ ꯈꯪꯕꯅ ꯋꯥꯈꯜ ꯑꯗꯨꯗ ꯅꯨꯡꯅꯥꯡꯕꯗꯤ ꯄꯣꯛꯇꯕ ꯅꯠꯇꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯊꯤꯗꯣꯛꯅꯕ ꯇꯧꯔꯒꯦ ꯇꯧꯔꯣ ꯅꯪꯁꯨ ꯉꯟꯅ ꯆꯠꯅꯕ ꯇꯧꯁꯤ ꯃꯌꯣꯜ ꯁꯅꯥ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖ ꯆꯥꯛ ꯏꯁꯤꯡꯗꯨ ꯊꯤꯕ ꯈꯣꯠꯄ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯟꯗꯨꯅ ꯃꯃꯧꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯕꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯇꯧꯏ ꯃꯥꯁꯨ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯆꯥꯅ ꯊꯛꯅ ꯂꯣꯏꯅꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕꯕꯨꯁꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯅꯝꯗꯨꯅ ꯃꯐꯤ ꯍꯣꯡꯍꯟꯈ꯭ꯔꯦ ꯁꯦꯜꯁꯨ ꯃꯉꯣꯟꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯌꯣꯜ ꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯅ ꯁꯣꯝ ꯏꯃꯨꯡꯗ ꯃꯌꯣꯜ ꯁꯅꯥꯁꯨ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯂꯤ ꯃꯆꯨ ꯑꯌꯤꯡꯕꯗ ꯐꯤ ꯐꯅꯦꯛ ꯁꯨꯠ ꯇꯧꯔꯒ ꯈꯖꯤꯛꯈꯛ ꯆꯝꯇꯛ ꯀꯦꯗꯨꯅ ꯊꯣꯔꯛꯄꯒ ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨꯒ ꯃꯥꯌꯣꯛꯅꯩ ꯃꯌꯣꯜ ꯁꯅꯥ ꯏꯟꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯏꯃꯥ ꯊꯣꯛꯆꯔꯨꯈꯤꯒꯦ ꯅꯃꯧ ꯏꯟꯗꯨ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯌꯥꯔꯦ ꯆꯠꯂꯣ ꯅꯤꯡꯊꯤꯅ ꯍꯣꯏ ꯏꯃꯥ ꯃꯌꯣꯜ ꯁꯅꯥ ꯏꯟꯗꯨꯗꯒꯤ ꯅꯥꯊꯩꯔꯛꯇꯨꯅ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯕ ꯍꯧꯏ ꯃꯗꯨꯗ ꯏꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯂꯥꯎꯔꯞꯅ ꯍꯩ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯃꯉꯣꯟꯗ ꯅꯪ ꯗꯥꯍꯦꯟꯗ ꯍꯥꯏꯔꯒ ꯂꯩꯍꯜꯂꯨꯀꯣ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯅ ꯁꯦꯜ ꯋꯥꯠꯇꯅ ꯄꯤꯈ꯭ꯔꯕꯅꯤ ꯁꯅꯥ ꯁꯥꯐꯝꯗ ꯍꯥꯟꯅ ꯆꯪꯂꯒ ꯁꯤꯡꯂꯝꯃꯣ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯃ ꯑꯄꯥꯝꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯦꯛ ꯂꯩꯁꯤꯜꯂꯒ ꯑꯣꯏꯅ ꯂꯥꯛꯑꯣ ꯃꯌꯣꯜ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯃꯅꯦꯝꯗ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯁꯣꯏꯗꯅ ꯂꯣꯏꯅ ꯇꯧꯖꯔꯛꯀꯦ ꯆꯠꯂꯣ ꯃꯌꯣꯜ ꯁꯅꯥ ꯃꯄꯥꯜ ꯊꯣꯔꯛꯂꯦ ꯄꯨꯝꯍꯦꯟꯕꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯤ ꯃꯌꯣꯜ ꯁꯅꯥꯅ ꯊꯣꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯨꯝꯍꯦꯟꯕꯗꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯃꯌꯣꯜ ꯁꯅꯥꯁꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ ꯈꯪꯍꯧꯗ ꯃꯤꯀꯨꯞ ꯑꯃꯗ ꯐꯠ ꯃꯤꯠꯆꯥꯟꯅꯈꯤ ꯑꯗꯨꯕꯨ ꯐꯠ ꯄꯨꯝꯍꯦꯟꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯈꯪꯗ ꯎꯗ ꯁꯥꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯈꯠꯈ꯭ꯔꯦ
ꯃꯌꯣꯜ ꯁꯅꯥꯁꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯂ ꯃꯇꯨꯡ ꯑꯃꯨꯛꯈꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯂꯤ ꯂꯥꯛꯇꯨꯅ ꯄꯨꯝꯍꯦꯟꯕꯒꯤ ꯅꯥꯀꯟꯒꯤ ꯁꯤꯠꯇꯨꯗ ꯀꯥꯔꯛꯇꯨꯅ ꯐꯝꯂꯛꯂꯦ꯫ ꯃꯌꯣꯜ ꯁꯅꯥꯅ ꯍꯦꯛ ꯐꯝꯂꯛꯄꯒ ꯄꯨꯝꯍꯦꯟꯕꯁꯨ ꯒꯥꯔꯤꯗꯨ ꯋꯥꯂꯥꯡꯉꯥꯡꯗ ꯊꯧꯕ ꯍꯧꯈꯤ꯫ ꯒꯥꯔꯤꯗꯨ ꯃꯇꯦꯛ ꯈꯔ ꯈꯖꯤꯛ ꯊꯧꯔꯛꯂꯒ ꯃꯦꯟ ꯔꯣꯗ ꯇꯥꯕ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯆꯞ ꯂꯦꯞꯂꯒ ꯈꯥꯝꯈ꯭ꯔꯦ꯫ ꯒꯥꯔꯤ ꯈꯥꯝꯂꯛꯄꯗꯨꯗ ꯃꯌꯣꯜ ꯁꯅꯥꯗꯨ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯂꯞꯅ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯗꯥꯍꯦꯟ? ꯄꯨꯝꯍꯦꯟꯕ ꯋꯥꯂꯥꯡꯉꯥꯡꯗ ꯃꯃꯥꯏꯕꯦꯝꯃꯅ ꯄꯤꯔꯛꯄ ꯁꯦꯜꯁꯤꯡꯗꯨ ꯃꯌꯣꯜ ꯁꯅꯥꯗ ꯄꯤꯔꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯍꯦꯟꯅ ꯉꯛꯆꯥꯟꯅꯗꯨꯅ ꯀꯩꯒꯤ ꯁꯦꯜꯁꯤꯡꯅꯣ ꯁꯤꯅ? ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯈꯣꯟꯖꯦꯜꯗꯨ ꯏꯁꯥꯎ ꯁꯥꯎꯒꯠꯄ ꯃꯇꯧꯗ ꯏꯃꯥꯅ ꯄꯤꯔꯛꯄꯗꯨꯗꯤ ꯅꯪꯒꯤ ꯄꯣꯠ ꯂꯩꯅꯕ, ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕꯒꯤ ꯍꯪꯂꯤꯔꯣ? ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯅ ꯅꯠꯇꯦ, ꯑꯩ ꯁꯦꯡꯅ ꯈꯪꯗꯕꯒꯤ ꯍꯪꯕꯅꯤ꯫ ꯁꯦ ꯇꯧꯁꯤꯜꯂꯨ ꯊꯨꯅ꯫ ꯃꯌꯣꯜ ꯁꯅꯥ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯄ ꯏꯀꯤ ꯀꯤꯕ ꯑꯃ ꯂꯣꯏꯅꯗꯨꯅ ꯁꯦꯜꯗꯨ ꯂꯧꯏ꯫ ꯄꯨꯝꯍꯦꯟꯕ ꯃꯌꯣꯜ ꯁꯅꯥꯅ ꯁꯦꯜꯗꯨ ꯂꯧꯈ꯭ꯔ ꯃꯇꯨꯡ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯑꯩ ꯅꯪꯒ ꯇꯥꯅ ꯄꯣꯠ ꯂꯩꯕꯗꯨꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏ, ꯌꯥꯔꯔꯣꯏ꯫ ꯑꯦ ꯀꯩꯒꯤꯅꯣ ꯗꯥꯍꯦꯟ? ꯏꯃꯥꯅꯗꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯗꯤ? ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ, ꯑꯩ ꯊꯕꯛ ꯂꯩ, ꯍꯧꯖꯤꯛ ꯀꯧꯔꯛꯏ꯫ ꯑꯣ꯫ ꯃꯌꯣꯜ ꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯅ ꯑꯗꯨꯅ ꯅꯪ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯍꯧꯔꯣ, ꯀꯨꯝꯍꯧꯔꯣ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯇꯍꯥ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯇꯣꯏꯅꯣ? ꯅꯠꯇ꯭ꯔꯒ ꯗꯥꯍꯦꯟ ꯑꯩ ꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯣ? ꯇꯧꯕꯗꯨ ꯉꯝꯂꯒ ꯅꯊꯟꯗ ꯅꯪꯒꯤ ꯅꯐꯤ ꯐꯥꯎꯕ ꯂꯩꯕ ꯆꯠꯄ ꯉꯝꯖꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ? ꯃꯌꯣꯜ ꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯂꯥꯏꯟ ꯒꯥꯔꯤ ꯆꯦꯟꯕꯅꯤ, ꯇꯨ ꯑꯁꯤꯗ ꯄꯥꯔꯀꯤꯡ ꯂꯩꯔꯤ, ꯑꯁꯤꯗꯒꯤ ꯒꯥꯔꯤ ꯐꯥꯔꯒ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯣ꯫ ꯃꯌꯣꯜ ꯁꯅꯥ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ꯫ ꯃꯍꯥꯛ ꯄꯨꯝꯍꯦꯟꯕꯗ ꯋꯥꯔꯧꯕ ꯄꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯉꯥꯏꯈꯣ ꯀꯩꯅꯣꯝꯒ ꯍꯥꯏꯈꯤꯒꯗꯕ ꯂꯩꯔꯤ ꯑꯩ꯫ ꯃꯌꯣꯜ ꯁꯅꯥ ꯃꯃꯥꯏꯗꯨ ꯇꯞꯅꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯃꯌꯣꯜ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯗꯤ ꯃꯇꯧꯗꯨꯗ ꯃꯌꯣꯜ ꯁꯅꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ, ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯝꯍꯦꯟꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯈꯪꯂꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯃꯥꯗꯗꯤ ꯅꯪꯅ ꯈꯨꯝꯒꯗꯧꯕꯅꯤ, ꯑꯣꯏꯗꯕ ꯍꯥꯏꯔꯒ꯫ ꯀꯩ ꯑꯣꯏꯗꯕ? ꯑꯩꯒ ꯑꯗꯨꯝ ꯆꯠꯂꯤ, ꯑꯩꯒ ꯄꯣꯠ ꯆꯩꯁꯤꯡ ꯂꯩꯕ ꯆꯠꯃꯤꯟꯅꯩ, ꯑꯗꯨꯝ ꯂꯣꯏꯅꯩ ꯍꯥꯏꯅ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯍꯥꯛ ꯃꯔꯧ ꯂꯩꯅ ꯃꯨꯟꯅ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯁꯦꯡꯅ ꯗꯥꯍꯦꯟꯒꯤ ꯊꯕꯛ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯤꯗꯕ꯭ꯔꯥ? ꯄꯨꯝꯍꯦꯟꯕꯁꯨ ꯁꯛ ꯏꯇꯥ ꯇꯥꯈꯠꯅ ꯁꯥꯎꯅꯤꯡꯕ ꯈꯣꯟꯗꯥꯗ ꯂꯩꯇꯕ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯅꯪꯒꯤ ꯄꯥꯟꯅꯐꯝ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨꯗꯪ ꯇꯧ꯫ ꯃꯌꯣꯜ ꯁꯅꯥ ꯇꯞꯅ ꯍꯣꯏ ꯐꯔꯦ, ꯂꯣꯏꯔꯕ꯭ꯔꯥ ꯗꯥꯍꯦꯟꯒꯤ ꯍꯥꯏꯒꯗꯧꯕ? ꯏꯃꯥꯗ ꯃꯦꯟꯒꯗꯧꯕ ꯋꯥꯐꯝ ꯍꯥꯏꯕ ꯂꯣꯏꯔꯕ꯭ꯔꯥ? ꯍꯣꯏ ꯂꯣꯏꯔꯦ, ꯀꯨꯝꯈꯤ ꯌꯥꯔꯅꯤ ꯅꯪ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈ꯭ꯔꯦ꯫ ꯃꯗꯨ ꯎꯔꯒ ꯄꯨꯝꯍꯦꯟꯕ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛꯇꯪ ꯎꯁꯤꯠꯇꯅ ꯅꯣꯛꯏ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯄ꯭ꯔꯞ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯗꯤ ꯁꯣꯜꯂꯤ ꯑꯁꯨꯝ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛ ꯁꯥꯔꯗꯨꯅ ꯑꯩꯅ ꯐꯠꯂꯣꯏꯅ ꯐꯠꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯕ? ꯃꯌꯣꯜ ꯁꯅꯥꯗꯤ ꯊꯧꯈ꯭ꯔꯤꯕ ꯄꯨꯝꯍꯦꯟꯕꯒꯤ ꯒꯥꯔꯤꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯆꯤꯗꯨ ꯂꯦꯞꯂꯒ ꯂꯩꯍꯧꯔꯦ, ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅ ꯂꯦꯞꯅ ꯇꯨꯃꯤꯟ ꯍꯥꯏꯖꯩ, ꯃꯤꯐꯠꯇ ꯗꯨꯔꯚꯥꯁꯥ ꯍꯥꯏꯁꯤꯅꯤ, ꯑꯁꯨꯛ ꯃꯅꯨꯡ ꯍꯨꯠꯅ ꯐꯠꯇꯕ ꯃꯔꯩ ꯁꯥꯔꯩ ꯇꯧꯕ, ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯔꯩ ꯀꯟꯕ ꯅꯨꯄꯥ꯫ ꯃꯥꯅꯤ, ꯅꯪꯗꯤ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯅꯤ, ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟ꯫ ꯃꯌꯣꯜ ꯁꯅꯥ ꯎꯄꯥꯏ ꯂꯩꯇꯦ, ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯣ ꯄꯥꯔꯀꯤꯡ ꯂꯩꯔꯤ ꯑꯗꯣꯝ ꯇꯝꯅ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯋꯥꯔꯣꯜꯗꯨ ꯆꯤꯟꯅ ꯄꯦꯟꯅ ꯍꯥꯏꯗꯣꯛ ꯉꯥꯡꯊꯣꯛ ꯇꯧꯔꯨꯗꯨꯅꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨꯒꯤ ꯋꯥꯡꯃꯗ ꯂꯣꯏꯅ ꯂꯦꯞꯄꯤꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯆꯪꯗ ꯀꯅꯥ ꯑꯃꯠꯇꯅ ꯊꯧꯅꯥ ꯐꯅ ꯂꯩꯕꯤꯈꯤꯗ꯭ꯔꯦ꯫ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯑꯗꯨꯃꯛ ꯁꯨꯄꯥꯏꯅꯈ꯭ꯔꯕꯤ ꯂꯩꯔꯥꯡꯒꯨꯝ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯅ ꯀꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅ ꯐꯥꯎꯅ ꯈꯟꯖꯕꯅꯤ ꯄꯥꯈꯠꯅ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯆꯕꯗꯨꯃꯛ ꯊꯧꯗꯣꯛ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗꯧꯔꯤ, ꯃꯐꯝꯗ ꯁꯤꯟꯅꯒꯗꯧꯔꯤ꯫ ꯌꯥꯔꯣꯏ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯅ ꯆꯦꯜꯂꯕꯁꯨ ꯆꯦꯟꯐꯝ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯃꯥꯡꯊꯛꯇ ꯂꯥꯏꯕꯛ ꯊꯤꯕ ꯈꯨꯊꯤꯈꯤꯕ ꯑꯃ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯝꯗꯨꯅ ꯍꯛ ꯃꯨꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯛꯀꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯨꯅꯕꯒꯤ ꯊꯧꯅꯥꯗꯨꯁꯨ ꯂꯣꯏꯕ ꯅꯥꯏꯗꯨꯅ ꯂꯣꯏꯈ꯭ꯔꯦ꯫
ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯇꯣꯜꯂꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯨꯁꯤꯃꯥꯅ꯫ ꯂꯨꯁꯤꯃꯥꯅ ꯐꯅ ꯃꯔꯩ ꯇꯧꯗꯨꯅꯁꯨ ꯌꯥꯅꯤꯡꯗꯦ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯏꯃꯨꯡꯅ ꯍꯥꯟꯅ ꯇꯥꯈꯤꯗꯕꯅꯤ꯫ ꯇꯥꯈꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯂꯦꯝꯕ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯕ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯍꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯇꯨꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯦꯞꯄꯁꯨ ꯂꯦꯞꯅꯈ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ꯫ ꯂꯨꯍꯣꯡꯕꯒꯤ ꯂꯨꯍꯣꯡꯁꯦꯕꯥꯎꯁꯨ ꯆꯠꯅꯕ ꯍꯧꯅꯕꯒꯤ ꯈꯟꯅꯈ꯭ꯔꯦ꯫ ꯂꯨꯁꯤꯗꯤꯗꯨꯃꯛ ꯇꯨꯃꯤꯟꯅꯇ ꯂꯩꯈ꯭ꯔꯦ꯫ नुमित्तुगी नुमिदांगदु निंगथौलेंबा लकी होइदा लाक्तुना लैरम्मी। चाक चाबा खोटबा लोइनर मतुंग फमलगा वारी सारकपनी। चाक चाखिबदो मदुदा लुसी यावबसु निंगथौलेंबा माना उखिदबनी। लुसीगी ममाइबे मदुना याम अचेतबा थाजबा खोनफमदा वहाई खरा निंगथौलेंबा मंगोन हाइरकलम्मी। इमागी निंगथौलेंबा इसादा थाजबा थमदुना इसाना हाइबा युमसिना इमुंगसिना यारी याथोक्लबनी। ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯁꯤ ꯃꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯊꯤꯗꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯏꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕ ꯅꯪ ꯍꯥꯟꯅꯀꯣ ꯏꯆꯥꯁꯤꯕు ꯋꯥꯍꯜꯂꯅꯨꯀꯣ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯆꯩꯅꯥꯗꯤ ꯄꯤꯔꯅꯨ ꯃꯉꯣꯟꯗ ꯄꯤꯔꯅꯨꯀꯣ ꯍꯟꯗꯛꯃꯨꯛꯇꯗꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯑꯣꯟꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯈꯣꯏꯅ ꯎꯕꯤꯔꯤꯕ ꯐꯠꯇꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯇꯣꯛꯄꯤꯔꯣ꯫ खनबीरनु मधु खनबीरनु मरमदी ऐ लुसीसी नुंसी याम नुंसीमनबगी ऐना तौखिबा जात की थबक लालुंग कया सिंगदो मधुकी मयामदुगी महीना ऐ ngasiदी फंगजगदौरे लुसीबु ऐगी ओइजबा फंगजगदौरे इनाकता लेंगदना थमदुना लेहनबसु फंगजगदौरे ऐ फंगदौरे लुसीबु। ममता तुमिना ले निंगथौलेंबना मखा तारदुना इमा थाजबियु नचाबो सिदगिदी लुसीगी ममितगी मपी मरिक अमा फाउबु तहल्लरोय सिंथहल्लरोयदबनी। माबु हराउ तयामना थमनबा होटनबा हाइबदुना ऐगी थौ ओइरगदबनी मा सोइदना ओइरगनी। निंगथौलेंबगी अदुगुमलबु वाहै मयामदुना ममतादी थाजदुना लैख्रे। सेंगना निंगथौलेंबा मानसु खंजबनी लुसीबु मागी मनाक्ता लैरबदी लुसीसी मागी नुंसीबना योमदुना थमगे खन्ना। लुसीबु वाबा सैना पीगे हाइनदी खनखिबा लैखिदबनी मरमदी नुंसीजबनी साथीना निंगथौलेंबा माना लुसीबु। पुमेनबा माना लुसी नुंसिरिबदुदगी सांग तादना निंगथौलेंबना लुसीबु नुंसीजरंबसु कनाना खंगबा। निंगथौलेंबा मागी थौरबु वाखलना खलकपा खंदुना सिलकपा थबक थौरम लालोंग मयामसिंग अदुना मरम ओइरगा मागी अनिंगबा पामजबा खुदिंगमक थुंगजबा हाइदु ओइखिगदौरे। थौबदगी थौरबा तमथीबदगी तमथीरबा मियोय एखोयगी वाखलनी। नुंसीमल्लबसु नुंसीबगीदमक मखल मखलगी ओइबा नुंसी थौंग कया तौरई हाइबदुनी ngasi निंगथौलेंबा माना तौख्रि मयामसिंगदु। नुंसीबा हेनमनबना चनदबा थबक खरना लुसीबु नमहा तौख्रबसु लुसीबुदी सेंगना थमोय नुंगी तबुनुंग अदुदगी नुंसीबदी पोक्जबनी। नुंसीमनबदुना फत्तबसु ओइबनी अफबसु ओइबनी अनिमकी मसक्सी ओनगे याउना लौगे याउना लौरखिबा निंगथौलेंबगी सकलोनी। मफमददी मिफत्ता ओइरुरबसु थमोयदुदी अदुक सेंगबा मंदिरनी ओइरिबा। मंदिरदुगी मपु ओइबियु हाइना हाइजरबनी नुपी मागी मफमदा नुपी मादना याखिदबनी। अतोपा लैरे मागी पुकनिंगना खोइदाजबा थमोय मंदिर अमा लैजरे अदुना मदुदा दुमक पुकनिंग थवै हक्सांग याउना सेवा फंगजरनी हाइना हाइजबनी खंजबनी। अदुबु निंगथौलेंबा माना अंगम तालखिबनी। अंगम तालकपदुना ngasiदी mahai yankrabani ningsaba panthung amadi thungkigadaurabani iseng seng mitmangduda। ममतादा नत्ता इमुंगदुगी मियोय सिंगदुना निंगथौलेंबगी अनिंगबदा लेपख्रबदा लुसीदी करी उपाय लै अदुमक तुमिना लै उपाय लैजदा हाइब इनबदा ताख्रबनी। मिकुप अदुदा
ꯁꯨꯝ ꯃꯝꯇꯥ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯅꯤꯡꯊꯧꯂꯦꯝꯕꯅ ꯑꯀꯣꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯂꯨꯁꯤꯗꯤ ꯃꯥꯗꯤ ꯎꯗꯦꯅ?" ꯃꯝꯇꯥꯅ ꯏꯪꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ, "ꯂꯩ, ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ." "ꯀꯥꯗꯒꯤ ꯄꯥꯛꯅ ꯍꯦꯟꯗꯣꯛꯇ꯭ꯔꯕ꯭ꯔꯥ ꯃꯥꯕꯣ?" "ꯈꯪꯗꯦ, ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯝ ꯇꯨꯃꯤꯟ ꯃꯁꯤꯗꯨꯗꯅꯦ ꯁꯨꯝ ꯂꯩꯔꯒ ꯂꯩꯈꯤ. ꯃꯁꯤ ꯁꯨꯛꯂꯦꯡ ꯂꯦꯡꯂꯛꯇꯦ." ꯅꯤꯡꯊꯧꯂꯦꯝꯕꯅ, "ꯑꯁ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯥꯗꯤ?" "ꯈꯪꯗꯦ, ꯇꯧꯔꯤꯕꯁꯤꯅꯤ." "ꯑꯣ, ꯑꯗꯣ ꯏꯃꯥ, ꯑꯩ ꯆꯪꯂꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯁꯥꯔꯨꯒꯦ." "ꯀꯨꯏꯔꯣꯏ, ꯌꯥꯒꯗ꯭ꯔꯥ ꯏꯃꯥ?" ꯃꯝꯇꯥꯅ ꯁꯠ, "ꯀꯔꯤꯒꯤ ꯌꯥꯕ ꯌꯥꯗꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯃꯤꯇꯣꯞ ꯑꯣꯏꯗ꯭ꯔꯕꯅꯤ." "ꯑꯣꯏꯔꯔꯣꯏ, ꯑꯗꯨꯅ ꯏꯀꯥꯏꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ." "ꯐꯔꯦ, ꯇꯥꯟꯗꯨꯝ ꯆꯥꯔꯤ ꯅꯪꯅ ꯇꯧꯔꯒ ꯋꯥꯔꯤꯗꯨꯝ ꯈꯔ ꯁꯥꯕꯤꯔꯝꯃꯨ, ꯃꯄꯨꯛꯅꯤꯡꯗꯣ ꯈꯔ ꯐꯥꯊꯕ ꯊꯦꯝꯖꯤꯟꯕꯤꯅꯕ ꯇꯧꯔꯝꯃꯨ." ꯃꯝꯇꯥꯒꯤ ꯋꯥꯍꯩꯗ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯗꯤ ꯃꯕꯨꯛꯇ ꯍꯔꯥꯎꯖꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯍꯣꯏ ꯏꯃꯥ, ꯑꯩ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯖꯔꯝꯒꯦ." "ꯁꯥꯔꯝꯃꯨ ꯁꯥꯔꯝꯃꯨ, ꯆꯪꯉꯨ ꯆꯠꯂꯣ ꯀꯥꯗ, ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯂꯩꯔꯝꯒꯅꯤ." "ꯍꯣꯏ ꯏꯃꯥ." ꯅꯤꯡꯊꯧꯂꯦꯝꯕꯗꯣ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯀꯥꯅ ꯂꯩꯔꯤꯕꯗꯣꯝꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯝꯇꯥ ꯃꯇꯧꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯃꯔꯥꯏꯕꯛ ꯊꯤꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯔꯝꯕꯅꯤ, ꯋꯥꯔꯝꯕꯅꯤ ꯋꯥꯈꯜꯁꯦ ꯏꯁꯥ ꯅꯤꯉꯣꯜ ꯑꯁꯤꯒꯤꯈꯛ ꯈꯟꯕꯗ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ, ꯐꯔꯦ, ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯌꯥꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯛꯁꯤꯗꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯦ, ꯋꯥꯍꯩ ꯁꯪꯉꯦ꯫ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯂꯦꯝꯕꯅ ꯂꯨꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯂꯨꯁꯤ ꯀꯔꯤꯅꯣꯃ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕ ꯂꯥꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯕꯗꯨꯗ ꯐꯣꯟꯗꯨ ꯐꯠ ꯊꯝꯈꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯋꯥ ꯂꯥꯡꯉꯥꯡꯗ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯨꯁꯤꯗꯣ ꯃꯥꯒꯤ ꯀꯥꯒꯤ ꯐꯝꯐꯝ ꯁꯣꯐꯥ ꯃꯆꯥ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯐꯝꯂꯝꯕꯅꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯐꯝꯊꯔꯛꯏ꯫ ꯅꯤꯡꯊꯧꯂꯦꯝꯕꯅ ꯐꯝꯊꯔꯛꯂꯕꯗ ꯂꯨꯁꯤ ꯍꯧꯒꯠꯈ꯭ꯔꯦ ꯃꯇꯧꯗꯨꯗ꯫ "ꯀꯩꯒꯤꯅꯣ ꯑꯌꯦꯛ ꯂꯥꯛꯄꯒ ꯍꯧꯒꯠꯂꯤꯗꯤ?" "ꯀꯩꯁꯨꯝ ꯇꯧꯗꯦ." "ꯐꯝꯃꯣꯗꯨꯗꯤ." "ꯀꯩ ꯍꯥꯏꯒꯦ ꯑꯗꯨꯝ ꯍꯥꯏꯌꯨ." ꯅꯤꯡꯊꯧꯂꯦꯝꯕꯅ ꯋꯥ ꯉꯥꯡꯗ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯨ パイꯗꯨꯅ ꯆꯤꯡꯊꯗꯨꯅ ꯐꯝꯍꯜꯂꯛꯏ ꯁꯣꯐꯥꯗꯨꯗ꯫ ꯂꯨꯁꯤ ꯇꯨꯃꯤꯟꯅ ꯂꯩ꯫ "ꯀꯩꯅꯣ ꯅꯁꯥꯗꯨꯕꯨ ꯑꯩ ꯎꯕꯒ ꯍꯩꯅꯤꯡꯗꯕ ꯃꯇꯧ ꯑꯃ ꯏꯄꯣꯛ ꯄꯣꯛꯄꯒꯨꯝ ꯇꯧꯔꯤꯗꯣ, ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯨꯁꯤ?" ꯂꯨꯁꯤ ꯈꯨꯝꯗꯦ, ꯃꯃꯤꯠꯇꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯂꯒ ꯑꯃꯨꯛ ꯃꯤꯠꯐꯝ ꯍꯣꯡꯗꯨꯅ ꯂꯩꯈꯤ꯫ "ꯑꯩꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯁꯥꯒꯦ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯂꯥꯛꯄꯅꯤ ꯁꯤꯗ." ꯂꯨꯁꯤ ꯍꯟꯗꯛꯃꯨꯛꯇꯤ, "ꯀꯔꯤ ꯋꯥꯔꯤ?" "ꯅꯨꯡꯁꯤ ꯋꯥꯔꯤ." ꯂꯨꯁꯤ ꯍꯩꯅꯤꯡꯗꯅ ꯅꯣꯛꯈꯤ, ꯑꯗꯨꯒ "ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯩ ꯌꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯁꯤꯃꯛꯇꯗ ꯀꯩꯒꯤꯅꯣ ꯁꯨꯝ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯌꯥꯔꯗꯤ ꯂꯥꯛꯂꯅꯨ. ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯁꯨꯛꯄꯣꯛ ꯄꯣꯛꯇꯦ." "ꯂꯨꯁꯤ." ꯗꯥ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯊꯨꯡꯒꯗꯧꯔꯕꯅꯤ. ꯍꯔꯥꯎꯕꯤꯔꯣ. ꯊꯀꯨꯠ ꯆꯟꯁꯤꯟ ꯇꯧꯔꯕꯅꯤ ꯑꯩꯁꯦ. ꯄꯦꯟꯕꯤꯔꯣ." ꯅꯤꯡꯊꯧꯂꯦꯝꯕ ꯇꯞꯅ, "ꯀꯩꯒꯤꯅꯣ ꯂꯨꯁꯤ ꯅꯪꯅ ꯑꯁꯨꯛ ꯃꯅꯨꯡ ꯀꯟꯕꯤ ꯑꯣꯏꯔꯤꯁꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯅꯪꯅ ꯃꯁꯛ ꯃꯑꯣꯡ ꯂꯥꯟꯅ ꯎꯔꯤꯕꯁꯤ ꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯅꯪꯕꯨ ꯄꯥꯃꯟꯕ ꯍꯦꯃꯟꯕꯅ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯗꯅꯕ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯗꯣ ꯑꯔꯥꯟꯕ ꯑꯣꯏꯔꯗ꯭ꯔꯣ? ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯖꯔꯨꯕ ꯄꯥꯝꯖꯔꯨꯕꯁꯦ ꯁꯤ ꯑꯔꯥꯟꯕ ꯑꯣꯏꯔꯗ꯭ꯔꯣ? ꯑꯩꯗꯤ ꯂꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ." ꯂꯨꯁꯤ ꯇꯞꯂꯤ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯅꯪꯒꯤ ꯅꯔꯥꯜ ꯆꯥꯎꯅ ꯂꯩ. ꯅꯪꯒꯤ ꯅꯔꯥꯜ ꯑꯆꯧꯕ ꯂꯩ." "ꯀꯔꯤ ꯏꯔꯥꯜ?" "ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯕ, ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯍꯟꯗꯨꯅ ꯇꯣꯈꯥꯏ ꯁꯦꯒꯥꯏꯍꯟꯕꯒꯤ ꯅꯔꯥꯜ." ꯅꯤꯡꯊꯧꯂꯦꯝꯕ ꯆꯤꯝꯕꯥꯜ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯈꯤ, ꯑꯗꯨꯒ "ꯑꯩꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯗꯦꯅ, ꯅꯪꯅ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯅꯦ?" ꯂꯨꯁꯤ ꯄꯦꯟꯗꯕ ꯈꯣꯟꯐꯝꯒꯤ ꯈꯣꯟꯖꯦꯜ ꯈꯣꯟꯊꯣꯛꯇ ꯍꯟꯗꯛꯇꯤ, "ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯈꯤꯕꯗꯣ ꯀꯅꯥꯅꯅꯣ? ꯀꯅꯥꯒꯤ ꯃꯔꯝꯒꯤꯅꯣ? ꯑꯩꯅ ꯑꯣꯏꯗꯕ ꯂꯥꯜꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ ꯑꯣꯏꯊꯣꯛꯍꯟꯈꯤꯕꯁꯤꯁꯨ ꯀꯅꯥꯒꯤꯅꯣ? ꯀꯅꯥꯅ ꯑꯣꯏꯍꯟꯕꯅꯣ? ꯑꯩꯕꯨ ꯅꯪꯅ ꯁꯥꯟꯅꯄꯣꯠꯀꯨꯝ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯅꯪꯗꯤ ꯑꯩꯕు ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯃꯤꯍꯨꯕ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ." ꯅꯤꯡꯊꯧꯂꯦꯝꯕ ꯍꯦꯟꯅ ꯃꯤꯅꯣꯛ ꯇꯝꯈꯤ ꯃꯥꯏꯊꯣꯡꯗꯨ, ꯑꯗꯨꯒ "ꯍꯣꯏ, ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯤ,
sathina pam. Nang manungsibagi sangdagi nangmu pamjabagi sangna yam sathina hel yam heli. Lucy do tumin ashauba phathaba oina leiki. Ningsinglubada masado pentabana yomi mamagi thaudoksingdo. Ado yare hojikti madusingdo loikre hokre. Aso magi punsigi anauba khongthang thangkre anau punsi ma semjakre tuna yare. Nangaisu aikoi ni gi oiba anauba punsi anauba sangsara ma semba yare. Sidabu taraknabu hotnabada ai kayam wai. Lucy nungsibani ni nangsin. Hina pamjabani ni sathina nangsin. Ai nangonda saugi khalasu sauba ngamte tamthiba saklo logi ongi khalasu ai ngamte ai ngamdabani. Lucy na yare tokla sidaning thaw yum dan biro yum sida lakbiranu toina luhonga do bokoi je nangi na ding thunga dawre sigi wakhalda adum harauna nungaina lebi. Ningthau lemba nokmi Lucy gi makhutu lamlaga pairai. Lucy makhutu free adum thai hana ningthau lemba da su yenglakte madaudo tauningba tauzaro athingba thamlaroi aningba pamba amata isa sida poktre nasungtre aigi isa kemle kangli mangli aduna upai leitre ai haina takpagi maongni. Ningthau lemba Lucy gi khudangdo adum paina nangi wakhalda charangnari bisingdo thado nangna aikhoida aigi sagaida luhungduna lakpa matamda nangi pukning wakhal aduda hanagi paski wari amata haplaga ningsingduna purakpa yaroi. Nangi pumhenbagi wakhalsu kauthoklaga lakadabani khudingmak kauthoklaga inau nang aigi oibu wakhal khallaga aigi yumda khong thangjinduna lakadabani. Maramdi aidi khambal yam sawi aigi khambal sawi tause nangonda uthoktabagi lona thambani. Sathina khambal sawa nupa makhal singdugi marakta aisu amani masi nangna khangjilo. Lucy na tapna khonjel nemna mi amagi pukning wakhaldi nang naibu laina khulaigum sanakiba dumaina sanabadi oithoktabani yasu yaroi. Hairaga ningthau lembana pairi magi makhutto tapna satoki wasu makha taraktuna hairi. Nangi aningba ngangtana aigi punsi se lepkadaba nate aigi punsi nangi khubam nungda tangkhai ma paisengri haina nangna muklibado mukan aisu sathi masak wanba hai lauba hai. Ningthau lemba Lucy da yamunna chado makha yenglaga nangna sathi masak olaklasu nangdi aina phathaba laina ngami aduna sathi basaktham onbagi mahut aibu nungsibatam mikupsidagi maramdi nang ai luhongadauba numit masing kuitre. Lucy phamlambadagi phuk haugatuna satke tawi aduba ningthau lembasu phuk haugalaklaga makhutu tap pharaga adu haijingpot ke sakpot kayam tawro haino nangi siana inaba apama pi masu singsu hairo aina loina leidoini tawdoini hairo nangi apama singto. Lucy makhutu muktuna kanthoklaga apamba kalakpa mihaupa mata isasida phautre hai aduna nangi apamagi matung ina tawzaro tawduna tasu lakli nangi apama ngakta. Phare aina fanam silagi ngasigidi ai halage wakhal sonthaba yaba thabak tawgano aduga mana ngasi nangna kanthokliba khudangdo nangi khudangdugi mapudi aina oirani soidana oikrani haibsimadi nang khangjil ai thokraki. Ningthau lemba wahai khrado hairamlaga Lucy da muna yenglaga lehori. Lucy su ningthau lemba na thokibado tumena hainingdaba matauda yenglaga lehori. Aigi khudangsi da natta aigi haksangsi phau nangi oina nangi mapu oikrabasu oide amakakti oide nangna khudum sansinba ngamloi sukngam ngamloi aigi thamoi sigi mapudi nangna oiba sukngam ngamloi simadi nangna mapok tarela khotnaduna so aigi thamoibu nangi tamthiba nungsiba sathiba na tawna khudum chanbadi sukngam ngamloi. Lucy waida solaga mahak tumin magi phamung lomaduda sangsinkhri mapukningdu irang langai wakal ingna leitana layu haibadu masu yakichri pendaba sauningba nungaitaba asisingsiga marup oiduna da laikhri Lucy gi wakaldo. Numidangi sa ising saba toknaraba matungi matamni Abira madi masado wari potharani haina kaduda maksangkhiduna potharaga laikhri. So mayai ka TV ka aduda mayol sana amadi manem oibi makoyani phamlaga TV du thadun leiri
Maraktuda Mayol Sanagi yumlomdagi kol laktuna warisu sanarami. Mayol Sanagi mama ibema Asa amadi Indu makoi anidu nok noktuna wari taurai. Asomdagi Asa na hairei. Inama aigi haibabunya isado inamagi oikrabani. Adunane nakut chani hekta warak watembiyu. Hauzikti inamagi kutaloina sinazarabani ko. Indu sumomon noktuna. Imauti aina warak ningai takningai thaba inkhangbu maset amatabu udenya yaudi. Wan thok na khangkre maram na mokriba ma hek lakpadagina cha insang hauba kasina sariba. Makoi babungdi mamang nupi sinanya hauba thonglaka pizamandana masaga loina saukhala ponida. Asomdagi asadu noklai Indu sumomon tawi. Masiduda Mayol Sanasu nokfe tawzaduna lay pamlaga. Khangdida inama yumsidadi kayaba sakum sankidabani. Khara kena tawrakibana. Adunaidi thaba inkhanga amata oiraroidra karina toromdoridubu maduna haidana khanbada warurebanine. Mayumda toina sanglaktrabasu sidadi sangle chakhum alda phajana haigatli chain sang thongbaga. Oh, phai adudi. Induna. Ado isal nangsu nasanu pina thongba hawin sangsi sasi nongmada koithora uba. Luhongki ba phana kuirabase nongte koithorakte tawriba nasanu pigi manakta. Asa sukhum lei. Khalam libani nama aisu koithorake haidana punna mabunga. Adunine insang hawbam tang thonglaga aikhoi punna harau samina ba yaidana ya hek tawraga. Hoi nama yai. Aduni kanadi isan athubada handagi thanunga sidanya yumsida koiraknaba taw aikhoida koithoraknaba taw ko nang nahan aikhoida koirakti phawbane imauga puraga nakhoida koirawai koidi haima inam asima ho asengba aina harise hoise soidabida hek lakpa haiduni ado phare se imauga mu wari hek sanazaro namana samu isan hoi nama Indu Pondo amuk Mayol Sanada piraktuna. Sanazaro wari ningthina imaga. Mayol Sana Pondo tapna lawi aduga nakong mayadi hek thambaga. Ima. Matangtuda sat amuk Induna. Ima oibema ingna kad oina sanazaro wari to. Sidadi TV gi makhol ni kaine nungairaroi aduna asikpudo oina sanazaro rone. Mayol Sana Indudo onsilamduna nokmi. Hoima adudi namoka khajarge mathakta. Chalo. Mayol Sana Ponduda onsillaga wari sana makhoi kana laiba domda kakhatkri stair singdo. Aduga kaadudi sangda kagi thongjil maya oirap leplaga wari du sarai Mayol Sana. Ponduda gi asana masabu kaurakladuna. Imagi Mayol Sana sabu karam tawribagi. Mayol Sana mabuk ningdi nungsiba phawkri wahangduna. Mamai bemagi adubu kumbadi kumlai wayoi naso. Ima nungai ayam nungai na lairi ima. Asana mo. Oh phai nungai na bu lairabadi. Isana nungai na laibaduni nangi nama ay na pamasu. Nangi tasong na pamsabasu adu khaktani. Ima ayam nungai da. Sige ima na pabung na ay bayam nungsibi ima. Madu yam na parabani. Nanem na kuna nungsiba mau haibase yam paraban tung koina yum panba lingba ngamgadoini manema kuna yadaba maudi khak koina susatabani aduna imagi bema nanem na ku nawana puroiba bu yanaba satluko patam khudingda Mayol Sana sukhumlai ima imana haibasingdo loina ilaga satli chatkani yumsigi ima babungani na yadaba thabak amta tawroi adoni dana ado Mayol Sana ima Wam tang hangito. Mayol Sana kay wano ima. Asana konzeldo kazik tap takrega. Nangina puroi budupo kamdogi. Isaba nungsina loina bibro. Mataw karam tawbagi. Imadi magi mataw dudasum isabu thawai biram loidra haina khalibani ni wakal sida. Ithanta amuk su saizari. Asumna phatta wakal khalakanu wakal nang haidana. Ado kamdogi imagi bema. Isabu nungsina sana tawbibro. Mayol Sanado mamai bemagi wahang adugi paukumsi karam pigani kari wahaina madik sabu paukum oihangani haina khanbada khanpham thoktre.
ꯋꯥꯈꯜꯗ ꯂꯥꯛꯈꯤꯗ꯭ꯔꯤ ꯋꯥꯍꯩ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯋꯥꯍꯪꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯊꯃꯣꯏꯗꯨ ꯁꯣꯠꯊꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯒ ꯃꯌꯣꯜꯁꯅꯥ ꯃꯆꯤꯜꯗꯒꯤ ꯋꯥꯍꯩ ꯁꯤꯃꯈꯛ ꯑꯣꯏꯅꯗꯤ ꯊꯣꯔꯛꯈꯤ ꯏꯃꯥ ꯑꯁꯥꯅ ꯍꯥꯏꯌꯨ ꯏꯃꯥꯒꯤ ꯃꯌꯣꯜ ꯏꯆꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ꯭ꯔꯣ ꯇꯧꯕꯤꯕ꯭ꯔꯣ ꯃꯌꯣꯜꯁꯅꯥ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯄꯨꯝꯕꯗꯨ ꯐꯥꯖꯤꯟꯕ ꯑꯣꯏꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯆꯤꯡꯈꯠꯇꯨꯅ ꯍꯣꯟꯗꯣꯛꯈꯤ ꯑꯗꯨꯒ ꯏꯃꯥ ꯇꯧꯕꯤ ꯇꯥꯍꯦꯟꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯅꯨꯡꯁꯤꯅꯁꯨ ꯂꯣꯏꯅꯕꯤ ꯐꯖꯅ ꯌꯥꯝ ꯐꯖꯅ ꯑꯩꯕꯨ ꯋꯥꯍꯪ ꯄꯥꯍꯪ ꯀꯧ ꯉꯥꯡꯕꯁꯨ ꯑꯗꯨꯝ ꯇꯧꯕꯤ ꯏꯃꯥ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯁꯥ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯃꯥꯗꯤ ꯁꯣꯝꯗ ꯍꯔꯥꯎꯖꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯌꯣꯜꯁꯅꯥꯗꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔ ꯂꯣꯏꯔ ꯃꯇꯨꯡ ꯃꯄꯤꯔ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯐꯥꯖꯤꯟꯅꯕ ꯊꯤꯡꯖꯤꯟꯅꯕ ꯂꯥꯛꯅꯩ ꯑꯁꯥ ꯈꯣꯟꯖꯦꯜ ꯃꯦꯡꯅ ꯍꯔꯥꯎꯕ ꯃꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯃꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯋꯥꯗ꯭ꯔꯦ ꯏꯃꯥ ꯋꯥꯗ꯭ꯔꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯅ ꯅꯪ ꯇꯥꯆꯧꯅ ꯄꯥꯝꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯁꯨ ꯐꯪꯂꯤ ꯑꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯂꯦ ꯌꯥꯔꯦ ꯏꯃꯥ ꯄꯦꯜꯂꯤ ꯏꯃꯥ ꯃꯌꯣꯜꯁꯅꯥꯗꯣ ꯍꯦꯟꯅ ꯊꯃꯣꯏꯗꯨ ꯁꯣꯛꯂꯛꯄꯒꯨꯝ ꯇꯧꯏ ꯑꯁꯥꯗꯤ ꯁꯣꯝꯗ ꯍꯔꯥꯎꯖꯔꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯧꯔ ꯃꯇꯨꯡꯗ ꯑꯁꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯥꯗꯤ ꯏꯕꯨꯡꯉꯣꯗꯤ ꯂꯩꯕꯔꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯥꯕꯨ ꯃꯌꯣꯜꯁꯅꯥꯅ ꯀꯅꯥꯕꯨꯅꯣ ꯏꯃꯥ ꯗꯥꯍꯦꯟꯕꯨꯔꯣ ꯃꯥꯅꯤꯅꯦ ꯑꯣ ꯀꯥꯗ ꯂꯩꯔꯝꯒꯅꯤꯌꯦ ꯃꯥꯗꯤ ꯑꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯌꯥꯔꯗꯤ ꯑꯩꯗꯣ ꯏꯌꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤꯅꯦ ꯃꯌꯣꯜꯁꯅꯥꯅ ꯇꯞꯂꯤ ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥꯅ ꯁꯥꯅꯤꯡꯂꯤꯕꯕꯣ ꯊꯣꯏꯗꯣꯛꯄ ꯋꯥꯔꯤꯕꯨꯗꯤ ꯅꯠꯇꯦꯅꯦ ꯑꯁꯨꯝ ꯁꯥꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯑꯐꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯗꯨꯒꯤ ꯋꯥꯅꯤꯅꯦ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯗꯒꯤ ꯇꯝꯁꯤꯟꯕ ꯌꯥꯕꯁꯤ ꯂꯣꯏꯅ ꯇꯝꯁꯤꯟꯍꯧꯒꯗꯧꯕꯅꯤꯅꯦ ꯃꯌꯣꯜꯁꯅꯥꯅ ꯇꯞꯂꯤ ꯑꯍꯣꯏ ꯏꯃꯥ ꯑꯗꯣ ꯃꯥꯗꯤ ꯃꯌꯣꯜꯁꯅꯥꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯁꯥꯅ ꯇꯍꯥ ꯀꯥꯟꯅꯗꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯌꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯒꯦ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯅꯪꯅ ꯄꯥꯏꯍꯜꯂꯛꯑꯣ ꯃꯌꯣꯜꯁꯅꯥꯅ ꯏꯃꯥ ꯌꯥꯔꯣꯏꯌꯦ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯕ ꯀꯔꯤꯒꯤꯅꯣ ꯃꯤꯃꯥꯗꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯌꯥꯔꯛꯑꯣꯏ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯩ ꯃꯌꯣꯜꯁꯅꯥ ꯆꯠꯂꯣ ꯐꯣꯟꯗꯨꯗꯪ ꯄꯥꯏꯍꯜꯂꯛꯑꯣ ꯋꯥꯔꯤꯗꯤ ꯏꯃꯥꯒ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯒꯦꯅꯦ ꯃꯌꯣꯜꯁꯅꯥꯗꯨ ꯃꯃꯥ ꯑꯁꯥꯅ ꯑꯋꯣꯏ ꯇꯥꯅ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯨꯕꯁꯨ ꯀꯔꯝ ꯌꯥꯅꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯗꯨ ꯍꯥꯏꯕꯁꯨ ꯑꯗꯨꯅ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯣꯜꯁꯅꯥꯗꯣ ꯏꯃꯥ ꯆꯠꯂꯣ ꯄꯥꯏꯍꯜꯂꯛꯑꯣ ꯏꯌꯥꯕꯣ ꯐꯔꯦ ꯉꯥꯛꯇꯪ ꯄꯥꯏꯌꯣ ꯑꯗꯨꯗꯤ ꯑꯩ ꯀꯥꯗ ꯆꯪꯒꯦ ꯏꯃꯥ ꯆꯪ ꯃꯌꯣꯜꯁꯅꯥꯗꯣ ꯎꯄꯥꯏ ꯂꯩꯇ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥꯗ ꯆꯪꯂꯛꯏ ꯃꯥꯅ ꯀꯥꯗ ꯆꯪꯂꯛꯄꯒ ꯎꯏ ꯄꯨꯝꯍꯦꯟꯕꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯣ ꯃꯌꯣꯜꯁꯅꯥ ꯀꯣꯜꯗꯣ ꯃꯨꯠ ꯐꯠ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯂꯥꯛꯂꯒ ꯄꯨꯝꯍꯦꯟꯕꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ ꯄꯨꯝꯍꯦꯟꯕꯗꯨ ꯑꯍꯥꯟꯕꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯑꯗꯨꯕꯨ ꯃꯌꯣꯜꯁꯅꯥꯅ ꯃꯆꯤ ꯂꯦꯡꯗ ꯁꯨꯝ ꯂꯩꯕꯗꯨꯗ ꯄꯨꯝꯍꯦꯟꯕꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯂꯩꯔꯦ ꯀꯩ ꯍꯥꯏꯒꯗꯧꯕꯅꯣ ꯁꯅꯥꯒꯤꯔꯣ ꯂꯨꯄꯥꯒꯤꯔோ ꯁꯦꯜꯒꯤꯔో ꯍꯥꯏꯌꯣ ꯃꯌꯣꯜꯁꯅꯥ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯅꯠꯇꯦ ꯑꯃ ꯐꯥꯎꯕꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤ ꯂꯦꯞꯄꯤꯁꯦ ꯃꯌꯣꯜꯁꯅꯥꯅ ꯇꯞꯂꯤ ꯂꯠꯂꯤ ꯌꯨꯝꯒꯤ ꯏꯃꯥꯅ ꯅꯪꯒ ꯗꯥꯍꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ ꯄꯨꯝꯍꯦꯟꯕ ꯃꯌꯣꯜꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯍꯥꯏꯗ ꯏꯃꯥ ꯐꯣꯟ ꯄꯥꯏꯔꯤ ꯌꯥꯔꯗꯤ ꯋꯥꯔꯤ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯁꯥꯟꯅꯕꯤꯌꯨ ꯗꯥꯍꯦꯟ ꯄꯨꯝꯍꯦꯟꯕꯗꯣ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗ ꯈꯣꯏꯗꯧꯗꯣ ꯏꯁꯥꯎ ꯑꯃ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯅ ꯑꯩ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯑꯇꯩ ꯃꯔꯤ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯒꯤ ꯅꯠꯇꯣ ꯅꯪꯒꯤ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯍꯥꯏꯗꯨꯅ ꯇꯧꯔꯛꯀꯅꯨ ꯑꯩ ꯁꯥꯅꯤꯡꯗꯦ ꯁꯥꯔꯣꯏ ꯋꯥꯔꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯣꯏ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯗꯥꯍꯦꯟ ꯅꯪꯁꯨ ꯏꯃꯥꯡꯁꯤꯗ ꯂꯦꯞꯄ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔꯣ ꯃꯌꯣꯜꯁꯅꯥ ꯇꯞꯂꯤ ꯍꯟꯖꯤꯟꯅ ꯍꯥꯏꯖꯩ ꯗꯥꯍꯦꯟ ꯄ꯭ꯂꯤꯖ ꯁꯤꯗꯗꯤ ꯅꯪ ꯌꯥꯕꯤꯌꯨ ꯗꯥꯍꯦꯟꯅ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯁꯥꯗ꯭ꯔꯕ ꯇꯥꯔꯗꯤ ꯆꯤꯡꯅꯈ꯭ꯔꯅꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯦ ꯈꯪꯈꯤꯕ ꯆꯤꯡꯅꯕ ꯄꯣꯛꯈꯤꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯄꯨꯝꯍꯦꯟꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯗꯨꯒꯤ ꯑꯀꯤꯕꯁꯨ ꯄꯣꯛꯂꯤ ꯑꯣꯏꯔꯤꯅ ꯗꯥꯍꯦꯟ ꯁꯤ ꯄ꯭ꯂꯤꯖ
ꯍꯥꯏꯔꯒ ꯃꯌꯣꯜꯁꯅꯥ ꯐꯣꯟꯗꯨ ꯄꯤꯁꯤꯜꯂꯛꯏ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ꯫ ꯄꯨꯝꯍꯦꯟꯕ ꯃꯌꯣꯜꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯂꯒ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯉꯝꯂꯣꯏ ꯍꯥꯏꯅ꯫ ꯑꯩꯅ ꯁꯥꯒꯗꯧ ꯋꯥꯔꯤꯁꯨ ꯂꯩꯇꯦ ꯑꯃꯐꯥꯎ꯫ ꯗꯥꯍꯦꯟ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯁꯤ ꯑꯃꯨꯛꯇꯪꯈꯛ ꯑꯣꯏꯔꯕꯁꯨ ꯁꯥꯕꯤꯌꯨꯁꯤ꯫ ꯍꯥꯏꯔꯒ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯐꯣꯟꯗꯨ ꯄꯤꯁꯤꯜꯂꯛꯏ ꯄꯨꯝꯍꯦꯟꯕ ꯍꯟꯗꯛꯃꯨꯛꯇꯤ ꯑꯁꯥꯎꯕ ꯂꯣꯏꯅ ꯐꯨꯗꯣꯔꯛꯂꯒ ꯃꯌꯣꯜꯁꯅꯥꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯐꯣꯟꯗꯨ ꯊꯨꯅ ꯇꯥꯞ ꯂꯧꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯂꯪꯊꯦꯛꯈ꯭ꯔꯦ꯫ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯅꯪ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯄꯥꯝꯃꯤꯁꯦ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯆꯪꯏ꯫ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯌꯣꯛꯅꯔꯨꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯃꯛ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯒꯅꯤ꯫ ꯁꯣꯛꯈ꯭ꯔꯕ ꯊꯃꯣꯏ ꯊꯦꯝꯖꯤꯟꯕ ꯂꯨꯏ, ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏꯁꯨ ꯁꯝꯖꯤꯟꯕ ꯌꯥꯝꯅ ꯂꯨꯏ꯫ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜꯅ ꯃꯄꯣꯞ ꯀꯥꯏꯗ ꯁꯦꯝꯖꯤꯟꯕ ꯌꯥꯗꯕꯒꯨꯝ ꯌꯥꯗꯦ ꯊꯃꯣꯏ ꯃꯍꯥꯛꯁꯨ꯫ ꯀꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯎ ꯃꯁꯛ ꯃꯑꯣꯡꯗꯣ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ ꯊꯃꯣꯏ ꯃꯥꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯕꯗ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤꯁꯨ ꯊꯃꯣꯏꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯡꯗꯨꯕꯨ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯖꯤꯟꯗꯨꯅ ꯏꯅꯧ ꯅꯧꯕ ꯑꯇꯣꯞꯄ ꯃꯁꯛ ꯃꯑꯣꯡ ꯑꯃꯗ ꯄꯨꯔꯛꯀꯦ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯇꯧꯔꯨꯗ꯭ꯔꯤ꯫ ꯄꯨꯝꯍꯦꯟꯕ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯑꯣꯡꯗꯨꯗ ꯃꯤꯇꯥꯗꯨꯅ ꯈꯣꯏꯗꯥꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯑꯍꯣꯡꯕ ꯂꯩꯍꯟꯗꯕ ꯊꯃꯣꯏ ꯑꯃꯕꯨ ꯄꯥꯝꯗꯨꯅ ꯃꯤꯇꯥꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣ ꯈꯔ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯈꯤꯕ ꯀꯌꯥ ꯅꯤꯡꯁꯤꯡ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯣꯜꯁꯅꯥ ꯃꯥꯅ ꯂꯥꯛꯇꯨꯅ ꯑꯌꯦꯠꯄ ꯄꯤꯔꯕꯅꯤ꯫ ꯃꯌꯣꯜꯁꯅꯥꯒꯤ ꯃꯇꯧꯗꯨꯅ ꯄꯨꯝꯍꯦꯟꯕꯗ ꯑꯁꯥꯎꯕꯒꯤ ꯃꯇꯧꯁꯨ ꯍꯥꯞꯈꯤꯕꯅꯤ꯫ ꯊꯃꯣꯏꯅ ꯁꯣꯛꯂꯤꯉꯩ ꯋꯥꯈꯜꯅ ꯋꯥꯔꯤꯉꯩ ꯍꯦꯟꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯅ ꯃꯑꯣꯡꯅ ꯍꯦꯟꯅ ꯏꯅꯣꯠꯁꯨ ꯍꯥꯞꯈꯤꯕꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯄꯨꯝꯍꯦꯟꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯌꯣꯜꯁꯅꯥꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯅꯧ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯃꯗꯨ ꯐꯥꯎꯕ ꯂꯥꯛꯇꯅ ꯃꯊꯣꯡ ꯈꯪꯗ ꯂꯪꯈ꯭ꯔꯕꯅꯤ꯫ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯅꯪ ꯐꯔꯝꯃꯅꯤꯕ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯄꯥꯝꯃꯤꯁꯦ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯄꯨꯝꯍꯦꯟꯕꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃꯗꯤ ꯐꯣꯟ ꯂꯪꯊꯣꯛꯈꯤꯕꯗꯨꯗ ꯃꯌꯣꯜꯁꯅꯥ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯝꯍꯦꯟꯕꯗ ꯇꯥꯊꯛ ꯌꯦꯡꯂꯛꯇꯨꯅ ꯗꯥꯍꯦꯟ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯐꯤꯡꯂꯤꯕꯗꯨꯕꯣ? ꯄꯨꯝꯍꯦꯟꯕ ꯁꯥꯎꯅꯗꯨꯃꯛ ꯅꯪꯒꯤ ꯑꯅꯝ ꯀꯟꯕ ꯅꯇꯧꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯛꯀꯅꯨ꯫ ꯅꯪ ꯑꯗꯨꯒꯤ ꯐꯠꯇꯕ ꯅꯆꯠꯇꯣ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ? ꯏꯃꯥꯅ ꯗꯥꯍꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯀꯔꯤ ꯐꯠꯇꯕ, ꯑꯩꯒꯤ ꯀꯔꯤ ꯑꯅꯝ ꯀꯟꯕ ꯃꯆꯠ, ꯑꯩꯒꯤ ꯀꯔꯤ ꯐꯠꯇꯕꯅꯣ ꯗꯥꯍꯦꯟ? ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯅꯪꯒꯤ ꯏ ꯃꯔꯤ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯄꯥꯝꯗꯦ꯫ ꯑꯩ ꯁꯨꯄꯥꯝ ꯄꯥꯝꯗꯦ꯫ ꯗꯥꯍꯦꯟ ꯃꯇꯨꯡ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯕꯨ ꯑꯁꯥꯎꯕ ꯍꯦꯟꯅ ꯄꯣꯛꯍꯟꯒꯅꯨ꯫ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯁꯥꯍꯨꯝ ꯅꯥꯏꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯃꯌꯣꯜꯁꯅꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯖꯍꯧꯗꯨꯅ ꯑꯁꯨꯛ ꯃꯤꯕꯨ ꯑꯣꯠꯄ ꯃꯤꯐꯠꯇ ꯅꯪꯗꯣ ꯅꯪꯅ ꯑꯣꯏꯔꯕꯅꯤ ꯗꯥꯍꯦꯟ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯁꯛ ꯈꯪꯕꯤꯗꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯕꯤꯌꯨ ꯀꯩꯗꯧꯔꯕꯒꯦ? ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯅꯪꯒꯤ ꯅꯨꯄꯤ꯫ ꯃꯌꯣꯜꯁꯅꯥꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔ ꯃꯇꯨꯡ ꯑꯃꯨꯛ ꯃꯃꯤꯠꯇꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯂꯪꯊꯣꯔꯛꯈꯤꯕ ꯐꯣꯟꯗꯨ ꯀꯔꯣꯝꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯃꯨꯡ ꯃꯌꯥꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯐꯣꯟꯗꯨ ꯂꯧꯈꯠꯂ ꯃꯇꯨꯡ ꯑꯣꯟ ꯇꯧꯗꯨꯅ ꯃꯃꯥꯏꯕꯦꯝꯃꯗꯨꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯑꯃꯅꯤ ꯆꯠꯄꯒ ꯑꯗꯨꯝꯁꯨ ꯄꯥꯏꯈꯠꯂꯛꯏ ꯑꯁꯥꯅ꯫ ꯀꯩꯗꯧꯔꯤ ꯃꯥꯒꯤ ꯃꯌꯣꯜ? ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯗꯤ? ꯃꯌꯣꯜꯁꯅꯥ ꯇꯞꯅ ꯁꯦꯝꯖꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯃꯥ ꯀꯩꯅꯣꯅꯦ ꯐꯣꯟꯁꯦ ꯈꯨꯠꯇꯒꯤ ꯑꯃꯨꯛ ꯅꯥꯟꯊꯗꯨꯅ ꯇꯥꯈꯤꯕ ꯑꯗꯨꯒꯤ ꯌꯥꯈꯤꯗꯕꯅꯤ꯫ ꯍꯩꯃ ꯏꯆꯦ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯇꯧꯕ ꯌꯥꯗ꯭ꯔꯅꯦ? ꯁꯣꯏꯕꯅꯤ ꯏꯃꯥ꯫ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗꯅꯦ ꯊꯕꯛ ꯅꯨꯡ ꯑꯃ ꯇꯧꯕꯗ
ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯂꯨꯅ ꯅꯥꯟꯅ ꯇꯧꯀꯣ ꯅꯪꯒꯤ ꯊꯥꯔꯦꯛ ꯅꯥꯔꯦꯛꯅꯕ ꯆꯦꯛꯁꯤꯟꯗꯕ ꯃꯇꯧꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯑꯗꯨ ꯌꯥꯔꯣꯏꯀꯣ ꯌꯥꯔꯛꯂꯣꯏ ꯑꯁ ꯏꯃꯥ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯑꯗꯨꯃꯥꯏꯅ ꯁꯣꯏꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯣꯏꯅꯦ ꯁꯣꯏꯕꯗꯣ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯅ ꯇꯧꯋꯣ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯇꯧꯔꯒꯦ ꯑꯁꯥꯅ ꯑꯗꯣ ꯀꯔꯤꯅꯣ ꯏꯌꯥꯗꯤ ꯄꯥꯏꯍꯜꯂꯛꯂꯨꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯣꯟꯁꯦ ꯃꯌꯣꯜꯁꯅꯥ ꯇꯞꯂꯤ ꯇꯞꯂꯤ ꯑꯣꯏꯗꯕ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯗꯥꯍꯦꯟꯗꯤ ꯇꯨꯝꯊꯔ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯗꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯑꯁꯥꯅ ꯁꯠ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ ꯇꯨꯝꯖꯔꯁꯅꯨ ꯐꯖꯅ ꯌꯥꯔꯦ ꯄꯣꯊꯥꯖꯔꯁꯅꯨ ꯃꯌꯣꯜꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ ꯑꯁꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯣ ꯏꯃꯥꯒꯤ ꯃꯌꯣꯜ ꯈꯠꯅ ꯆꯩꯅ ꯇꯧꯕ ꯌꯥꯗꯦ ꯏꯃꯨꯡꯗꯨꯗ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨꯀꯣ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤ ꯅꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯋꯥꯗ ꯆꯤꯟꯊꯛ ꯈꯨꯝꯗꯅꯅꯦ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯌꯥꯗꯦꯀꯣ ꯅꯅꯦꯝꯒꯁꯨ ꯌꯥꯗꯦ ꯅꯀꯨ ꯑꯣꯏꯔꯤꯕꯗꯨꯒꯁꯨ ꯌꯥꯗꯦ ꯑꯃꯠꯇ ꯌꯥꯗꯦ ꯏꯪꯅ ꯇꯞꯅ ꯃꯣꯡ ꯍꯥꯗ ꯂꯩꯒꯗꯕꯅꯤ ꯇꯞꯊꯕ ꯏꯪꯊꯕ ꯍꯥꯏꯕꯁꯤꯗꯅ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯒꯗꯧꯕꯅꯤꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯌꯣꯜꯁꯅꯥ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂ ꯃꯇꯨꯡ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯕꯦꯕꯥꯔ ꯑꯝꯇ ꯀꯥꯏꯖꯔꯣꯏ ꯀꯥꯏꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯗꯤꯌꯦ ꯏꯃꯥ ꯑꯗꯨꯅꯤꯗꯅ ꯑꯗꯣ ꯐꯔꯦ ꯏꯃꯥ ꯏꯆꯥꯅ ꯐꯣꯟ ꯇꯧꯅꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦ ꯃꯔꯛꯇꯕꯨꯗꯤ ꯇꯠꯂꯨꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯊꯝꯃꯒꯦ ꯏꯃꯥ ꯊꯝꯂꯒꯦ ꯏꯕꯦꯝꯃ ꯃꯌꯣꯜꯁꯅꯥ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯣꯏ ꯏꯃꯥ ꯇꯥꯆꯧꯒꯤ ꯏꯃꯥꯒꯁꯨ ꯐꯖꯅ ꯏꯪꯅ ꯅꯥꯗꯅ ꯂꯩꯌꯨꯀꯣ ꯏꯃꯥ ꯂꯩꯌꯦ ꯂꯩꯗꯣꯏꯅꯤ ꯅꯪꯁꯨ ꯂꯩꯌꯨ ꯏꯃꯥ ꯊꯝꯂꯦꯀꯣ ꯃꯌꯣꯜꯁꯅꯥ ꯏꯃꯥ ꯊꯝꯂꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯑꯁꯣꯝꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯥꯅ ꯃꯌꯣꯜꯁꯅꯥ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯐꯣꯟ ꯀꯛꯈ꯭ꯔ ꯃꯇꯨꯡ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯏꯃꯥ ꯅꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯏꯃꯥꯗ ꯀꯔꯝ ꯍꯥꯏꯅꯤ ꯀꯔꯝ ꯑꯩꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯅꯆꯥ ꯑꯣꯏꯗꯕ ꯍꯥꯏꯔꯤ ꯅꯆꯥ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯦ ꯏꯃꯥ ꯅꯉꯣꯟꯗ ꯃꯌꯣꯜꯁꯅꯥ ꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯏ ꯃꯁꯥꯗꯨꯗ ꯐꯅ ꯀꯟꯅ ꯀꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯈꯥꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ ꯃꯥꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯑꯋꯥꯕꯗꯅ ꯃꯩꯆꯥꯛꯇꯅ ꯍꯦꯟꯖꯤꯜꯂꯛꯂꯕ ꯈꯥꯡꯕ ꯍꯥꯏꯗꯨ ꯉꯝꯂꯛꯇꯕꯅꯤ ꯃꯌꯣꯜꯁꯅꯥ ꯐꯣꯟꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩꯔ ꯃꯇꯨꯡ ꯑꯃꯨꯛ ꯇꯞꯂꯤ ꯇꯞꯂꯤ ꯃꯥꯒꯤ ꯐꯃꯨꯡ ꯂꯩꯔꯤ ꯑꯗꯣꯝꯗ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯂꯦꯝꯕ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯈ꯭ꯔꯦ ꯆꯦꯕꯥꯎ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯂꯨꯁꯤ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯆꯤꯝꯕꯥ ꯂꯥꯌꯦꯡ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯇ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯨꯁꯤꯒꯤ ꯃꯇꯧꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯝꯇꯥꯁꯨ ꯊꯃꯣꯏꯗꯨ ꯀꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯂꯣꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯁꯨꯅꯤ ꯃꯝꯇꯥꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯦ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯂꯨꯁꯤꯌꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃꯧ ꯂꯨꯁꯤ ꯋꯥ ꯂꯥꯡꯒꯥꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯏ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯝꯇꯥꯅ ꯅꯪꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ ꯏꯃꯥꯒꯤ ꯂꯨꯁꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯅꯠꯇ꯭ꯔꯦ ꯅꯪꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯂꯨꯁꯤ ꯇꯞꯅ ꯏꯃꯥ ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯑꯩ ꯀꯔꯤꯝꯇ ꯇꯧꯗꯤꯌꯦ ꯏꯃꯥ ꯏꯁꯥꯅ ꯎꯠꯂꯤꯕ ꯃꯁꯛ ꯃꯇꯧ ꯏꯃꯥ ꯂꯣꯏꯅ ꯈꯪꯏ ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯑꯁꯤ ꯇꯧꯔꯅꯨ ꯑꯁꯨꯝ ꯎꯠꯂꯅꯨꯕ ꯏꯃꯥꯒꯤ ꯃꯥꯡꯗ ꯅꯪꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯏꯃꯥꯅ ꯀꯔꯝ ꯂꯩꯍꯧꯒꯅꯤ ꯏꯃꯥꯒꯤ ꯂꯨꯁꯤ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯣ ꯑꯣꯜꯂꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯑꯣꯜꯂꯨ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯏꯪꯅ ꯂꯩꯅꯕ ꯈꯨꯌꯥꯠꯇꯨ ꯁꯤꯠꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯈꯟꯕꯒꯤ ꯏꯃꯥꯅꯁꯨ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯂꯨꯍꯣꯡꯕꯗꯨꯗ ꯏꯆꯥꯅ ꯁꯨꯝ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯁꯛ ꯁꯛꯐꯝ ꯑꯁꯦ ꯎꯠꯇꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯏꯪꯅ ꯂꯩꯍꯧꯒꯅꯤ ꯏꯃꯥꯒꯤ ꯂꯨꯁꯤ ꯂꯨꯁꯤꯅ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯩ ꯋꯥꯈꯜ ꯑꯣꯜꯂꯒꯦ ꯑꯩ ꯅꯣꯛꯅꯤꯡꯗ꯭ꯔꯁꯨ ꯃꯣꯃꯣꯅꯣꯛꯄ ꯇꯝꯂꯒꯦ ꯄꯨꯛꯅꯤꯡꯅ ꯀꯞꯅꯤꯡꯕ ꯐꯥꯎꯔꯁꯨ ꯑꯩ ꯃꯥꯏꯊꯣꯡꯗꯗꯤ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩ ꯍꯣꯠꯅꯔꯒꯦ ꯏꯃꯥ ꯂꯨꯁꯤ ꯏꯃꯥꯒꯤ ꯂꯨꯁꯤ
ꯂꯨꯁꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ ꯃꯝꯇꯥ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯇꯧꯗ ꯀꯞꯂꯅꯨ ꯍꯥꯏꯕ ꯃꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯇꯅ ꯂꯨꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯗꯨꯅꯇ ꯂꯥꯛꯂꯦ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯃꯔꯤ ꯁꯨꯝ ꯆꯠꯄ ꯍꯧꯔꯛꯄꯅ ꯄꯥꯔꯤ ꯃꯥꯒꯤꯁꯨ ꯌꯧꯔꯛꯂꯦ꯫ ꯄꯥꯔꯤ, ꯂꯨꯁꯤ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯉꯛꯄ ꯑꯃꯗꯤ ꯃꯁꯥꯗꯨ ꯂꯣꯏꯅꯈ꯭ꯔꯦ꯫ ꯀꯩꯅꯣ ꯇꯧꯏꯁꯤꯗꯤ? ꯀꯔꯝꯕ ꯂꯨꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯣ? ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯃꯪꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯁꯨꯝ ꯊꯦꯡꯅ ꯂꯩꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯥꯔꯤꯁꯨ ꯃꯊꯥ ꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯋꯥꯍꯩ ꯈꯔꯗ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯄꯥꯎꯁꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯄꯨꯝꯍꯦꯟꯕ ꯑꯩꯒꯤ ꯏꯇꯥꯎ ꯄꯨꯝꯍꯦꯟꯕꯅ ꯇꯥꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯃꯥꯅ ꯈꯪꯈ꯭ꯔꯒꯅ ꯀꯔꯤ ꯑꯣꯏꯕ? ꯑꯁ, ꯀꯔꯤꯅꯣ ꯇꯧꯗꯣꯔꯤ ꯂꯤꯂꯥ ꯃꯌꯥꯝꯁꯤꯕꯣ? ꯑꯁ, ꯂꯨꯗꯧꯔꯤꯗ꯫ ꯄꯥꯔꯤꯗꯨ ꯁꯦꯡꯅ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯄꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯨꯁꯤꯅ ꯅꯤꯡꯊꯧꯂꯦꯝꯕꯒ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯇꯥꯔ ꯎꯔꯕ ꯀꯥꯟꯗꯅ ꯃꯥꯒꯤ ꯃꯇꯥꯎꯅ ꯀꯔꯝꯕ ꯐꯤꯕꯝ ꯂꯥꯛꯄ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯅꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯦ ꯄꯥꯔꯤꯗꯣ꯫ ꯄꯥꯔꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯌꯥꯕ ꯈꯜꯂꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯨꯁꯤꯗ ꯀꯣꯜ ꯇꯧꯔꯛꯂꯦ꯫ ꯂꯨꯁꯤ ꯃꯥꯁꯨ ꯄꯥꯔꯤꯅ ꯈꯪꯅꯤꯡꯂꯝꯒꯗꯧꯕ ꯄꯨꯝꯕꯁꯤꯡꯗꯨ ꯈꯪꯕꯅ ꯀꯣꯜꯗꯨ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯄꯥꯔꯤꯗꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯂꯣꯠꯂꯣꯏ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯟꯕꯅꯤ꯫ ꯄꯥꯔꯤꯅ, ꯂꯨꯁꯤ, ꯀꯩꯅꯣ ꯇꯥꯔꯤ ꯄꯥꯎꯁꯦ? ꯌꯥꯝ ꯉꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯉꯁꯥꯏ ꯅꯪꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯇꯨ ꯎꯕꯗ꯫ ꯐꯣꯟꯗꯨꯗ ꯂꯨꯁꯤ ꯍꯩꯅꯤꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯇꯞꯅ, ꯑꯗꯨꯒ ꯄꯥꯔꯤ, ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛꯁꯦ ꯎꯍꯜꯂꯒꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯏꯅꯧ ꯅꯧꯕ ꯃꯆꯨ ꯑꯃ ꯁꯪꯖꯤꯟꯗꯨꯅ ꯑꯅꯧꯕ ꯊꯃꯣꯏ, ꯑꯅꯧꯕ ꯃꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯌꯥꯝꯅ ꯐꯩ ꯂꯨꯁꯤ, ꯅꯪꯒꯤ ꯋꯥꯗꯣ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡꯅꯣ? ꯅꯨꯡꯗ ꯀꯔꯤ ꯋꯥꯈꯜꯂꯣꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯂꯨꯁꯤ? ꯂꯨꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯁꯥꯗꯨ ꯏꯇꯤꯡ ꯇꯤꯡꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ, ꯈꯪꯗꯦ, ꯑꯩꯁꯨ ꯈꯪꯗꯦ, ꯏꯁꯥꯅꯁꯨ ꯈꯪꯖꯗꯦ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤ ꯀꯔꯝꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯅꯣ ꯍꯥꯏꯕ꯫ ꯂꯨꯁꯤ, ꯄꯥꯔꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯏꯅ ꯍꯦꯛ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯗꯨꯅ ꯃꯥꯡꯈꯤꯗꯀꯣ꯫ ꯄꯥꯔꯤꯗꯨ ꯂꯨꯁꯤꯒꯤ ꯋꯥꯍꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯂꯩꯔꯛꯏ꯫ ꯂꯨꯁꯤ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯑꯃꯨꯛ ꯃꯗꯨꯝ ꯐꯥꯖꯤꯟꯖꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯒꯤ ꯅꯥꯊꯩꯔꯛꯇꯨꯅ꯫ ꯑꯗꯨ ꯄꯥꯔꯤ, ꯃꯥꯅꯗꯤ ꯗꯥꯍꯦꯅꯗꯤ ꯑꯩꯁꯤ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕ꯭ꯔꯥ? ꯃꯥꯅꯁꯨ ꯈꯪꯈ꯭ꯔꯕ꯭ꯔꯥ? ꯄꯥꯔꯤ ꯃꯊꯟꯗ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ, ꯈꯪꯗ꯭ꯔꯤ, ꯃꯥ ꯈꯪꯗ꯭ꯔꯤ ꯅꯪꯒꯤ ꯄꯥꯎꯁꯦ꯫ ꯑꯗꯨꯕꯨ ꯂꯨꯁꯤ, ꯂꯣꯠꯄꯗꯤ ꯌꯥꯔꯣꯏ, ꯃꯉꯣꯟꯗꯗꯤ ꯄꯥꯎꯁꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ꯫ ꯅꯪꯒꯤ ꯄꯥꯎꯁꯤ ꯃꯥꯅ ꯇꯥꯔꯕ ꯃꯇꯨꯡ ꯈꯪꯂꯀꯥꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ? ꯃꯥꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯜꯂꯛꯀꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯈꯜ ꯏꯪꯗ꯭ꯔꯤ, ꯃꯊꯥ ꯁꯥꯔꯦ ꯂꯨꯁꯤ꯫ ꯂꯨꯁꯤ ꯇꯞꯅ, ꯄꯥꯔꯤ, ꯍꯧꯖꯤꯛꯇꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨꯗ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯥꯞꯅꯈ꯭ꯔꯦ꯫ ꯃꯥ ꯑꯩꯒꯤꯗꯃꯛ ꯋꯥꯔꯨꯔꯒꯅꯨ, ꯅꯤꯡꯁꯤꯡꯂꯨꯔꯒꯅꯨ ꯍꯥꯏꯅ ꯅꯪꯅꯈꯔ ꯍꯥꯏꯕꯤꯌꯨ ꯄꯥꯔꯤ꯫ ꯄꯥꯔꯤꯅ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯀꯔꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯍꯥꯏꯒꯅꯤ? ꯃꯥꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯍꯟꯕ ꯌꯥꯒꯅꯤ ꯂꯨꯁꯤ? ꯂꯨꯁꯤꯗꯨ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯔꯛꯇꯨꯗ ꯄꯥꯔꯤꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤ, ꯍꯥꯏꯌꯨ ꯂꯨꯁꯤ, ꯃꯥꯕꯨ ꯀꯔꯝꯅ ꯃꯗꯨꯒꯤ ꯋꯥꯁꯤꯡꯗꯨ ꯈꯪꯒꯅꯤ? ꯑꯁꯦꯡꯕ ꯆꯨꯝꯕ ꯂꯣꯏꯅ ꯈꯪꯂꯕ ꯀꯥꯟ ꯃꯥꯅ ꯃꯌꯣꯜ ꯁꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯄꯣꯛꯂꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯍꯥꯏꯌꯨ ꯂꯨꯁꯤ, ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯀꯔꯝ ꯈꯪꯍꯟꯒꯅꯤ? ꯂꯨꯁꯤꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯂꯞ ꯍꯣꯟꯗꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯣꯜꯂꯤ, ꯄꯥꯔꯤ, ꯃꯗꯨꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ, ꯌꯥꯔꯦ, ꯌꯥꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯔꯤ, ꯑꯩꯅ ꯇꯁꯦꯡ ꯃꯅꯥꯛꯇꯒꯤ ꯂꯥꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯈꯣꯡꯒꯨꯜꯒꯤ ꯃꯃꯤ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯪꯂꯕ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯤꯕꯤꯌꯨ, ꯃꯥꯕꯨ ꯈꯪꯍꯟꯕꯤꯌꯨ ꯑꯩꯒꯤ ꯋꯥꯔꯤ꯫ ꯅꯪ ꯑꯩ ꯍꯥꯏꯅꯈꯤꯕ, ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯟꯈ꯭ꯔꯣ꯫ ꯑꯃꯠꯇ ꯈꯥꯛꯇ ꯇꯝꯗꯨꯅ ꯃꯥꯕꯨꯁꯨ ꯗꯥꯍꯦꯟꯕꯨꯁꯨ ꯈꯪꯍꯟꯈ꯭ꯔꯣ ꯄꯥꯔꯤ꯫ ꯄꯥꯔꯤ
ꯂꯨꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯛꯏ꯫ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯄꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯀꯞꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯃꯛꯁꯨ ꯌꯥꯎꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯄꯥꯔꯤ ꯇꯞꯅ, "ꯐꯔꯦ ꯂꯨꯁꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯕ ꯑꯣꯏꯌꯨ꯫ ꯑꯣꯏꯁꯅꯨ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤ"꯫ ꯂꯨꯁꯤ ꯃꯥꯁꯨ ꯄꯦꯟꯊꯣꯛꯄ ꯀꯠꯊꯣꯛꯄ ꯃꯇꯧꯗ, "ꯍꯣꯏ ꯄꯥꯔꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯑꯩꯒꯤ ꯑꯁꯥꯒꯤ ꯄꯥꯃꯦꯜꯁꯨ ꯃꯌꯣꯜ ꯀꯪꯗꯨꯅ ꯀꯦꯝꯂꯒ ꯃꯥꯡꯂꯤ꯫ ꯑꯗꯨꯅ ꯏꯐꯝꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤ ꯄꯥꯔꯤ"꯫ ꯄꯥꯔꯤꯅ, "ꯑꯗꯨꯅꯁꯨ ꯐꯔꯦ ꯂꯨꯁꯤ꯫ ꯂꯨꯍꯣꯡꯕꯗꯣ ꯉꯟꯅ ꯂꯥꯛꯑꯣ"꯫ "ꯍꯣꯏ, ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯑꯗꯣ ꯍꯥꯏꯌꯨ ꯄꯥꯔꯤ"꯫ ꯄꯨꯝꯍꯦꯟꯕꯅ ꯈꯪꯂꯒ ꯃꯥꯅ ꯂꯝ ꯍꯦꯟꯒꯦ ꯍꯣꯠꯅꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯄꯥꯔꯤ, ꯃꯗꯧꯗꯨꯗ ꯀꯔꯝ ꯇꯧꯅꯤ? ꯂꯨꯁꯤꯅ ꯁꯠ, "ꯃꯥꯅ ꯉꯝꯅ ꯂꯝ ꯍꯦꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏ, ꯌꯥꯗꯦ ꯄꯥꯔꯤ꯫ ꯑꯗꯨꯒ ꯃꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯅꯕꯒꯤ ꯑꯌꯥꯕꯗꯣ ꯃꯗꯨꯁꯨ ꯄꯤꯔꯤ꯫ ꯃꯥ ꯂꯥꯛꯄ ꯌꯥꯔꯣꯏ ꯄꯥꯔꯤ"꯫ ꯐꯔꯦꯁꯦ, ꯁꯤꯅ ꯀꯣꯟꯅ ꯋꯥ ꯑꯣꯏꯅ ꯈꯟꯅꯔꯁꯤ, ꯇꯣꯛꯂꯁꯤ꯫ ꯄꯥꯔꯤ, ꯑꯩꯁꯨ ꯁꯩꯅꯥ ꯐꯪꯂꯦ, ꯗꯥꯍꯦꯟꯁꯨ ꯄꯩꯁꯥ ꯂꯥꯡꯂꯦ꯫ ꯂꯥꯟꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯥꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯏꯔꯥꯜ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯣꯏꯅ ꯌꯥꯖꯔꯒꯦ꯫ ꯑꯩꯅ ꯂꯥꯟꯕ ꯁꯛꯇꯨꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒꯦ ꯄꯥꯔꯤ"꯫ ꯂꯨꯁꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯑꯣꯜꯂꯛꯂꯤ, ꯀꯞꯀꯗꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯇꯧꯗꯨ ꯈꯪꯕꯅ ꯄꯥꯔꯤꯅ ꯁꯠ, "ꯌꯥꯔꯦ ꯂꯨꯁꯤ, ꯇꯣꯛꯂꯣ꯫ ꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯣꯛꯂꯁꯤ, ꯂꯨꯍꯣꯡꯂꯝꯗꯥꯏꯅꯤ꯫ ꯅꯪ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯅꯨ ꯂꯨꯁꯤ"꯫ "ꯍꯣꯏ, ꯈꯟꯖꯤꯜꯂꯔꯣꯏꯒꯦ, ꯈꯟꯗꯅꯕ ꯍꯣꯠꯅꯔꯒꯦ"꯫ "ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯗꯤ ꯐꯖꯅ ꯆꯥꯎꯀꯣ, ꯅꯁꯥ ꯅꯥꯅꯦꯕ"꯫ ꯆꯥꯏꯌꯦ"꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯨꯁꯤ, ꯀꯣꯜꯁꯤ ꯊꯝꯅꯔꯁꯤꯀꯣ꯫ ꯄꯣꯊꯥꯔꯣ, ꯐꯖꯅ ꯏꯪꯅ ꯋꯥꯈꯜꯗꯣ ꯀꯣ꯫ ꯂꯨꯁꯤꯅ, "ꯍꯣꯏ ꯄꯥꯔꯤ"꯫ ꯄꯥꯔꯤ ꯑꯃꯗꯤ ꯂꯨꯁꯤ ꯑꯅꯤꯗꯨ ꯀꯣꯜ ꯀꯛꯅꯗꯨꯅ ꯊꯝꯅꯔꯛꯂꯤ꯫ ꯂꯨꯁꯤ ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ, "ꯗꯥꯍꯦꯟ, ꯑꯩꯕꯨꯗꯤ ꯅꯪꯅ ꯑꯁꯨꯝ ꯋꯥꯔꯧꯗꯨꯅꯗꯤ ꯂꯩꯍꯧꯔꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯋꯥꯔꯧꯕꯗꯣ ꯈꯪꯁꯤꯟꯅꯈ꯭ꯔꯔꯣꯏ, ꯑꯩ ꯎꯁꯤꯟꯅꯈ꯭ꯔꯔꯣꯏ꯫ ꯑꯁꯤꯒꯤꯗꯃꯛꯁꯨ ꯍꯦꯟꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯄꯣꯛꯀꯦ ꯍꯥꯏꯗꯣꯏꯔꯥ? ꯍꯦꯟꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯣꯏꯔꯥ ꯗꯥꯍꯦꯟ? ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗ꯭ꯔꯣ?" ꯂꯨꯁꯤꯗꯨ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯃꯊꯟꯅꯇ꯫ "ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯕꯗꯨꯅ ꯏꯅꯥꯛꯇꯒꯤ ꯏꯈꯨꯠꯃꯛꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯀꯥꯗ ꯃꯀꯥ ꯂꯥꯝꯅ ꯏꯅꯤꯡꯇꯝꯅ ꯂꯩꯁꯥ ꯇꯝꯖꯕꯁꯨ ꯑꯩ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯤ, ꯐꯪꯈ꯭ꯔꯔꯣꯏꯅꯦꯀꯣ ꯗꯥꯍꯦꯟ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯀꯟꯃꯟꯈ꯭ꯔ ꯃꯥꯜꯂꯦ"꯫ ꯂꯨꯁꯤ ꯃꯄꯨꯛꯅꯤꯡꯗꯨꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯇꯨꯅ ꯀꯞꯂꯛꯂꯤ, ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕꯁꯨ ꯀꯥꯎꯕ ꯉꯝꯗ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯃꯄꯥꯞ ꯑꯃꯁꯨ ꯂꯪꯁꯤꯜꯂꯝ ꯑꯗꯨꯃꯛ ꯃꯍꯥꯛ ꯆꯠꯄꯗ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗꯨꯅ ꯍꯟꯖꯤꯟ ꯅꯩꯅꯗꯨꯅ ꯈꯟꯖꯤꯜꯂꯛꯂꯤ ꯂꯨꯁꯤꯗꯣ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯥꯝꯃꯨꯗꯨꯅ ꯊꯝꯕ ꯌꯥꯗꯦ, ꯂꯣꯏꯈꯤꯕ ꯅꯨꯃꯤꯠ ꯍꯜꯂꯛꯎ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯅ ꯂꯨꯁꯤ ꯃꯥꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏꯁꯨ ꯄꯨꯈ꯭ꯔꯦ꯫ ꯍꯩꯖꯤꯡ ꯈꯔꯥꯏꯅ ꯂꯣꯏꯈ꯭ꯔꯕꯗ ꯅꯤꯡꯊꯧꯂꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯍꯔꯥꯎꯔꯦ꯫ ꯍꯔꯥꯎꯕ ꯃꯌꯥꯝ ꯃꯔꯛꯇ ꯂꯨꯁꯤꯒꯤ ꯏꯃꯨꯡꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯁꯤ ꯃꯥꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯏꯍꯨꯜ ꯄꯨꯝꯕꯗꯨ ꯃꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯦ, ꯃꯃꯤ ꯁꯥꯝꯗꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯉꯁꯤ ꯑꯌꯨꯛꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔ ꯃꯇꯨꯡ ꯄꯥꯔꯤꯒ ꯊꯕꯛ ꯑꯃ ꯍꯥꯏꯗꯣꯛꯂꯨꯅꯕ ꯍꯥꯏꯅ ꯄꯥꯔꯤꯕꯨ ꯂꯧꯈꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯝꯍꯦꯟꯕ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯂꯝꯗꯨꯅ ꯍꯥꯟꯅꯒꯨꯝ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯇꯧꯗ ꯄꯥꯔꯤꯒꯤ ꯀꯥꯗ ꯗꯛ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯄꯥꯔꯤꯅ, "ꯈꯪꯉꯤꯅꯤ ꯅꯪꯕꯣ"꯫ "ꯀꯥꯏꯗ ꯈꯪꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯍꯥꯏꯁꯤꯕꯣ? ꯇꯨꯃꯤꯟ ꯆꯪꯂꯛꯄꯒꯤ꯫ ꯋꯥꯔꯤ ꯅꯠꯇꯦ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕꯣ"꯫ ꯄꯨꯝꯍꯦꯟꯕ ꯃꯀꯣꯛꯇ ꯅꯣꯝꯗꯨꯅ, ꯆꯥꯔꯛꯏ"꯫ "ꯁꯦꯡꯉꯕꯣ"꯫ "ꯍꯣꯏ, ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯅꯦ꯫ ꯆꯥꯊꯣꯛꯎꯔꯣ, ꯑꯩ ꯉꯥꯏꯕꯤꯔꯝꯃꯒꯦ"꯫ "ꯆꯥꯎꯔꯗꯕꯅꯤ, ꯀꯨꯏꯔꯣꯏꯗ, ꯀꯨꯏꯅꯒ ꯉꯥꯏꯍꯜꯂꯣꯏ꯫ ꯃꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯆꯥꯁꯦ
ꯆꯠꯂꯨꯁꯨ ꯈꯥꯏꯗꯅ ꯂꯦꯟꯗꯅ ꯂꯩꯔꯗꯣ ꯑꯩꯉꯣꯟꯗ ꯍꯣꯏ ꯐꯤ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯆꯥꯕ ꯆꯪꯂꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯑꯗꯨꯅꯕꯨꯗꯤ ꯁꯝꯃꯤ ꯑꯗꯨꯅꯤ ꯉꯁꯤꯁꯤꯅ ꯀꯔꯝꯕꯒꯤ ꯃꯐꯝꯅꯣ ꯅꯍꯥꯟꯒꯤꯗꯨꯗꯔꯣ ꯄꯨꯝꯍꯦꯟꯕꯅ ꯅꯠꯇꯦ ꯁꯤꯅ ꯑꯇꯣꯞꯄꯅꯤ ꯒꯥꯔꯤꯒꯤꯗꯨꯗꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯟꯗꯛ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯁꯤꯟꯒꯦ ꯈꯜꯂꯤꯁꯦ ꯅꯣꯏꯒꯤ ꯉꯁꯤ ꯆꯠꯄꯁꯤꯗ ꯈꯔ ꯌꯦꯡꯂꯛꯄ ꯇꯥꯔꯦ ꯑꯍꯣꯡꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯣꯏ ꯆꯞ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯍꯣꯏ ꯀꯥꯟꯅꯗꯦ ꯑꯩ ꯗ꯭ꯔꯦꯁ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯄꯨꯝꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯃꯗꯨ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯊꯨꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯀꯟꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯩꯔꯝꯃꯨꯍꯦ ꯉꯥꯏꯍꯥꯛꯀꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯄꯥꯔꯤꯗꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯥꯛ ꯆꯥꯕ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯐꯣꯟꯗꯨ ꯃꯤꯀꯨꯞ ꯈꯔ ꯃꯦꯠꯇꯨꯅ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯐꯠ ꯑꯃꯨꯛ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯐꯝꯅ ꯐꯝꯅ ꯑꯀꯣꯏꯕꯗꯨꯗ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯄꯥꯔꯤꯒꯤ ꯐꯃꯨꯡꯗ ꯃꯐꯤꯒ ꯆꯥꯏꯔꯞ ꯇꯧꯅ ꯂꯩꯕꯗꯨ ꯎꯔꯒ ꯄꯨꯝꯍꯦꯟꯕꯅ ꯁꯣꯜꯂꯤ ꯊꯥꯏꯅꯒꯤ ꯐꯃꯨꯡꯗ ꯃꯐꯤ ꯃꯔꯣꯜ ꯊꯝꯕꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯍꯣꯡꯗ꯭ꯔꯤ ꯃꯥꯜꯂꯦ ꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯁꯦ ꯁꯨꯝ ꯍꯩꯅꯕꯤ ꯑꯣꯏ ꯂꯩꯔꯦꯅꯤꯁꯦ ꯍꯥꯏꯔꯗꯨꯅ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯃꯨꯛ ꯎꯔꯨꯔꯦ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯇꯦꯕꯜ ꯃꯊꯛꯀꯤ ꯀꯥꯆꯤꯜ ꯑꯣꯏꯔꯞꯅ ꯊꯝꯂꯤꯕ ꯂꯩ ꯄꯥꯝꯕꯤ ꯃꯆꯥꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯗꯣ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯍꯛꯆꯤꯟ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯂꯛꯄꯗ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯀꯨꯝꯕ ꯃꯥꯜꯂꯛꯏ ꯃꯗꯨꯗ ꯕꯥꯔꯇꯣꯟꯒ ꯑꯁꯤ ꯌꯦꯡꯉꯨꯅꯤ ꯑꯁꯤꯗꯒ ꯊꯝꯃꯤ ꯃꯥꯜꯂꯤ ꯄꯨꯝꯍꯦꯟꯕ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯇꯦꯕꯜ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯅꯤ ꯄꯨꯝꯍꯦꯟꯕ ꯇꯦꯕꯜꯗꯨꯒꯤ ꯐꯝꯅꯕ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯈ꯭ꯔꯒ ꯃꯥꯅ ꯎꯈꯤꯕ ꯄꯣꯠꯁꯛꯇꯨ ꯀꯥꯆꯤꯟ ꯋꯥꯏꯗꯨꯗꯒꯤ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯀꯅꯥꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯄꯨ ꯑꯣꯏꯔꯤꯕꯅꯣ ꯂꯨꯍꯣꯡꯕꯒꯤꯁꯨ ꯃꯥꯜꯂꯤ ꯐꯖꯅ ꯅꯥꯟꯅ ꯇꯧꯏꯅꯦ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯇꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯠ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯂꯨꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯔꯒ ꯐꯝꯂꯤꯕꯗꯨꯗꯒꯤ ꯄꯨꯝꯍꯦꯟꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯛꯏ ꯈꯨꯗꯛꯇꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯈꯤꯒꯨꯝ ꯇꯧꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯌꯥꯝ ꯊꯥꯖꯗꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯇꯨꯗ ꯏꯔꯤꯕ ꯂꯨꯁꯤ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯊꯃꯣꯏꯗꯨ ꯍꯥꯟꯅꯗꯒꯤ ꯀꯥꯏꯗꯨꯅ ꯃꯌꯤ ꯆꯠꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗꯅ ꯍꯦꯟꯅ ꯊꯃꯣꯏ ꯃꯌꯤ ꯆꯠꯄ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯋꯥꯈꯜꯅ ꯄꯨꯛꯅꯤꯡꯅ ꯁꯨꯈꯟ ꯈꯜꯂꯨꯗꯕ ꯅꯤꯡꯂꯨꯗꯕ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯅ ꯈꯪꯍꯧꯗ ꯏꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯂꯛꯄꯗ ꯉꯛꯄ ꯄꯣꯛꯂꯣꯏꯗꯕ ꯊꯥꯖꯗꯕ ꯐꯥꯎꯔꯣꯏꯗꯕ ꯃꯤꯑꯣꯏꯁꯤ ꯀꯔꯝꯕꯅꯣ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯊꯥꯖꯗꯕ ꯋꯥꯍꯩ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯇꯥꯔꯛꯂꯕ ꯊꯣꯔꯛꯂꯕ ꯌꯥꯝ ꯁꯥꯊꯤꯅ ꯉꯛꯄ ꯄꯣꯛꯄ ꯐꯥꯎꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯅꯣꯡꯃꯇꯁꯨ ꯅꯤꯡꯂꯨꯕ ꯈꯜꯂꯨꯕ ꯇꯧꯔꯨꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕ ꯃꯄꯥꯎ ꯑꯃ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯒ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯕ ꯁꯦꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛꯅꯤ ꯊꯥꯖꯗꯕ ꯀꯌꯥ ꯊꯥꯖꯕ ꯑꯣꯏꯍꯜꯂꯛꯏ ꯑꯗꯨꯒ ꯊꯥꯖꯕ ꯀꯌꯥꯁꯨ ꯊꯥꯖꯕ ꯍꯥꯠꯂꯛꯇꯨꯅ ꯊꯥꯖꯗꯕ ꯃꯤꯑꯣꯏꯒꯤ ꯃꯁꯛ ꯑꯃ ꯌꯥꯝ ꯊꯨꯅꯃꯛ ꯑꯣꯜꯂꯛꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯨꯝ ꯊꯥꯖꯔꯝꯕꯗꯒꯤ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯀꯨꯞꯇꯨꯗ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯏꯁꯣꯔꯅ ꯁꯤꯟꯅꯔꯛꯂꯤ ꯃꯪꯗ ꯐꯥꯎꯇꯣꯛꯈ꯭ꯔꯣ ꯋꯥꯈꯜꯗꯨꯅ ꯅꯣꯡꯃꯗ ꯐꯥꯎꯕ ꯂꯥꯝꯁꯤꯜꯂꯒ ꯈꯜꯂꯨꯕ ꯅꯤꯡꯂꯨꯕ ꯇꯧꯔꯨꯗꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯇꯨ ꯊꯦꯡꯅꯒꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯃꯥꯅ ꯂꯨꯁꯤ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯈꯤꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯛꯁꯤꯟꯅꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯃꯒꯤ ꯁꯦꯕꯥꯎ ꯐꯥꯎꯕ ꯑꯣꯏꯅ ꯆꯠꯂꯛꯂꯤ ꯄꯨꯝꯍꯦꯟꯕ ꯃꯗꯨ ꯈꯪꯂꯨ ꯎꯔꯨꯕꯗ ꯃꯤꯀꯨꯞ ꯈꯔ ꯑꯉꯥꯎꯕ ꯑꯣꯏꯈꯤꯒꯗꯧꯔꯦ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯨꯅ ꯂꯨꯁꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯕꯥꯎꯗꯨ ꯐꯪꯕꯗ ꯄꯥꯔꯤꯃꯥꯁꯨ ꯉꯛꯄ ꯑꯃꯗꯤ ꯂꯣꯏꯅꯈꯤꯕꯅꯤ
ꯂꯨꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯈ꯭ꯔ ꯃꯇꯨꯡ ꯄꯥꯔꯤ ꯌꯥꯝ ꯃꯨꯟꯅ ꯊꯥꯖꯗꯕꯒ ꯂꯣꯏꯅꯗꯨꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯛꯄꯅꯤ ꯇꯦꯕꯜ ꯃꯁꯤꯗꯨꯗ ꯐꯝꯂꯒ꯫ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯉꯁꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡ ꯃꯁꯤꯒꯤ ꯁꯦꯄꯥꯎꯁꯤꯅ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯆꯩꯊꯦꯡ ꯄꯤꯕꯗꯤ ꯑꯣꯏꯔꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯀꯨꯝꯍꯩꯁꯦ ꯃꯊꯦꯜꯁꯦ ꯃꯈꯜ ꯃꯈꯜꯅꯤ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯆꯨꯝꯕꯗꯤ ꯆꯨꯝꯃꯕꯖꯥꯠꯅꯤꯀꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯄꯥꯔꯤ ꯃꯊꯟꯇ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯟꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯇꯨ ꯄꯥꯏꯔꯒ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯁꯠ ꯃꯥꯒꯤ ꯇꯦꯕꯜ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯂꯩ ꯄꯥꯝꯕꯤꯒ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ ꯄꯥꯔꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯝꯍꯦꯟꯕꯅ ꯊꯦꯡꯅꯈꯤꯕ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯨꯕ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯇꯨ ꯄꯥꯔꯤꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯅ ꯊꯝꯈꯤꯕ ꯂꯨꯁꯤ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎ ꯑꯗꯨꯅꯤ꯫ ꯄꯥꯔꯤꯁꯨ ꯄꯨꯝꯍꯦꯟꯕꯅ ꯑꯁꯨꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅꯗꯤ ꯅꯤꯡꯂꯨꯕ ꯂꯩꯇꯕꯅ ꯑꯗꯨꯝ ꯊꯝꯂꯨꯔꯦ ꯚꯥꯞ ꯑꯣꯏꯗ꯭ꯔꯗꯨꯅ꯫ ꯄꯨꯝꯍꯦꯟꯕ ꯍꯟꯖꯤꯟꯅ ꯃꯆꯤꯟꯗꯨꯗꯒꯤ ꯁꯣꯜꯂꯛꯏ, ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯒ ꯂꯨꯍꯣꯡꯕ꯫ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯇꯨꯅ ꯃꯈꯨꯠꯅ ꯆꯦꯌꯔꯗꯨꯗ ꯂꯥꯝꯗꯨꯅ ꯐꯝꯂꯛꯏ ꯑꯗꯨꯒ ꯍꯟꯖꯤꯟ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯕꯥꯔꯇꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯈꯪꯍꯧꯗꯅ ꯃꯄꯤꯁꯨ ꯇꯥꯔꯛꯂꯦ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯥꯖꯗꯕ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ? ꯃꯁꯤꯒꯤ ꯊꯥꯖꯗꯕ ꯄꯣꯠꯁꯛꯁꯤ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯁꯦ ꯁꯤ ꯀꯩꯒꯤꯅꯣ? ꯏꯁꯣꯔ, ꯑꯣꯜꯍꯟꯈꯤꯅꯣ, ꯅꯪꯅ ꯂꯨꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅꯤ ꯑꯣꯜꯍꯟꯈꯤꯅꯣ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯩ ꯅꯨꯡꯁꯤꯌꯦ꯫ ꯄꯨꯝꯍꯦꯟꯕꯗꯣ ꯃꯄꯤ ꯄꯪꯇꯥꯗ ꯇꯥꯔꯛꯂꯦ꯫ ꯃꯁꯥꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯍꯩꯐꯝ ꯈꯪꯗ ꯆꯩꯅꯥ ꯐꯪꯂꯦ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯗꯣ꯫ ꯃꯇꯥꯡꯗꯨꯗ ꯄꯥꯔꯤꯁꯨ ꯆꯪꯂꯛꯏ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯎ? ꯄꯨꯝꯍꯦꯟꯕ ꯀꯩꯗꯧꯔꯒꯦ ꯅꯪ? ꯄꯨꯝꯍꯦꯟꯕꯗꯣ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯛꯂꯦ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯕꯥꯔꯇꯣꯟꯗꯨ ꯎꯠꯇꯨꯅ, ꯁꯤ ꯀꯩꯅꯣ? ꯁꯤ ꯀꯩꯅꯣ? ꯃꯁꯤ ꯀꯔꯤꯅꯣ ꯄꯥꯔꯤ? ꯄꯨꯝꯍꯦꯟꯕ ꯍꯥꯏꯌꯨ ꯄꯥꯔꯤ, ꯁꯤꯗ ꯎꯔꯤꯕ ꯍꯥꯞꯂꯤꯕ ꯃꯤꯡꯁꯤꯡꯁꯦ ꯀꯔꯤꯅꯣ? ꯃꯁꯤ ꯀꯔꯤꯅꯣ ꯄꯥꯔꯤ? ꯁꯤ ꯀꯔꯤꯅꯣ? ꯍꯥꯏꯔꯒ ꯄꯨꯝꯍꯦꯟꯕ ꯃꯄꯤ ꯇꯥꯔꯛꯏ꯫ ꯏꯇꯥꯎ, ꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯂꯨꯁꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦ, ꯃꯥ ꯂꯨꯍꯣꯡꯈꯤꯗꯧꯔꯦ꯫ ꯄꯨꯝꯍꯦꯟꯕꯅ ꯁꯠ, ꯌꯥꯔꯣꯏ, ꯃꯗꯨꯈꯛ ꯌꯥꯔꯣꯏ ꯄꯥꯔꯤ, ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯣꯏꯗꯕꯅꯤ ꯍꯥꯏꯌꯨ, ꯁꯥꯁꯤꯟꯅꯕ ꯑꯣꯏꯍꯜꯂꯨ ꯄꯥꯔꯤ꯫ ꯄꯨꯝꯍꯦꯟꯕ, ꯄꯥꯔꯤ, ꯂꯨꯁꯤꯅ ꯅꯤꯡꯊꯧꯂꯦꯝꯕ ꯌꯥꯗꯕꯅꯤ, ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯅꯤꯡꯊꯧꯂꯦꯝꯕꯅ ꯁꯣꯏꯗꯅ ꯃꯥꯅ ꯂꯨꯁꯤꯕꯨ ꯅꯝꯍꯥ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯄꯥꯔꯤ꯫ ꯄꯨꯝꯍꯦꯟꯕ, ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯂꯨꯁꯤꯒ ꯀꯔꯤꯝꯇ ꯊꯣꯛꯅꯗ꯭ꯔꯤ, ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯤ, ꯑꯗꯨꯅ ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨꯕ꯫ ꯄꯥꯔꯤ, ꯌꯥꯔꯣꯏ, ꯂꯨꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕ ꯂꯩꯔꯤ, ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯌꯦ꯫ ꯄꯨꯝꯍꯦꯟꯕ, ꯌꯥꯔꯤꯁꯦ, ꯁꯤ ꯅꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯍꯩꯗ ꯑꯣꯏꯔꯦ, ꯀꯗꯥꯏ ꯄꯤꯔꯛꯎ꯫ ꯍꯥꯏꯔꯒ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯁꯤ ꯑꯃꯗ ꯂꯪꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯄꯨꯝꯍꯦꯟꯕ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯃꯁꯤ ꯈꯖꯤꯛ ꯐꯥꯎꯕ ꯑꯍꯣꯡꯕ ꯂꯩꯇ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯣ ꯁꯦꯡꯅ ꯑꯣꯜꯂꯝꯂꯗ꯭ꯔ ꯄꯥꯔꯤ? ꯂꯨꯁꯤꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯛꯂꯝꯂꯔꯣꯏꯗ꯭ꯔꯥ? ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯔꯤꯕ? ꯑꯩꯉꯣꯟꯗ ꯃꯥꯒꯤꯁꯦ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ? ꯄꯥꯔꯤ, ꯂꯨꯁꯤꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯃꯥꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯄꯥꯔꯤ? ꯄꯨꯝꯍꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯣꯜꯂꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯒꯨꯝ ꯇꯧꯈ꯭ꯔꯦ ꯄꯥꯔꯤꯅ꯫ ꯄꯨꯝꯍꯦꯟꯕ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯥ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ꯫ ꯁꯤꯗ ꯅꯪꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯀꯥꯟꯅꯕ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ, ꯈꯟꯖꯤꯜꯂꯨꯔꯅꯨ ꯁꯦꯡꯅ ꯅꯪ ꯄꯥꯔꯤ꯫ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯄꯥꯔꯤꯗ ꯀꯣꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯄꯤ ꯇꯥꯔꯛꯇꯨꯅ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ, ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕꯅꯣ? ꯑꯩꯒꯤ ꯑꯣꯏꯅ ꯂꯨꯁꯤ ꯑꯣꯏꯖꯕ ꯐꯪꯗ꯭ꯔꯤꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯔꯤ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯥꯊꯤꯅ ꯋꯥꯔꯦ,
ꯁꯤꯅꯥ ꯐꯪꯅ ꯃꯈꯣꯟ ꯊꯣꯛꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥꯔꯦ ꯄꯥꯔꯤ. ꯄꯥꯔꯤꯁꯨ ꯄꯨꯝꯍꯦꯟꯕꯕꯨ ꯄꯣꯞ ꯄꯣꯞ ꯃꯁꯥꯗ ꯊꯥꯔꯗꯨꯅ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯃꯈꯜ ꯃꯊꯦꯜꯅꯤꯗꯣ, ꯁꯨꯃꯥꯏꯅ ꯈꯟꯗꯣꯛꯄ ꯇꯝꯃꯣ ꯍꯥꯏꯔꯒ ꯄꯨꯝꯍꯦꯟꯕꯕꯨ ꯃꯉꯣꯟꯗꯒꯤ ꯆꯤꯡꯊꯣꯛꯏ. ꯄꯨꯝꯍꯦꯟꯕꯁꯨ ꯄꯥꯔꯤ ꯀꯣꯜꯂꯝꯕꯗꯨ ꯇꯣꯛꯂꯒ, ꯄꯥꯔꯤ, ꯑꯩ ꯃꯥꯒ ꯎꯅꯕ ꯄꯥꯝꯃꯤ. ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯄꯥꯔꯤ. ꯅꯪꯒꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯣꯏꯔꯔꯣꯏ ꯄꯨꯝꯍꯦꯟꯕ. ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯣ. ꯄꯨꯝꯍꯦꯟꯕꯗꯣ ꯆꯥꯛꯅ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯖ ꯂꯩꯔꯛꯏ. ꯄꯥꯔꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯃꯇꯧꯁꯤ ꯈꯪꯏ. ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯁꯤꯟꯈ꯭ꯔꯦ, ꯑꯍꯦꯟꯕ ꯋꯥ ꯂꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯅꯤ. ꯌꯥꯝ ꯊꯥꯖꯗꯅ ꯉꯁꯤꯁꯤ ꯃꯌꯣꯜꯁꯅꯥ ꯃꯥꯒꯤꯅ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯑꯅꯤꯗꯨ ꯀꯣꯏꯊꯣꯔꯛꯂꯝꯃꯤ. ꯃꯌꯣꯜꯁꯅꯥꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯆꯠꯂꯨꯁꯤ, ꯎꯅꯔꯨꯁꯤ ꯍꯥꯏꯅꯔꯒ ꯍꯧꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯀꯔꯤ ꯀꯔꯤꯅꯣ ꯑꯆꯥ ꯑꯊꯛ ꯅꯤꯡꯊꯤꯅ ꯇꯧꯔ ꯃꯇꯨꯡ ꯏꯟꯗꯨꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯈ꯭ꯔꯦ. ꯃꯌꯣꯜꯁꯅꯥꯒꯤ ꯀꯥꯗ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯔꯛꯏ. ꯄ꯭ꯔꯦꯃꯤꯅ ꯃꯌꯣꯜꯁꯅꯥꯒꯤ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ, ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯅꯧꯕꯤꯁꯦ. ꯃꯌꯣꯜꯁꯅꯥ ꯈꯨꯝꯗꯦ, ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯣꯏꯅ ꯇꯧꯏ. ꯃꯤꯁꯅꯥꯅ ꯑꯣꯏꯅ ꯑꯃꯨꯛ, ꯑꯅꯧꯕꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯣꯛꯏ. ꯑꯍꯨꯝꯗꯣ ꯊꯥꯔꯤꯕ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯏ. ꯄ꯭ꯔꯦꯃꯤꯅ, ꯑꯗꯣ ꯗꯥ ꯄꯨꯝꯍꯦꯟꯕꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯂꯩꯕ ꯎꯗꯦꯅ. ꯃꯌꯣꯜꯁꯅꯥ ꯈꯣꯟꯖꯦꯜ ꯇꯞꯂꯤ ꯇꯞꯂꯤ, ꯊꯕꯛ ꯆꯠꯂꯤ ꯃꯥꯗꯤ, ꯑꯗꯨꯝ ꯆꯠꯂꯤ, ꯑꯗꯨꯅ ꯂꯩꯇꯦ ꯌꯨꯝꯗꯗꯤ ꯀꯌꯥ ꯁꯨꯝ ꯀꯥꯟꯁꯦ. ꯑꯣ, ꯑꯗꯨ ꯃꯌꯣꯜꯁꯅꯥ ꯀꯔꯤꯕꯨꯅꯣ ꯍꯥꯏꯌꯣ. ꯅꯣꯏꯅꯤ ꯗꯥ ꯄꯨꯝꯍꯦꯟꯕꯒ ꯅꯣꯏꯅꯤ ꯈꯔꯗꯤ ꯌꯥꯅꯔꯕꯣ? ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯅꯛꯁꯤꯟꯅꯕ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯃꯌꯣꯜꯁꯅꯥ ꯇꯞꯅ ꯗꯨꯃꯛ, ꯈꯪꯗꯦꯗ ꯄ꯭ꯔꯦꯃꯤ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯁꯦꯡꯅ ꯈꯪꯗ꯭ꯔꯦ. ꯃꯤꯁꯅꯥꯅ ꯑꯃꯨꯛ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯐꯥꯎ ꯗꯥ ꯄꯨꯝꯍꯦꯟꯕ ꯅꯣꯏꯅꯤ ꯀꯩꯝ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯤꯕꯣ? ꯑꯍꯣꯏ ꯂꯩꯅꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯔꯤꯌꯦ. ꯑꯁ, ꯂꯨꯍꯣꯡꯕꯗꯤ ꯐꯥꯒꯤꯗꯒꯤ ꯀꯨꯏꯁꯤꯜꯂꯛꯂꯁꯤꯕꯣ? ꯑꯩ ꯈꯪꯗ꯭ꯔꯦꯗ ꯃꯤꯁꯅꯥ, ꯄ꯭ꯔꯦꯃꯤ, ꯑꯩꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯏꯊꯟꯇ ꯈꯟꯖꯔꯛꯂꯤ. ꯄ꯭ꯔꯦꯃꯤꯅ, ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯖꯤꯟꯒꯅꯨ ꯃꯌꯣꯜꯁꯅꯥ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯋꯥꯈꯜ ꯍꯟꯊꯒꯅꯨ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯥꯛꯁꯤꯜꯂꯒ ꯊꯝꯂꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯨꯕ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ, ꯁꯦꯡꯅ ꯃꯥꯏꯊꯤꯔꯦ. ꯃꯌꯣꯜꯁꯅꯥ, ꯃꯥꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕꯤ, ꯃꯅꯥꯛꯇ ꯂꯦꯡꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯈ꯭ꯌꯥ ꯑꯣꯏꯅ ꯅꯤꯖꯔꯤꯕꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯄꯣꯛꯄꯤꯕꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯊꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯥ ꯂꯩꯈ꯭ꯔꯦ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯤꯟꯅ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯤ. ꯃꯌꯣꯜꯁꯅꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯂꯤꯕꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ. ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕꯨ ꯗꯥ ꯄꯨꯝꯍꯦꯟꯕꯗꯣ ꯆꯦꯂꯨꯁꯤ ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯖꯥꯠꯂꯣ? ꯃꯥ ꯃꯁꯥ ꯂꯨꯍꯣꯡꯂꯦ, ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ. ꯃꯤꯁꯅꯥꯅ ꯑꯃꯨꯛ, ꯑꯗꯨꯅꯤ ꯃꯥꯅ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯧꯗꯣ. ꯑꯗꯨꯅꯤ. ꯃꯌꯣꯜꯁꯅꯥ, ꯑꯩ ꯄꯥꯎ ꯑꯃ ꯇꯥꯏꯌꯦ ꯆꯦꯂꯨꯁꯤꯒꯤ. ꯃꯌꯣꯜꯁꯅꯥꯗꯣ ꯃꯤꯁꯅꯥꯗ ꯌꯦꯡꯂꯛꯏ. ꯄ꯭ꯔꯦꯃꯤꯁꯨ ꯌꯦꯡꯂꯛꯇꯨꯅ, ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯃꯤꯁꯅꯥ ꯇꯞꯅ ꯗꯨꯃꯛ, ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯆꯦꯂꯨꯁꯤꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯌꯦ ꯏꯀꯨꯏ ꯀꯨꯏꯗꯅ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯌꯣꯜꯁꯅꯥꯁꯨ ꯉꯛꯅ, ꯀꯩꯅꯣ ꯃꯤꯁꯅꯥ, ꯅꯪꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯔꯣ? ꯅꯠꯇꯦ, ꯀꯅꯥꯒꯅꯣ? ꯅꯨꯄꯥ ꯀꯅꯥꯒꯅꯣ ꯃꯤꯁꯅꯥ? ꯃꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯇꯗꯅ ꯍꯥꯏꯕ ꯆꯦꯂꯨꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ, ꯅꯤꯡꯊꯧꯂꯦꯝꯕ ꯍꯥꯏꯗꯣ, ꯑꯗꯨꯗꯨꯒꯅꯦ ꯍꯥꯏꯌꯦ ꯃꯥꯒ. ꯃꯌꯣꯜꯁꯅꯥꯗꯣ ꯋꯥꯈꯜꯗꯨꯗ ꯌꯥꯝ ꯊꯥꯖꯗꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ. ꯃꯪꯗ ꯐꯥꯎ ꯃꯪꯂꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯛꯄꯒꯨꯝ ꯐꯥꯎꯔꯦ. ꯃꯗꯨꯕꯨ ꯄ꯭ꯔꯦꯃꯤꯒ ꯃꯤꯁꯅꯥꯒꯗꯤ ꯍꯥꯏꯔꯛꯏ. ꯃꯌꯣꯜꯁꯅꯥꯗꯁꯨ ꯑꯣꯟꯁꯤꯜꯂꯒ ꯄ꯭ꯔꯦꯃꯤꯅ, ꯃꯌꯣꯜꯁꯅꯥ, ꯅꯪ ꯃꯁꯤꯒꯤ ꯄꯥꯎꯁꯤꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯐꯕ ꯄꯥꯎ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ, ꯅꯪꯉꯣꯟꯗꯗꯤ ꯑꯣꯏꯔꯦ. ꯅꯪꯒꯤ ꯑꯁꯥꯒꯤ ꯃꯌꯣꯜ ꯑꯃ ꯆꯣꯡꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ. ꯃꯌꯣꯜꯁꯅꯥ ꯏꯉꯛ ꯉꯛꯅ, ꯀꯔꯤꯕꯣ? ꯀꯔꯝꯅꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄ꯭ꯔꯦꯃꯤ? ꯗꯥ ꯄꯨꯝꯍꯦꯟꯕꯅ ꯂꯨꯞꯂꯤꯕ ꯉꯥꯎꯔꯤꯕꯁꯦ ꯆꯦꯂꯨꯁꯤꯒꯤ ꯋꯥꯈꯜꯗꯅꯤ. ꯃꯔꯝꯗꯨꯅ ꯆꯦꯂꯨꯁꯤꯅ ꯂꯨꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯗꯤ ꯃꯥ ꯗꯥ ꯄꯨꯝꯍꯦꯟꯕꯅ ꯏꯆꯦꯂꯨꯁꯤ ꯅꯨꯡꯁꯤꯔꯁꯨ ꯄꯥꯝꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ, ꯌꯥꯔꯣꯏ. ꯃꯔꯝꯗꯨꯅ ꯅꯪꯕꯨ ꯇꯞꯅ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ.
ꯃꯌꯣꯜ ꯁꯅꯥꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯒꯗ꯭ꯔꯅꯦ ꯄ꯭ꯔꯦꯃꯤ? ꯃꯤꯁ ꯅꯥꯅ ꯑꯃꯨꯛ ꯑꯣꯏꯊꯣꯛꯀꯅꯤ, ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ. ꯆꯦ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯞꯈꯤꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯒꯗꯣꯏꯅꯤ. ꯃꯌꯣꯜ ꯁꯅꯥ ꯍꯥꯏꯐꯝ ꯈꯪꯗꯕ ꯈꯟꯐꯝ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯅ ꯃꯁꯥꯗꯣ ꯈꯪꯗ꯭ꯔꯦꯗ, ꯃꯐꯝꯗꯒꯤ ꯐꯅ ꯆꯦꯜꯂꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯕꯨ ꯍꯣꯡꯈꯤꯒꯗ꯭ꯔꯅꯦ? ꯇꯥꯍꯦꯟꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯗ꯭ꯔꯅꯦ? ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯃꯤꯊꯤꯟ ꯀꯥꯏ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯔꯤꯕ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯋꯥꯍꯩ ꯍꯥꯏꯕ ꯍꯩꯔꯛꯈꯤꯗ꯭ꯔꯅꯦ? ꯑꯩꯅ ꯊꯥꯖꯕ ꯐꯪꯈꯤꯗ꯭ꯔꯅꯦ? ꯊꯥꯖꯗꯦ, ꯑꯩ ꯊꯥꯖꯗꯦ. ꯃꯌꯣꯜꯁꯅꯥ, ꯊꯥꯖꯗꯕ ꯀꯌꯥ ꯄꯨꯟꯁꯤꯜꯂꯒ ꯊꯥꯖꯕ ꯑꯃ ꯑꯣꯏꯍꯜꯂꯛꯄꯅꯤ. ꯅꯪ ꯅꯤꯡꯍꯟꯅꯒꯅꯨ. ꯁꯣꯏꯗꯅ ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯣꯜꯂꯛꯈꯤꯅꯤ, ꯍꯣꯡꯂꯛꯈꯤꯒꯅꯤ, ꯁꯣꯏꯗꯅ ꯑꯣꯜꯂꯛꯈꯤꯒꯅꯤ. ꯍꯣꯏ, ꯐꯔꯦ, ꯑꯩ ꯉꯥꯏꯔꯒꯦ. ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯔꯒꯦ. ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯒꯦ. ꯄ꯭ꯔꯦꯃꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯃ ꯎꯕꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯅꯤ. ꯃꯌꯣꯜꯁꯅꯥ, ꯑꯗꯨꯅ ꯅꯪ ꯋꯥꯔꯨꯒꯅꯨ. ꯅꯣꯏꯅ ꯈꯪꯗꯕꯒꯤꯅꯤ. ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ, ꯃꯅꯨꯡ ꯑꯁꯨꯛ ꯀꯜꯂꯤ. ꯑꯗꯨꯗ ꯅꯠꯇꯅ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗꯅꯤ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯂꯩꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯋꯥ ꯉꯥꯛꯇ. ꯃꯌꯣꯜꯁꯅꯥ, ꯑꯗꯨꯕꯨ ꯑꯩ ꯃꯥꯅ ꯑꯣꯠꯂꯛꯄ ꯇꯧꯔꯛꯄ ꯁꯔꯩ ꯃꯌꯥꯝꯁꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯥꯡꯂꯒ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅꯗꯤ ꯅꯤꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯕꯅꯤ. ꯃꯌꯣꯜꯁꯅꯥ ꯋꯥꯍꯩꯗꯣ ꯍꯥꯏꯕꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯄꯤꯔꯥ ꯊꯥꯡꯂꯛꯏ ꯃꯃꯤꯠꯇꯣ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ, ꯅꯪꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯎꯔꯛꯈꯤꯒꯅꯤ. ꯃꯌꯣꯜꯁꯅꯥ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯤꯕꯗꯤ ꯌꯥꯝꯅ ꯋꯥꯏ. ꯋꯥꯔꯒ ꯃꯩꯁꯥꯛ ꯐꯪꯂꯒ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯃꯒꯨꯜꯗ ꯅꯠꯇꯅ ꯃꯁꯛ ꯃꯑꯣꯡꯁꯨ ꯐꯖꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ. ꯑꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯟꯒꯅꯨ. ꯃꯤꯁꯅꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯛꯏ. ꯑꯁꯦꯡꯕꯅꯤ ꯃꯌꯣꯜꯁꯅꯥ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯅꯥꯛꯇ, ꯅꯪꯒꯤ ꯅꯀꯥꯗ ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕꯅ ꯆꯪꯖꯔꯛꯄ ꯂꯥꯛꯄꯒꯤ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯈꯤꯒꯅꯤ. ꯅꯪ ꯃꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯑꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯌꯨ. ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯕꯁꯨ. ꯃꯤꯁꯅꯥ, ꯄ꯭ꯔꯦꯃꯤ. ꯑꯁꯨꯝꯅ ꯃꯤꯁꯅꯥ ꯑꯃꯗꯤ ꯄ꯭ꯔꯦꯃꯤ ꯃꯈꯣꯏ ꯑꯅꯤ ꯁꯪꯅ ꯃꯌꯣꯜꯁꯅꯥ ꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯤ ꯉꯥꯡꯕꯤ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯊꯃꯣꯏꯗꯨꯁꯨ ꯐꯥꯊꯕꯤꯕ ꯊꯦꯝꯖꯤꯟꯕꯤꯕ ꯌꯥꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯄ꯭ꯔꯦꯃꯤꯒ ꯃꯤꯁꯅꯥꯒ ꯃꯈꯣই ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ. ꯃꯇꯥ ꯑꯅꯤꯅ ꯍꯟꯈ꯭ꯔꯕꯗ ꯃꯌꯣꯜꯁꯅꯥꯗꯨ ꯇꯞꯅ ꯀꯥꯗ ꯍꯟꯖꯤꯟꯗꯨꯅ ꯂꯥꯛꯂꯒ ꯐꯝꯊꯖ ꯁꯨꯟꯖꯩ ꯏꯪꯅ ꯅꯤꯛꯂꯤ ꯈꯣꯟꯖꯦꯜꯗꯣ. ꯇꯥꯔꯤꯕ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯅ ꯀꯩꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯦ ꯂꯨꯁꯤ, ꯅꯪꯅ ꯑꯩꯒꯤ ꯗꯥꯍꯦꯟꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯃꯣ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯇꯨꯅ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯗꯥꯍꯦꯟꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯝꯃꯣ. ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯁꯦ ꯃꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯗꯨꯅ ꯑꯩꯒꯤ ꯗꯥꯍꯦꯟꯒꯤ ꯊꯋꯥꯏ ꯃꯤꯄꯨꯝꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯃꯣ. ꯄꯤꯒꯥꯎ ꯁꯥꯅ ꯑꯩꯅ ꯅꯤꯖꯔꯤ. ꯏꯆꯦꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯟꯅꯕꯤꯔꯝꯃꯣ ꯑꯩꯒꯤ ꯗꯥꯍꯦꯟꯒꯤ ꯊꯋꯥꯏ ꯃꯤꯕꯨ. ꯃꯌꯣꯜꯁꯅꯥ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯒ ꯃꯤꯂꯨ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯔꯛꯂꯦ, ꯅꯤꯛ ꯂꯥꯎꯔꯕ ꯊꯃꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ. ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯗꯨꯅ ꯊꯝꯂꯨꯕ ꯌꯥꯗꯕꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯔꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ. ꯉꯁꯤ ꯑꯁꯤ ꯂꯨꯁꯤ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ. ꯂꯨꯁꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯌꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯀꯥꯡꯊꯣꯛꯂꯨꯗ꯭ꯔꯦ. ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯃꯍꯥꯛ ꯂꯣꯟꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯐꯥꯎꯕ ꯁꯦꯠꯇꯨꯅ ꯁꯛꯂꯣꯠꯇꯨꯅ ꯂꯥꯛꯂꯦ. ꯂꯨꯁꯤꯅ ꯄꯣꯠꯂꯣꯏ ꯁꯦꯠꯇꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗ ꯀꯔꯤꯅꯣꯃ ꯐꯥꯎꯈ꯭ꯔꯦ. ꯑꯗꯨꯗ ꯅꯠꯇ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯨꯁꯤꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯉꯛꯁꯝꯗꯨꯗ ꯀꯨꯟꯗꯣ ꯄꯔꯤꯡ ꯍꯨꯛꯄꯁꯨ ꯎꯔꯨꯕꯗꯒꯤ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯦ. ꯃꯍꯥꯛ ꯄ꯭ꯔꯞ ꯑꯗꯨꯃꯛ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒ ꯂꯥꯛꯈ꯭ꯔꯦ. ꯑꯗꯨꯒ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯁꯥꯔꯤꯕ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯏꯪꯊꯅꯕꯅꯤ ꯈꯟꯅ ꯂꯦꯞꯄ ꯂꯩꯇ ꯅꯤꯁꯥꯒ ꯃꯔꯨꯞ ꯑꯣꯏꯁꯤꯟꯈ꯭ꯔꯦ. ꯄꯨꯝꯍꯦꯟꯕ ꯃꯔꯣꯜꯗꯨ ꯐꯥꯏꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯁꯣꯜꯂꯛꯏ. ꯑꯩꯕꯨ ꯃꯤꯔꯥꯏꯕ ꯉꯝꯂꯕꯀꯣ, ꯏꯐꯝꯗ ꯃꯤꯅꯝꯕꯁꯨ ꯉꯝꯂꯕ ꯅꯪꯃꯛꯅ
ꯑꯩ ꯋꯥꯔꯧ ꯅꯪꯕꯨ ꯋꯥꯔꯧꯏ ꯂꯨꯁꯤ ꯅꯪꯇꯕꯨ ꯅꯤꯡꯖꯕ ꯑꯩꯕꯨ ꯅꯪꯇꯕꯨ ꯅꯨꯡꯁꯤꯖꯕ ꯑꯩꯁꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯅꯪ ꯆꯠꯂꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛꯁꯤꯡꯁꯤ ꯎꯕꯤꯗ ꯅꯪ ꯑꯗꯨꯕꯨ ꯆꯠꯂꯕ꯭ꯔꯥ ꯂꯨꯁꯤ ꯀꯥꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯊꯛꯇꯨꯗ ꯂꯨꯁꯤ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧꯂꯦꯝ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯣꯟ ꯍꯦꯟꯅ ꯄꯦꯟꯅ ꯅꯣꯛꯆꯩ ꯃꯥꯏꯊꯣꯡꯗꯨꯗ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯠꯌꯦꯡꯗꯨꯗꯤ ꯂꯨꯁꯤꯗꯗꯨꯃꯛ ꯊꯝꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯩ ꯐꯖꯩ ꯅꯪꯁꯦ ꯂꯨꯁꯤ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇꯦ ꯅꯤꯡꯊꯧꯂꯦꯝꯕ ꯃꯊꯛ ꯊꯪꯅ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯇꯞꯅ ꯅꯥꯀꯟꯒꯤ ꯐꯤꯌꯥꯟ ꯑꯗꯨꯗ ꯌꯥꯟꯁꯤꯟꯈ꯭ꯔꯒ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯂꯨꯁꯤ ꯃꯁꯥꯗꯣ ꯈꯤꯖꯤꯛ ꯍꯟꯗꯣꯛꯏ ꯅꯤꯡꯊꯧꯂꯦꯝꯕꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯄꯣꯛꯂꯅꯨ ꯄꯣꯛꯄꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯃꯔꯝꯗꯤ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯐꯥꯎ ꯍꯥꯏꯔꯛꯇꯦ ꯈꯨꯝꯂꯛꯇꯦ ꯂꯨꯁꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯝꯕ ꯇꯞꯅ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯏ ꯂꯨꯁꯤ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯄꯤꯔꯛꯇꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ ꯅꯪꯒꯤ ꯈꯨꯗꯥꯡꯁꯤꯒꯤ ꯃꯄꯨꯁꯨ ꯑꯩꯅ ꯑꯣꯏꯔꯦ ꯑꯗꯨ ꯂꯨꯁꯤ ꯋꯥꯔꯧꯕ꯭ꯔꯣ ꯅꯪꯕꯨ ꯗꯗꯥ ꯅꯤꯡꯊꯧꯗ ꯋꯥꯔꯧꯕ ꯄꯣꯛꯄ꯭ꯔꯅꯦ ꯋꯥꯔꯧꯅꯨꯗ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯨꯒꯤꯅꯤ ꯑꯗꯨꯒꯤ ꯂꯨꯁꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯄꯨꯝꯍꯦꯟꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯁꯨ ꯈꯟꯕ ꯌꯥꯔꯣꯏ ꯃꯥ ꯅꯤꯡꯁꯤꯡꯕꯁꯨ ꯑꯩꯅ ꯌꯥꯔꯣꯏ ꯁꯤꯃꯗꯤ ꯈꯪꯉꯣ ꯂꯨꯁꯤ ꯇꯨꯃꯤꯟ ꯂꯩꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯈꯛꯅ ꯑꯣꯏꯅ ꯄꯥꯈꯨꯝ ꯑꯣꯏꯍꯜꯂꯔꯤ ꯑꯗꯨꯃꯛ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯃꯍꯥꯛ ꯃꯁꯥ ꯄꯨꯝꯕ ꯇꯟꯊꯔꯤ ꯍꯩꯅꯤꯡꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯛꯈꯤꯗ꯭ꯔꯤ ꯅꯤꯡꯊꯧꯂꯦꯝꯕꯗ ꯍꯦꯟꯅ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯌꯥꯝ ꯅꯛꯅ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯣꯏꯕꯁꯨ ꯑꯣꯏꯔꯦ ꯃꯤꯀꯨꯞꯁꯤꯗ ꯅꯪꯗꯤ ꯑꯩ ꯈꯛꯀꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯂꯕ꯭ꯔꯥ ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯇꯞꯅ ꯏꯪꯅ ꯃꯤꯌꯦꯡꯅ ꯂꯨꯁꯤꯅ ꯈꯨꯝꯂꯛꯄ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯡꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯊꯨꯝꯅꯗꯤ ꯑꯩꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯅꯪꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯕꯗꯤ ꯌꯣꯝꯂꯒ ꯂꯩꯁꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯎꯕ ꯉꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯃꯗꯤ ꯅꯪꯅ ꯃꯄꯣꯛ ꯇꯔꯦꯠꯇ ꯍꯣꯠꯅꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯂꯣꯏ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯁꯤꯃꯗꯤ ꯅꯪ ꯑꯣꯏꯊꯣꯛꯂꯣꯏ ꯈꯪꯖꯤꯜꯂꯨ ꯍꯦꯟꯅ ꯃꯤꯅꯣꯛ ꯇꯝꯃꯤ ꯅꯤꯡꯊꯧꯂꯦꯝꯕ ꯑꯗꯨꯒ ꯑꯩ ꯌꯥꯏ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯃꯈꯦ ꯍꯦꯛ ꯐꯣꯡꯂꯛꯂꯕ ꯃꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯅ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯩꯊꯦꯡ ꯐꯪꯍꯟꯒꯅꯤ ꯂꯨꯁꯤ ꯀꯔꯤꯁꯨ ꯅꯁꯨꯡꯂꯨꯕ ꯇꯧꯗ ꯄꯤꯅꯤꯡꯕ ꯆꯩꯊꯦꯡ ꯄꯤꯌꯨ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯆꯩꯊꯦꯡ ꯐꯪꯍꯜꯂꯨ ꯑꯩꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯁꯤꯁꯨ ꯈꯥꯏꯅꯍꯜꯂꯨ ꯅꯪꯅ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯇꯧꯔꯒ ꯂꯨꯁꯤꯒꯤ ꯃꯃꯥꯏꯗꯨ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯟꯍꯜꯂꯛꯏ ꯑꯗꯨꯒ ꯇꯞꯂꯤ ꯇꯞꯂꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯦ ꯈꯟꯅ ꯑꯩꯒꯤ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯏꯅꯥꯛꯇ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯃꯕꯦꯝꯃ ꯑꯣꯏꯅ ꯊꯝꯒꯦ ꯈꯟꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯒꯦ ꯈꯟꯅ ꯂꯥꯛꯄ ꯂꯨꯁꯤ ꯈꯨꯝꯂꯛꯇꯦ ꯅꯤꯡꯊꯧꯂꯦꯝꯕ ꯌꯥꯝ ꯏꯪꯅ ꯈꯣꯟꯖꯦꯜ ꯃꯦꯡꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯂꯨꯞꯁꯤꯟꯗꯨꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗ ꯂꯩꯔꯛꯂꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯑꯃ꯭ꯔꯤꯇ ꯏꯁꯤꯜ ꯄꯦꯟꯅ ꯊꯛꯄ ꯇꯥꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯨ ꯉꯁꯤꯗꯤ ꯑꯩꯕꯨ ꯉꯥꯎꯍꯜꯂꯨ ꯂꯨꯁꯤ ꯂꯨꯁꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯨꯡꯁꯥꯒꯨꯝ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯕ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯂꯨꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯃꯐꯝꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯦ ꯃꯥꯒꯤ ꯃꯀꯥꯗ ꯂꯩꯔꯦ ꯆꯪꯖꯔꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯃꯅꯤꯡ ꯇꯧꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅꯇ ꯂꯩꯁꯤꯟꯈ꯭ꯔꯦ
ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯃꯐꯝꯗ ꯂꯣꯟꯅ ꯄꯥꯝꯃꯨꯅ ꯊꯝꯖꯔꯝꯕ ꯅꯨꯡꯁꯤꯕꯗꯨꯁꯨ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯆꯞ ꯌꯨꯡꯅ ꯊꯧꯅꯥ ꯐꯅ ꯂꯩꯔꯨꯕ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ꯫ ꯂꯨꯁꯤꯃꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯝ ꯊꯅꯝꯗꯨꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯉꯛꯁꯝꯗ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯅ ꯍꯨꯈꯤꯕꯗꯨ ꯎꯔꯨꯕꯗ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯥꯗꯒꯤ ꯊꯥꯖꯕ ꯄꯨꯝꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ꯫ ꯅꯨꯡꯗ ꯎꯊꯣꯛꯇ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤꯡꯗꯨꯁꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛꯁꯨ ꯑꯣꯏꯍꯧꯔꯦ ꯄꯨꯝꯍꯦꯟꯕ ꯃꯥꯗꯤ꯫ ꯅꯨꯡꯁꯤꯕꯅ ꯑꯣꯠꯂꯛꯄ ꯄꯤꯔꯛꯄ ꯆꯩꯅꯥꯗꯨ ꯄꯨꯝꯍꯦꯟꯕ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯕ ꯊꯦꯡꯅꯕꯁꯨ ꯉꯝꯂꯛꯇ꯭ꯔꯦ ꯏꯁꯦꯡ ꯁꯦꯡꯅ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯁꯦꯡꯅ ꯏꯪꯅ ꯂꯩꯇꯥꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯆꯥꯕ ꯊꯛꯄꯗꯁꯨ ꯁꯦꯡꯅ ꯊꯑꯣꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯍꯥꯏꯅ ꯇꯧꯅꯔꯛꯂꯦ꯫ ꯏꯀꯣꯏ ꯀꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯂꯕꯗ ꯄꯨꯝꯍꯦꯟꯕ ꯃꯥ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯕꯤꯔꯥꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯨꯝꯍꯦꯟ ꯎꯗꯦꯗ? ꯃꯥꯕꯨ ꯍꯥꯟꯅ ꯆꯥꯈ꯭ꯔꯕ꯭ꯔꯣ?" ꯏꯟꯗꯨꯅ, "ꯆꯥꯔꯝꯈꯤꯔꯣꯏ ꯆꯥꯗ꯭ꯔꯤ꯫ ꯆꯥꯛ ꯄꯨꯈꯝꯁꯤꯗ ꯆꯥꯛ ꯊꯤꯔꯤꯕꯁꯤꯅꯤ ꯏꯃꯧꯅ꯫ ꯑꯗꯨꯒ ꯃꯥꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ?" ꯏꯟꯗꯨ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯃꯌꯣꯜ, ꯀꯩꯅꯣꯗꯤ ꯅꯪ ꯗꯥꯍꯦꯟꯗꯤ?" ꯃꯌꯣꯜꯁꯅ ꯒ꯭ꯂꯥꯁꯇꯨꯗ ꯏꯁꯤꯡꯗꯣ ꯍꯩꯅ ꯍꯩꯅ, "ꯏꯃꯥ ꯊꯣꯔꯛꯇ꯭ꯔꯤꯌꯦ." "ꯀꯧꯕꯤꯔꯨꯔꯣꯗꯅ, ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯍꯧꯅꯅꯕ ꯇꯧꯔꯁꯤ ꯆꯥꯛꯁꯦ." "ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯀꯧꯖꯔꯛꯂꯒꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯆꯥꯕ ꯍꯧꯕꯤꯔꯝꯂꯣ." ꯑꯕꯤꯔꯥꯝꯅ, "ꯆꯠꯂꯣ. ꯑꯩꯅ ꯄꯥꯕꯨꯡꯅ ꯀꯨꯝꯊꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ." ꯑꯕꯤꯔꯥꯝꯅ ꯇꯞꯂꯤ ꯇꯞꯂꯤ ꯑꯃꯨꯛ ꯁꯣꯜꯍꯧꯗꯨꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯟꯗꯛ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯃꯁꯥꯁꯤ ꯃꯁꯤ." ꯃꯌꯨꯜ ꯁꯅꯥꯗꯨ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯀꯥꯗ ꯀꯥꯔꯛꯏ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯐꯃꯨꯡꯗꯨꯗ ꯃꯁꯥ ꯇꯪꯈꯥꯏ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯨꯜ ꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯦ ꯋꯥ ꯉꯥꯡꯗ ꯃꯇꯧ ꯑꯗꯨꯗ꯫ "ꯀꯩꯒꯤꯅꯣ?" ꯆꯥꯛ ꯆꯥꯕꯤꯒ ꯍꯥꯏꯕ ꯂꯥꯛꯄꯅꯤ." ꯄꯨꯝꯍꯦꯟꯕꯅ, "ꯑꯩ ꯆꯥꯔꯔꯣꯏ, ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ. ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯣ." "ꯗꯥꯍꯦꯟ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ?" ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯌꯨꯜ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯄꯥꯕꯨꯡꯅꯁꯨ ꯀꯨꯝꯊꯔꯛꯇꯕ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯅ ꯗꯥꯍꯦꯟ ꯌꯥꯔꯗꯤ ꯀꯨꯝꯊꯕꯤꯔꯛꯑꯣ. ꯆꯥꯛꯁꯨ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯤꯟꯁꯤ." ꯄꯨꯝꯍꯦꯟꯕꯅ ꯁꯠ, "ꯌꯥꯔꯦ, ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯗꯤ." ꯃꯌꯨꯜ ꯁꯅꯥ ꯂꯠꯂꯤ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯖꯔꯝꯂ ꯃꯇꯨꯡ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯂꯣꯝ ꯇꯝꯅ꯫ "ꯀꯔꯤ ꯍꯥꯏꯍꯧꯏ ꯃꯗꯨꯕꯣ ꯏꯃꯧ ꯏꯕꯦꯝꯃ?" "ꯏꯃꯥ ꯊꯣꯔꯛꯂꯅꯤꯌꯦ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ." ꯏꯟꯗꯨꯒ ꯑꯕꯤꯔꯥꯝꯒꯗꯨ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯅꯤꯡꯊꯤꯅ ꯆꯥꯕ ꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯁꯨ ꯀꯥꯟꯅꯗꯅ ꯊꯣꯔꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯑꯕꯤꯔꯥꯝꯅ, "ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯕꯗ ꯐꯠ ꯊꯣꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯏꯄꯥꯒꯤ ꯄꯨꯝꯍꯦꯟꯕ?" "ꯄꯥꯕꯨꯡ, ꯀꯩꯁꯨ ꯊꯣꯏꯅ ꯆꯥꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯤ." ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯄꯥꯅ ꯁꯨꯝ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯤꯕꯅꯤ. ꯅꯪ ꯀꯔꯤꯅꯣꯃ ꯇꯧꯏ. ꯅꯪ ꯅꯁꯥꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯎꯔꯤꯀꯣ ꯏꯄꯥꯅ." ꯄꯨꯝꯍꯦꯟꯕ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯏꯟꯗꯨꯅ, "ꯑꯩꯈꯣꯏ ꯃꯄꯥ ꯆꯥꯛꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯆꯥꯊꯣꯛꯆꯔꯁꯅꯨ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯇꯞꯅ ꯉꯥꯡꯕꯤꯔꯨ. ꯑꯉꯥꯡ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯋꯥ ꯍꯥꯏꯖꯤꯟꯕꯤꯔꯨꯅꯣꯕ ꯈꯤꯠ." ꯑꯕꯤꯔꯥꯝꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯆꯥꯛꯇꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯟꯁꯥꯡꯗꯨ ꯍꯥꯞꯊꯗꯨꯅ ꯇꯣꯠꯄ ꯍꯧꯏ꯫ ꯄꯨꯝꯍꯦꯟꯕ ꯃꯈꯨꯠꯇꯨꯅ ꯆꯥꯛ ꯆꯥꯛꯈꯣꯝꯗꯨ ꯄꯥꯏꯗꯨꯅ ꯍꯨꯛꯀꯦ ꯇꯧꯕꯒ ꯆꯞ ꯂꯦꯞꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯨꯟꯅ ꯃꯗꯨꯗ ꯌꯦꯡꯂꯒ ꯑꯗꯨꯒ ꯐꯠ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯃꯁꯥꯗꯨꯁꯨ ꯂꯦꯞꯄꯛꯇꯨꯅ ꯃꯌꯨꯜ ꯁꯅꯥꯔꯣꯝꯗ ꯌꯦꯡꯉꯛꯇꯨꯅ, "ꯊꯕꯛ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝ ꯆꯦꯛꯁꯤꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯆꯥꯅ ꯊꯛꯅꯕꯁꯤꯗ ꯅꯁꯝ ꯅꯅꯥ ꯌꯥꯎꯍꯜꯂꯛꯏꯁꯤ ꯀꯩꯒꯤꯅோ? ꯊꯕꯛ ꯇꯧꯕꯗ ꯅꯥꯆꯨꯡꯗꯦ ꯍꯥꯏꯅ ꯇꯥꯛꯆꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ?" ꯃꯌꯨꯜ ꯁꯅꯥꯗꯨ ꯇꯤꯡꯉꯛ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯏꯟꯗꯨꯅꯁꯨ, "ꯄꯨꯝꯍꯦꯟꯕ, ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯦꯛꯇ ꯍꯥꯟꯅ ꯐꯤꯡꯒꯠꯂꯤꯕꯗꯨꯕꯣ? ꯑꯁꯨꯛ ꯂꯨꯗꯅ ꯊꯣꯡꯕ ꯅꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤ ꯀꯅꯥꯗꯅꯣ ꯄꯤꯖꯈꯣ." ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯆꯥꯛ ꯆꯥꯛꯂꯨꯛ ꯃꯊꯛ ꯑꯗꯨꯗ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯗꯨꯅ ꯍꯝꯖꯤꯜꯂꯛꯂꯤ ꯃꯇꯧꯗꯨꯗ꯫ "ꯍꯩ, ꯏꯄꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ? ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏ ꯑꯅꯤꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯃꯛꯇꯗ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ?" ꯄꯨꯝꯍꯦꯟꯕ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯈꯨꯝꯂꯝꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫
ꯃꯌꯨꯜ ꯁꯅꯥꯗꯣ ꯃꯇꯧꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯨꯃꯤꯟ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯤꯠꯌꯦꯡꯗꯨꯅꯗꯤ ꯋꯥꯔꯧꯅ ꯄꯨꯝꯍꯦꯟꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯏꯟꯗꯨꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯑꯉꯥꯎꯕꯤꯁꯤꯒ ꯃꯥꯟꯅꯔꯨꯅꯨꯀꯣ, ꯆꯥꯅꯤꯡꯗꯕꯒꯤ ꯊꯑꯣꯏꯅ ꯃꯔꯩ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯏꯃꯥꯅ ꯑꯃꯨꯛꯇ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕ ꯃꯈꯩ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯃꯁꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯥꯕꯤꯔꯥꯝꯅꯁꯨ ꯑꯃꯨꯛ "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯏꯃꯧꯁꯤꯗꯤ, ꯏꯃꯧꯅ ꯊꯣꯡꯕ ꯑꯁꯣꯏꯕ ꯑꯃꯐꯥꯎ ꯂꯩꯇꯦ, ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ ꯅꯪ"꯫ ꯃꯌꯣꯜ ꯁꯅꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯈꯤꯗꯅꯕ ꯍꯥꯏꯅ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯤ ꯍꯥꯏꯕꯤꯔꯛꯂꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯌꯣꯜ ꯁꯅꯥꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯏꯀꯥꯏꯕ ꯄꯣꯛꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯍꯟꯗ ꯇꯨꯃꯤꯟꯅ ꯄꯨꯛꯅꯤꯡꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯤ꯫ "ꯑꯁꯨꯛ ꯃꯔꯩ ꯇꯧꯕ ꯃꯍꯥ ꯗꯨꯔꯕꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝ ꯂꯥꯛꯅꯕ, ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨꯕꯨ ꯅꯪꯅ ꯆꯥꯅꯤꯡꯗꯤ ꯆꯥꯔꯣꯏ ꯈꯟꯕꯒꯤ ꯑꯩꯕꯨ ꯄꯗꯅꯥꯝ ꯁꯤꯕꯤꯕ, ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ ꯍꯛꯃꯜꯂꯤ꯫ ꯑꯩꯕꯨ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯨ? ꯑꯩꯕꯨ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯗꯨꯔꯕꯥꯁꯥ?" ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯁꯣꯟꯖ ꯋꯥꯍꯩꯗꯨꯗꯒꯤ ꯃꯌꯨꯜ ꯁꯅꯥ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯑꯅꯤꯅ ꯍꯥꯏꯔꯤ ꯉꯥꯡꯕꯤꯔꯤ ꯃꯌꯥꯝꯗꯨꯗꯁꯨ ꯃꯥ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯨꯗ꯭ꯔꯤ꯫ ꯏꯟꯗꯨ ꯃꯃꯧꯒꯤ ꯃꯇꯧ, ꯃꯃꯧꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯂꯣꯟꯅ꯫ ꯄꯨꯝꯍꯦꯟꯕꯗꯤ ꯁꯣꯝꯗ ꯀꯥꯗ ꯂꯥꯛꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯒꯥꯔꯤꯒꯤ ꯁꯣꯗꯨ ꯄꯥꯏꯔꯒ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯂꯨꯁꯤ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯅꯥꯛꯇ ꯅꯛꯅ ꯍꯤꯞꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯉꯣꯟꯗ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯐꯃꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯂꯨꯁꯤ꯫ ꯈꯣꯡꯊꯥꯡꯗꯨ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯏ꯫ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠꯇꯨꯅ ꯃꯁꯥꯗ ꯐꯨꯔꯛꯄꯗ ꯂꯨꯁꯤ ꯃꯁꯥꯗꯨ ꯇꯨꯝꯄꯛ ꯇꯥꯁꯤꯜꯂꯤ꯫ ꯂꯨꯁꯤ ꯃꯃꯤꯠꯇꯨ ꯄꯦꯟꯅ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯅꯣꯡꯊꯛꯇ ꯊꯣꯔꯛꯂꯤꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯨꯁꯤ ꯃꯣꯃꯣꯟ ꯅꯣꯛꯈꯤ꯫ ꯑꯗꯨꯒ "ꯑꯩꯁꯤ ꯍꯤꯡꯕꯗ ꯋꯥꯔꯦ, ꯑꯩꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯊꯣꯛꯇ꯭ꯔꯦ, ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨꯁꯨ ꯁꯦꯠꯇꯨꯅ ꯃꯨꯜꯂꯒ ꯄꯨꯕꯤꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯕꯨ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜꯅꯣ? ꯑꯩ ꯑꯁꯦꯡꯕ ꯃꯤꯅꯣꯛ, ꯑꯁꯦꯡꯕ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯍꯤꯡꯕ ꯋꯥꯔꯦ, ꯑꯍꯤꯡꯕꯗ ꯌꯥꯝ ꯋꯥꯁꯤꯜꯂꯛꯂꯦ ꯉꯁꯤꯗꯤ"꯫ ꯂꯨꯁꯤ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯨꯕꯁꯨ ꯇꯧꯗꯦ꯫ "ꯅꯪꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯊꯥꯖ ꯑꯣꯏꯅ ꯉꯥꯟꯊꯣꯏꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯔꯨꯕ, ꯑꯗꯨꯕꯨ ꯗꯥꯍꯦꯟ, ꯅꯪꯒꯤ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯊꯥꯖ ꯑꯣꯏꯖꯕꯗꯤ ꯂꯥꯏꯔꯗꯅ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯅ ꯐꯥꯎꯕ ꯏꯇꯤꯟꯖꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯩ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯕ ꯇꯝꯊꯤꯕ ꯅꯣꯡꯍꯧꯅ ꯑꯩꯕꯨ ꯁꯥꯄꯨ ꯑꯃꯗ ꯄꯨꯕꯤꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯂꯥꯞꯅꯕꯒꯤ ꯂꯤꯄꯨꯟ ꯍꯥꯏꯕꯗꯨꯅ ꯄꯨꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯞꯅꯈ꯭ꯔꯦ꯫ ꯂꯨꯁꯤꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯉꯁꯤꯗꯤ ꯆꯥꯛꯂꯛꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯕꯗ ꯋꯥꯔꯦ ꯍꯥꯏꯅꯁꯨ ꯆꯞ ꯌꯨꯡꯅ ꯋꯥꯈꯜꯗꯨꯅ ꯈꯜꯂꯒ ꯂꯩꯖꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯈꯤꯗ꯭ꯔꯕꯤꯉꯩꯁꯦ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯏꯊꯟꯇꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯖꯔꯒꯦ꯫ ꯗꯥꯍꯦꯟ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯥꯎꯊꯣꯛꯄ ꯈꯛ ꯉꯝꯗꯦ, ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯒꯤ ꯃꯌꯦꯡ ꯇꯥꯗꯨꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯑꯗꯨꯃꯛ ꯄꯨꯔꯒ ꯆꯠꯂꯒꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯂꯨꯁꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯀꯥ ꯍꯦꯟꯅ ꯁꯣꯟꯊꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ ꯍꯦꯟꯖꯤꯟꯈ꯭ꯔꯕꯒꯤ ꯌꯨꯝꯁꯤꯗ ꯅꯤꯡꯊꯧ ꯂꯦꯝꯕꯒꯤ ꯃꯀꯥꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯂꯦꯝꯕꯒꯤ ꯃꯀꯥꯗ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯁꯨ ꯍꯤꯡꯉꯝꯗ ꯁꯤꯁꯨ ꯁꯤꯡꯉꯝꯗ ꯅꯣꯛꯂꯁꯨ ꯑꯁꯦꯡꯕ ꯃꯤꯅꯣꯛ, ꯍꯔꯥꯎꯔꯁꯨ ꯇꯧꯁꯤꯟꯅꯅ ꯍꯔꯥꯎꯕ ꯁꯥꯔꯒ ꯂꯩꯒꯗꯧꯕꯒꯤ ꯁꯔꯨꯛ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯒꯤ ꯊꯋꯥꯏ ꯂꯧꯖꯒꯦ ꯍꯥꯏꯅ, ꯄꯨꯟꯁꯤ ꯂꯣꯝꯖꯔꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯖꯕꯅꯤ꯫
ꯃꯐꯝꯗ ꯃꯤꯅꯝꯈꯤꯕꯗꯨꯒꯤꯅꯤ ꯑꯩ ꯏꯔꯥꯡ ꯆꯥꯃ ꯏꯄꯥꯞ ꯆꯥꯃ ꯄꯨ ꯍꯥꯏꯔꯕꯁꯨ ꯄꯨꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯆꯠꯀꯦ ꯑꯗꯨꯕꯨ ꯗꯥꯍꯦꯟ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯀꯨꯞꯇꯤ ꯑꯩ ꯑꯃꯠꯇ ꯂꯩꯇꯦ ꯌꯥꯎꯈꯤꯗꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯄꯤ ꯍꯦꯟꯅ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯂꯦ ꯂꯨꯁꯤꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯕꯦꯜꯀꯣꯅꯤꯒꯤ ꯃꯇꯥꯏꯗ ꯈꯥꯔꯤꯕ ꯔꯦꯂꯤꯡꯗꯨꯗ ꯀꯥꯗꯣꯏꯒꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯂꯨꯁꯤꯒꯤ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠꯁꯥ ꯑꯃꯅ ꯇꯥꯞ ꯐꯥꯗꯨꯅ ꯂꯨꯁꯤꯕꯨ ꯃꯅꯥꯛꯇ ꯇꯞ ꯅꯞꯅ ꯆꯤꯡꯁꯤꯜꯂꯛꯏ ꯂꯨꯁꯤ ꯀꯞꯇꯨꯅ ꯃꯁꯥꯗꯨ ꯃꯨꯛꯂꯒ ꯊꯥꯗꯣꯛ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩ ꯋꯥꯔꯦ ꯑꯩ ꯍꯤꯡꯕꯗ ꯋꯥꯔꯦ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯐꯥꯒꯅꯨ ꯊꯥꯗꯣꯛꯑꯣ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯂꯨꯁꯤꯕꯨ ꯀꯧꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯨꯁꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯐꯥꯛ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯊꯥꯖꯤꯜꯂꯛꯏ ꯂꯨꯁꯤ ꯃꯨꯛꯂꯝꯕ ꯃꯁꯥꯗꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯀꯞꯊꯣꯔꯛꯂꯦ ꯅꯤꯡꯊꯧꯂꯦꯝꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯅꯧꯊꯣꯛꯅ ꯄꯦꯟꯗꯕ ꯃꯥꯟꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝ ꯐꯠꯇꯕꯁꯤ ꯇꯧꯒꯦ ꯍꯣꯠꯅꯔꯤꯕ ꯀꯩꯒꯤꯅꯣ ꯂꯨꯁꯤ ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤꯕ ꯀꯅꯥꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯅꯪꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯀꯔꯤ ꯐꯠꯇꯕ ꯇꯧꯏ ꯁꯨꯞꯅꯇꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨ ꯄꯥꯝꯖꯕ ꯈꯛꯅ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯔꯒ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯅꯪꯕు ꯄꯥꯝꯃꯟꯕꯅ ꯑꯩꯒꯤ ꯑꯣꯏꯖꯅꯕ ꯍꯥꯏꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯃꯆꯥꯗꯨꯒꯤꯗꯃꯛ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯑꯩꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯄꯣꯛꯂꯤꯕ꯭ꯔꯥ ꯂꯨꯁꯤ ꯋꯥ ꯉꯥꯡꯗ ꯍꯤꯍꯤ ꯀꯞꯂꯛꯂꯦ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯅꯥꯛꯇꯒꯤꯁꯨ ꯍꯟꯗꯣꯔꯛꯂꯦ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯄꯨꯝꯍꯦꯟꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯗꯒꯤ ꯆꯥꯡ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯅꯉꯣꯟꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯆꯥꯝꯃ ꯍꯦꯟꯗꯨꯅ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯑꯩꯅ ꯉꯝꯒꯅꯤ ꯂꯨꯁꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯈꯟꯊꯗꯕ ꯋꯥꯈꯜꯁꯦ ꯁꯤ ꯇꯧꯒꯅꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝ ꯇꯧꯈ꯭ꯔꯕ ꯑꯩ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯄꯨꯛꯅꯤꯡꯗꯨ ꯇꯁꯦꯡꯅ ꯅꯤꯛ ꯂꯥꯎꯔꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯂꯣꯏꯅꯈ꯭ꯔꯦ ꯂꯨꯁꯤꯁꯨ ꯀꯞꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯔꯧ ꯁꯥꯎꯕꯤ ꯍꯥꯏꯗꯣ ꯑꯣꯏꯃꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯋꯥꯔꯧꯔꯅꯨ ꯍꯥꯏꯕ ꯑꯩ ꯉꯝꯗꯦ ꯅꯪ ꯑꯩ ꯂꯨꯍꯣꯡꯂꯤ ꯍꯥꯏꯕꯁꯤꯐꯥꯎ ꯈꯪꯅ ꯀꯩꯒꯤꯅꯣ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯩꯅ ꯂꯩꯅꯤꯡꯕ ꯅꯪꯕꯨ ꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯕ ꯁꯤ ꯀꯩꯒꯤꯅꯣ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯟꯍꯜꯂꯦ ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯃꯃꯥꯏꯗꯨꯗ ꯇꯥꯔꯤꯕ ꯁꯝ ꯃꯖꯣꯏꯁꯤꯡꯗꯨ ꯌꯦꯞꯁꯤꯟꯕꯤꯈ꯭ꯔꯦ ꯅꯥꯀꯟꯗ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯍꯩꯅꯗꯕ ꯄꯣꯛꯂꯤꯕꯗꯣ ꯄꯣꯛꯆꯁꯅꯨ ꯑꯗꯨꯕꯨ ꯂꯨꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯛꯅꯤ ꯅꯪꯕु ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯅ ꯍꯣꯡꯂꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯣ ꯑꯩ ꯉꯥꯏꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯉꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯥꯏꯒꯦ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯏꯅꯥꯛꯇꯒꯤꯗꯤ ꯂꯥꯞꯈꯤꯅꯨ ꯅꯪ ꯏꯅꯥꯛꯇꯒꯤ ꯁꯨꯡꯂꯥꯞ ꯂꯥꯞꯈꯤꯅꯨ ꯂꯨꯁꯤ ꯂꯥꯞꯈꯤꯅꯨ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯩꯁꯨ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯅꯪꯅ ꯇꯝꯊꯤ ꯈꯟꯅ ꯍꯪꯒꯣꯏꯕ ꯄꯣꯛꯂꯤꯕ ꯑꯩꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯦ ꯅꯪꯅ ꯍꯟꯅ ꯎꯕꯤꯗ꯭ꯔꯕ ꯌꯦꯡꯕꯤꯗ꯭ꯔꯕ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯕꯤ ꯑꯃꯈꯛ ꯂꯩ ꯅꯨꯡꯁꯤꯖꯕꯤꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯅꯪ ꯈꯛꯇꯅꯤ ꯂꯨꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯃꯁꯛ ꯁꯨꯈꯪ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯂꯨꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤꯅꯦ ꯊꯃꯣꯏꯁꯦ ꯂꯨꯁꯤ ꯃꯤꯀꯨꯞꯇꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯛꯂꯦ ꯃꯤꯠꯀꯤ ꯄꯤꯗꯨ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧꯂꯦꯝꯕꯁꯨ ꯂꯨꯁꯤꯕꯨ ꯃꯊꯥꯗ ꯁꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯍꯪꯒꯣꯏꯔꯕꯁꯨ ꯏꯅꯥꯛꯇꯒꯤꯗꯤ ꯑꯗꯨꯝ ꯂꯥꯞꯅ ꯆꯠꯀꯦ ꯈꯟꯒꯅꯨ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯍꯌꯦꯡ ꯅꯠꯇ꯭ꯔꯥ
ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯁꯦ ꯅꯪꯒꯤ ꯑꯅꯥꯕꯗꯨꯕꯨ ꯐꯅꯕ ꯂꯥꯌꯦꯡꯕ ꯆꯠꯀꯗꯕꯁꯦ ꯍꯌꯦꯡꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯤ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯝꯂꯤꯕꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯂꯨꯁꯤ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯀꯅꯨꯀꯣ ꯑꯩ ꯉꯝꯂꯣꯏ ꯅꯪꯅ ꯁꯨꯝ ꯇꯧꯔꯒ ꯆꯠꯈꯤꯕꯗ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯅꯤꯡꯊꯧ ꯂꯨꯁꯤꯗꯨ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯂꯤ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯁꯨ ꯂꯨꯁꯤꯕꯨ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯑꯗꯨꯃꯛ ꯊꯝꯂꯤ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯄꯥꯝꯃꯨꯖꯕꯅꯤ ꯃꯍꯥꯛꯅ ꯂꯨꯁꯤꯁꯤꯕꯨ ꯂꯨꯁꯤ ꯇꯅ ꯅꯤꯡꯊꯧ ꯂꯦꯝꯕꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯄꯨꯝꯕ ꯑꯃꯠꯇ ꯈꯪꯕꯤ ꯎꯕꯤꯗꯕꯅꯤ ꯎꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨꯝꯅ ꯂꯨꯁꯤ ꯃꯥꯅ ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯨꯆꯤꯡ ꯑꯣꯏꯖꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯊꯋꯥꯏ ꯂꯧꯖꯒꯦ ꯊꯧꯔꯥꯡ ꯂꯝꯂꯤꯕꯗꯨꯗꯒꯤ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯨꯁꯤꯕꯨ ꯀꯜꯍꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯨꯁꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯨꯁꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯂꯧꯊꯔꯨꯅꯕ ꯍꯥꯏꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯄꯨꯝꯍꯦꯟꯕꯗꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯄ ꯃꯇꯧꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯔꯦ ꯇꯝꯂꯔꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯄꯥꯎꯁꯤꯡꯗꯨ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ ꯄꯨꯝꯍꯦꯟꯕ ꯄꯦꯟꯗꯕ ꯈꯣꯟꯐꯝꯗ ꯄꯥꯔꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯥꯅ ꯂꯨꯁꯤꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯍꯥꯏꯗꯨꯅꯗ ꯁꯨꯝ ꯂꯩ ꯀꯅꯥꯗꯅꯣ ꯀꯔꯤꯗꯅꯣ ꯃꯥꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯤꯕꯁꯦ ꯄꯥꯔꯤ ꯀꯅꯥꯗꯅꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯅ ꯃꯀꯣꯛ ꯃꯩ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤꯁꯦ ꯑꯁꯤꯁꯤꯡꯁꯤꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯀꯣꯛꯁꯤꯗ ꯌꯨꯗꯨꯅ ꯑꯩ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯏꯪꯅ ꯋꯥꯈꯜ ꯏꯪꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯏꯇꯥꯎ ꯄꯨꯝꯍꯦꯟꯕ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯅꯪ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯄꯣꯛꯀꯗ꯭ꯔꯥ ꯄꯨꯝꯍꯦꯟꯕꯗꯨ ꯄꯥꯔꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨ ꯑꯗꯨꯒ ꯀꯔꯤ ꯋꯥꯔꯤ ꯍꯥꯏꯌꯨ ꯄꯥꯔꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯄꯨꯝꯍꯦꯟꯕ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯄꯣꯛꯂꯣꯏ ꯁꯤꯗ ꯅꯠꯇꯅ ꯅꯤꯡꯉꯝꯗꯕ ꯊꯝꯂꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯍꯥꯏꯌꯨ ꯄꯨꯝꯍꯦꯟꯕꯗꯨ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗ ꯃꯁꯥꯗꯨ ꯆꯤꯡꯅꯕ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤꯝꯇ ꯈꯜꯂꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯄꯥꯔꯤ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡꯅꯣ ꯍꯥꯏꯌꯨ ꯁꯤ ꯍꯥꯟꯅ ꯍꯥꯏꯌꯨ ꯄꯥꯔꯤ ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯂꯨꯁꯤ ꯅꯪ ꯑꯃꯗꯤ ꯂꯨꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯃꯇꯥꯡ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯒꯠꯂꯤ ꯃꯇꯧꯗꯨꯗ ꯄꯨꯝꯍꯦꯟꯕ ꯐꯤꯡꯒꯠꯈꯤꯅꯨ ꯏꯪꯅ ꯂꯩꯌꯨ ꯑꯩ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯍꯥꯏꯒꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯅꯪꯅ ꯃꯌꯣꯜ ꯁꯅꯥꯗ ꯈꯜꯂꯤꯕꯁꯤꯡꯗꯨꯁꯨ ꯑꯁꯨꯝꯕ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈꯤ ꯁꯤꯗ ꯅꯠꯇꯅ ꯅꯪꯒꯤ ꯏꯃꯥ ꯏꯕꯦꯝꯃꯅ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩ ꯂꯨꯁꯤꯒꯤ ꯂꯣꯟꯅ ꯆꯠꯄ ꯂꯤꯆꯠ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯒꯦ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯕꯅ ꯍꯦꯜꯂꯤ ꯄꯥꯔꯤ ꯀꯩꯅꯣ ꯅꯍꯥꯟ ꯃꯈꯩ ꯃꯅꯨꯡꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯐꯨꯝꯂꯒ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯄꯥꯔꯤ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯂꯨꯁꯤꯅ ꯀꯔꯤꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈ꯭ꯔꯤꯅꯣ ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈ꯭ꯔꯤꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯔꯤ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯄꯨꯝꯍꯦꯟꯕ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯂꯦꯟꯕꯁꯤ ꯎꯔꯒ ꯅꯈꯣꯏꯗꯤ ꯃꯤꯅꯣꯛ ꯇꯝꯂꯤꯕ꯭ꯔꯥ ꯁꯦ ꯄꯥꯔꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡꯗꯣ ꯍꯥꯏꯌꯨ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ꯭ꯔꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯇꯥꯎ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥꯗ ꯄꯣꯞ ꯊꯥꯔꯒ ꯄꯨꯝꯍꯦꯟꯕ ꯅꯪꯒꯤ ꯅꯇꯧꯗꯣ ꯇꯞꯊꯧꯁꯦ ꯑꯩ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯒꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ ꯄꯨꯝꯍꯦꯟꯕꯗꯣ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯃꯁꯥꯗꯣ ꯐꯊꯖꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯁꯦ ꯁꯤꯒꯤ ꯃꯔꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕꯗꯤ ꯑꯇꯩꯅ ꯅꯠꯇꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨꯅ ꯃꯔꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕꯅꯤ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯇꯨꯅ ꯀꯔꯝꯅ ꯑꯩꯒꯤ ꯏꯃꯥꯃꯛꯅ ꯄꯥꯔꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯔꯤ ꯇꯞꯅ ꯑꯗꯨꯃꯛ ꯑꯗꯨꯗ ꯅꯠꯇ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯗꯣ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤ ꯁꯤꯃꯁꯨ ꯅꯪꯅ ꯈꯪꯂꯝꯈꯤꯔꯣꯏ
ꯄꯨꯝꯍꯦꯟꯕꯗꯨ ꯑꯉꯛꯄ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯛꯄ ꯋꯥꯍꯩ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯉꯥꯎꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯀꯩꯅꯣ ꯄꯥꯔꯤ, ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ? ꯃꯌꯦꯛ ꯁꯦꯡꯉꯣ꯫ ꯂꯨꯁꯤꯅꯗꯨ ꯅꯥꯔꯒ ꯃꯥꯅ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ? ꯄꯥꯔꯤ, ꯀꯩꯒꯤꯅꯣ? ꯂꯨꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕ ꯀꯩꯒꯤꯅꯣ ꯄꯥꯔꯤ? ꯄꯨꯝꯍꯦꯟꯕꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ꯫ ꯄꯨꯝꯍꯦꯟꯕ, ꯂꯨꯁꯤꯒ ꯅꯤꯡꯊꯧꯂꯦꯝꯃꯒ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯂꯨꯁꯤꯒꯤ ꯑꯅꯥꯕꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕ ꯑꯃꯗꯤ ꯇ꯭ꯌꯨꯃꯔꯗꯣ ꯂꯧꯊꯣꯛꯅꯕ ꯍꯥꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯅ, ꯄꯥꯔꯤ, ꯑꯩ ꯑꯇꯩ ꯄꯥꯝꯗꯦ, ꯇꯥꯅꯤꯡꯗꯦ, ꯍꯥꯏꯌꯣ꯫ ꯀꯔꯝꯅ ꯑꯩꯒꯤ ꯏꯃꯥꯅ ꯂꯨꯁꯤꯕꯨ ꯏꯟꯊꯣꯛꯄꯅꯣ? ꯀꯔꯤꯒꯤ ꯂꯨꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯇꯥꯞꯅ ꯂꯩꯅꯈꯤꯕꯅꯣ? ꯁꯤ ꯍꯥꯏꯌꯣ, ꯍꯥꯏꯌꯣ ꯄꯥꯔꯤ, ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯄꯥꯔꯤꯅ, ꯐꯔꯦ ꯄꯨꯝꯍꯦꯟꯕ, ꯑꯩ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯍꯥꯏꯔꯒꯦ꯫ ꯂꯨꯁꯤ ꯃꯥꯅ ꯋꯥꯐꯝꯁꯤꯡꯁꯦ ꯆꯦꯠꯅ ꯑꯩꯉꯣꯟꯗ ꯃꯦꯟꯗꯨꯅ ꯊꯥꯖꯃꯕꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ, ꯇꯝꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯊꯥꯖꯕ ꯄꯤꯗꯨꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕꯅꯤ ꯄꯥꯔꯤ꯫ ꯉꯁꯤꯗꯤ ꯑꯗꯨꯉꯩꯒꯤ ꯂꯣꯠꯇꯨꯅ ꯍꯩꯗꯣꯛꯇ ꯂꯤꯊꯣꯛꯇ ꯊꯝꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯅꯪꯉꯣꯟꯗ ꯂꯤꯔꯒꯦ, ꯇꯝꯂꯒꯦ ꯄꯨꯝꯍꯦꯟꯕ꯫ ꯄꯨꯝꯍꯦꯟꯕ ꯌꯥꯝ ꯈꯧꯔꯥꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯃꯇꯧ ꯑꯃꯗ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯛꯏ꯫ ꯄꯥꯔꯤ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕ ꯃꯃꯥꯡꯊꯛꯀꯤ ꯂꯣꯠꯇꯨꯅ ꯐꯨꯝꯂꯒ ꯊꯝꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯛꯏ꯫ ꯊꯥꯖꯕ ꯄꯤꯅꯗꯨꯅ ꯍꯥꯏꯅꯗꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤꯅꯤ ꯂꯨꯁꯤꯅ ꯄꯥꯔꯤ ꯃꯉꯣꯟꯗ ꯂꯣꯠꯇꯨꯅ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯍꯟꯗ ꯇꯝꯊꯣꯛꯍꯟꯗ꯫ ꯄꯥꯔꯤ ꯃꯥꯁꯨ ꯂꯨꯁꯤꯒꯤ ꯊꯥꯖꯕ ꯆꯦꯠꯅ ꯄꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯗ ꯍꯥꯏꯗꯣꯛꯇ ꯂꯥꯛꯄꯅꯤ꯫ ꯃꯇꯝ ꯀꯌꯥꯗꯤ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯇꯥꯎꯃꯛꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯃꯑꯣꯡ ꯃꯇꯧ ꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯌꯨ, ꯃꯥꯕꯨ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯄꯥꯔꯤ ꯃꯥꯁꯨ ꯂꯤꯔꯣꯏ ꯉꯝꯗ꯭ꯔꯤ, ꯍꯥꯏꯔꯣꯏ ꯉꯝꯗ꯭ꯔꯤ, ꯇꯝꯊꯣꯛꯂꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯉꯩꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ꯫ ꯄꯥꯔꯤ, ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯂꯨꯁꯤꯅ ꯍꯥꯏꯈꯤꯕ ꯇꯝꯂꯛꯈꯤꯕ ꯋꯥꯔꯤ ꯋꯥꯔꯣꯜ ꯃꯌꯥꯝꯗꯨ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯛꯄꯒꯨꯝ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯤꯔꯛꯂꯤ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ꯫ ꯆꯠꯂꯁꯤ, ꯑꯩꯈꯣꯏ ꯄꯨꯜꯂꯞꯁꯨ ꯈꯪꯂꯨꯔꯁꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ, ꯂꯨꯞꯂꯨꯔꯁꯤ ꯍꯪꯒꯠꯇꯨꯅ ꯆꯠꯄꯤ ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯏꯄꯥꯛ ꯑꯗꯨꯗ ꯍꯟꯖꯤꯟꯅ, ꯈꯪꯗꯣꯛꯂꯨꯔꯁꯤ ꯀꯔꯝ ꯂꯨꯁꯤ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅ ꯀꯔꯝꯅ ꯃꯔꯩ ꯆꯥꯏꯊꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯃꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕ ꯃꯃꯤꯗꯨ ꯁꯦꯝꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯇꯠꯇꯅ ꯍꯦꯛ ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯅ ꯌꯦꯠꯄꯤ ꯃꯌꯣꯜ ꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ ꯄꯥꯛꯅ꯫ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯊꯣꯏꯅ ꯇꯥꯔꯨꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯌꯨꯛ ꯑꯣꯏꯔꯤ ꯃꯇꯝꯗꯣ, ꯉꯁꯤꯗꯣ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯔꯒ ꯊꯣꯔꯛꯇꯨꯅ ꯑꯅꯤꯗꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯣꯏꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯔꯛꯄꯅꯤ꯫ ꯄꯨꯝꯍꯦꯟꯕꯅ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯅꯨꯄꯤꯁꯦ ꯃꯁꯛꯁꯦ ꯐꯖꯕ ꯈꯪꯍꯦꯟ ꯍꯦꯟꯒꯠꯄꯣꯏ ꯅꯤꯡꯉꯤ ꯇꯧꯔꯤꯁꯦ꯫ ꯂꯨꯁꯤꯅ, ꯍꯦꯟꯒꯠꯅꯤ ꯌꯥꯝ, ꯇꯥꯅꯤꯡꯗ ꯋꯥꯊꯤꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ꯫ ꯋꯥꯊꯤꯒ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ꯫ ꯇꯥꯅꯤꯡꯗ꯭ꯔꯦ, ꯊꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨ ꯂꯨꯁꯤ, ꯍꯧꯖꯤꯛꯁꯨ ꯅꯉꯣꯟꯗ ꯆꯒꯠ ꯇꯧꯕ ꯂꯦꯞꯇ꯭ꯔꯤꯕꯣ? ꯂꯨꯁꯤꯅ, ꯀꯔꯤꯅꯣ ꯀꯩ ꯆꯒꯠ ꯇꯧꯕꯅꯣ? ꯑꯁ, ꯑꯃꯨꯛ ꯀꯥꯎꯔꯕꯣ? ꯍꯣꯏ, ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯀꯥꯎꯒꯜꯂꯦ꯫ ꯀꯩ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯀꯣꯛꯁꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤ ꯚꯤꯇꯥꯃꯤꯟ ꯋꯥꯠꯇꯧꯔꯤꯅꯤ꯫ ꯋꯥꯊꯤ ꯑꯃꯨꯛ꯫ ꯑꯗꯣ ꯀꯩꯅꯣ ꯗꯥꯏꯌꯦꯅ ꯍꯥꯏꯗꯨꯕꯣ? ꯆꯒꯠ ꯇꯧꯕꯁꯦ ꯀꯩꯅꯣꯕ? ꯑꯣ, ꯅꯤꯡꯊꯧꯂꯦꯝꯕꯅ ꯅꯉꯣꯟꯗ ꯍꯥꯟꯅꯒꯨꯝ ꯆꯒꯠ ꯇꯧꯔꯤꯕ꯭ꯔꯥ ꯁꯤꯅꯤꯗ꯫ ꯂꯨꯁꯤꯅ ꯁꯠ, ꯑꯣ, ꯑꯗꯨꯗꯤ ꯍꯟꯗꯛꯁꯤꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦꯗ ꯍꯦ꯫ ꯑꯩꯅ ꯅꯣꯡꯃ ꯈꯔ ꯊꯤꯔꯞꯆꯔꯨꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯣ, ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯑꯗꯣ ꯅꯪꯒꯤꯗꯤ ꯅꯉꯣꯟꯗ ꯉꯥꯎꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯗꯥꯏ, ꯑꯗꯨꯗꯤ?
ꯑꯁ ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯔꯤꯝꯇ ꯌꯦꯜꯂꯛꯈꯤꯗꯕ ꯀꯨꯏꯔꯦ ꯄꯜꯂꯒꯅꯨ ꯗꯥꯎꯒ ꯌꯥꯎꯔꯦꯀꯣ ꯑꯃꯨꯛ ꯅꯪ ꯅꯍꯥꯟꯅ ꯄꯜꯂꯒ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯅ ꯃꯌꯨꯝ ꯆꯠꯂꯒ ꯇꯤꯛꯅ ꯆꯩꯔꯒ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯐꯥꯎ ꯏꯀꯥꯏꯕ ꯁꯨꯛꯈꯪ ꯈꯪꯗꯕꯤ ꯅꯨꯄꯤꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯁ ꯀꯩꯅꯣ ꯅꯪꯗꯤ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗꯒ ꯊꯥꯕꯤꯔꯨꯔꯕꯣ ꯂꯨꯁꯤꯅ ꯍꯣꯏ ꯊꯥꯔꯨꯔꯦ ꯌꯥꯝ ꯁꯥꯊꯤꯔꯝꯃꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤꯁꯦ ꯍꯣꯏ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯇꯧꯔꯗꯤ ꯁꯥꯊꯤꯕꯤ ꯑꯣꯜꯂꯛꯄ ꯇꯥꯕ ꯌꯦꯁ ꯔꯥꯏꯠ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯔꯥꯏꯠ ꯂꯨꯁꯤꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯨꯠꯁꯥꯁꯤꯡꯗꯨ ꯑꯃꯃꯝ ꯄꯥꯏꯕꯤ ꯑꯣꯏꯅ ꯁꯨꯝ ꯁꯥꯟꯅꯔꯒ ꯍꯥꯏꯔꯛꯏ ꯑꯗꯣ ꯂꯨꯁꯤ ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖꯁꯨ ꯂꯣꯏꯔꯦ ꯑꯩ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯎꯕ ꯍꯧꯔꯦ ꯀꯝꯄꯦꯅꯤꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯔꯥ ꯅꯪꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯂꯨꯁꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯑꯗꯨꯒ ꯗꯥꯍꯦꯟ ꯆꯦꯟꯕ ꯆꯣꯡꯕ ꯑꯗꯨꯒꯤ ꯋꯥꯒ ꯊꯣꯛꯈꯤꯁꯤꯗ ꯑꯩ ꯈꯤꯇꯪ ꯀꯨꯏꯅ ꯂꯩ ꯁꯥꯖꯈꯤꯒꯦ ꯑꯦ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏꯅ ꯑꯃ ꯍꯥꯏ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯃ ꯍꯥꯏ ꯀꯩꯅꯣ ꯌꯥꯕ꯭ꯔꯥ ꯍꯦꯛꯇ ꯂꯨꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯕꯩꯅꯦ ꯍꯥꯏꯔꯤꯁꯦ ꯑꯁ ꯂꯨꯁꯤ ꯀꯨꯏꯗꯤ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗ꯭ꯔꯃꯛꯁꯨ ꯆꯦꯟꯁꯤꯜꯂꯒ ꯍꯥꯟꯅ ꯂꯩꯔꯁꯤꯕ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯍꯥꯟꯈꯤ ꯇꯥꯔꯤꯃꯦ ꯑꯩꯕꯣ ꯑꯦ ꯀꯅꯥ ꯃꯤꯅ ꯍꯥꯟꯗꯣꯏꯕ ꯅꯅꯥꯛꯇ ꯇꯠꯇꯅ ꯇꯣꯏꯅ ꯉꯪꯂꯤꯕ ꯈꯣꯏꯃꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯗꯥ ꯅꯤꯡꯊꯧꯅꯅꯦ ꯑꯩꯕꯨ ꯂꯥꯛꯆꯕꯗꯤ ꯀꯩꯁꯨꯝꯇ ꯉꯝꯃꯣꯏ ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯆꯥꯎ ꯅꯨꯄꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯍꯜꯂꯤꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤꯀꯣ ꯅꯪ ꯂꯨꯁꯤ ꯐꯝꯂꯝꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ ꯐꯨꯛ ꯋꯥ ꯍꯥꯏꯒꯦ ꯇꯧꯅ ꯑꯗꯨꯕꯨ ꯃꯀꯣꯛꯇꯣ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯃꯃꯤꯠꯇꯨꯅ ꯎꯔꯤꯕ ꯄꯣꯠ ꯆꯩ ꯎ ꯋꯥꯅ ꯆꯤꯡꯕꯁꯤꯡꯗꯨ ꯃꯃꯤ ꯁꯥꯃꯤ ꯂꯦꯡꯂꯤ ꯂꯦꯡꯂꯤ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯇꯧꯗꯨꯗ ꯂꯨꯁꯤ ꯈꯪꯍꯧꯗ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯍꯥꯏꯊꯔꯛꯀꯦ ꯇꯧꯔꯛꯂꯝꯃꯤ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯕꯨ ꯁꯠ ꯉꯥꯛꯇꯨꯅ ꯂꯨꯁꯤ ꯂꯨꯁꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯂꯨꯁꯤ 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 ꯇꯞꯅ ꯗꯥꯍꯦꯟ ꯑꯩꯒꯤ ꯀꯣꯛꯁꯦ ꯉꯥꯎꯕꯅ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯤꯁꯨ ꯕ꯭ꯂꯔ ꯆꯠꯈꯤꯕꯒꯨꯝ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕꯅ ꯑꯁ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯤ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯄꯨꯝꯍꯦꯟꯕꯅ ꯂꯨꯁꯤꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯄꯨꯔꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯍꯜꯂꯒ ꯐꯝꯍꯜꯂꯛꯂꯦ ꯉꯁꯤ ꯑꯌꯨꯛꯀꯤ ꯀꯔꯤꯝꯇ ꯆꯥꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯂꯨꯁꯤ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯨꯛ ꯍꯥꯡꯂꯒꯗꯤ ꯀꯣꯛ ꯉꯥꯎꯕꯅꯤ ꯇꯨꯃꯤꯟ ꯂꯩ ꯂꯨꯁꯤ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯅꯣꯟꯊꯔꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯪ ꯌꯧꯊꯣꯛꯂꯨꯔꯁꯤ ꯀꯥꯟꯅꯗꯦ ꯌꯥꯅꯤ ꯌꯥꯔꯅꯤꯌꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯄꯨꯝꯍꯦꯟꯕꯅ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯪ ꯐꯠ ꯆꯠꯊꯣꯛꯂꯨꯔꯒ ꯌꯨꯝꯗ ꯑꯣꯏꯅ ꯊꯤꯜꯂꯝꯃꯒꯦ ꯌꯨꯝ ꯐꯥꯎꯕ ꯂꯨꯁꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯗꯨꯃꯛ ꯌꯥꯈ꯭ꯔꯦ ꯑꯅꯤꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯨꯁꯤꯒꯤ ꯍꯛꯆꯥꯡꯗꯣ ꯐꯖꯅ ꯆꯦꯛ ꯅꯨꯡ ꯇꯧꯔ ꯃꯇꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯇꯦꯁ ꯇꯧꯅꯕꯅꯤ ꯍꯥꯏꯗꯅ ꯈꯔ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯦ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯅꯗꯤ ꯂꯨꯁꯤ ꯃꯀꯣꯛ ꯉꯥꯎꯕ ꯃꯃꯤꯠ ꯆꯣꯏꯕꯗꯨꯗꯤ ꯐꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯄꯨꯝꯍꯦꯟꯕꯅ ꯇꯦꯁ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯔꯤꯖꯜꯗꯤ ꯊꯔꯁꯗꯦ ꯑꯗꯨꯋꯥꯏꯗ ꯇꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏꯗꯣ ꯊꯔꯁꯗꯦꯗꯗꯤ ꯑꯩ ꯀꯝꯄꯦꯅꯤꯒꯤ ꯃꯤꯇꯤꯡ ꯂꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯨꯁꯤꯅ ꯌꯥꯅꯤꯗ ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯂꯧꯔꯒꯦ ꯏꯃꯥꯈꯣꯏꯁꯨ ꯆꯠꯂꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯍꯣꯏ ꯕꯥ ꯌꯥꯔꯦꯁꯤ ꯌꯨꯝ ꯊꯤꯜꯂꯣ ꯑꯩ ꯋꯥꯔꯤ ꯄꯣꯊꯥꯅꯤꯡꯂꯦ ꯏꯁꯥꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯖꯅ ꯄꯣꯊꯥꯔꯁꯤꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯑꯗꯨꯏꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯌꯦ ꯅꯪꯀꯣ ꯃꯤꯍꯨꯠꯄꯤ ꯍꯥꯏꯔꯤꯁꯤꯅꯤ ꯂꯨꯁꯤ ꯀꯔꯤꯝꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ ꯅꯣꯛꯐꯦꯠꯈꯛ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯂꯨꯁꯤꯕꯨ ꯄꯨꯝꯍꯦꯟꯕꯅ ꯇꯧꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕꯃꯨꯛ ꯊꯤꯟꯖꯤꯟꯕꯤꯔꯝꯂꯒ ꯄꯨꯝꯍꯦꯟꯕꯁꯨ ꯑꯗꯨꯃꯛ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔ ꯃꯇꯨꯡꯗ ꯂꯨꯁꯤꯗꯨ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯝꯇꯥꯒ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯨꯅ ꯅꯍꯥꯟ ꯇꯦꯁ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯜ ꯈꯪꯕ ꯆꯠꯂꯝꯃꯤ ꯂꯨꯁꯤ ꯑꯃꯗꯤ ꯃꯝꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂ ꯃꯇꯨꯡ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯑꯃꯛꯄꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯝꯇꯥꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗꯕꯣ ꯏꯆꯥꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯀꯔꯤꯃꯇ ꯇꯧꯔꯣꯏꯌꯦ ꯍꯤꯗꯥꯛ ꯄꯤꯔꯛꯂꯤꯕꯁꯤꯡꯗꯣ ꯃꯗꯨꯗ ꯅꯤꯡꯊꯤꯅ ꯆꯥꯎ ꯏꯃꯥꯒꯤ ꯂꯨꯁꯤ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯨꯀꯣ ꯁꯣꯟꯊꯒꯅꯨ ꯃꯝꯇꯥ ꯃꯥꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯗꯤ ꯃꯥꯅ ꯍꯦꯟꯅ ꯁꯣꯟꯊꯔꯕꯅꯤ ꯋꯥꯈꯜꯗꯨꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕꯅ ꯄꯤꯛ ꯊꯟꯕꯅ ꯌꯣꯝꯈ꯭ꯔꯕꯅꯤ ꯂꯨꯁꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯂꯥꯛꯂꯒ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯅ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯍꯤꯞꯂꯛꯏ ꯃꯝꯇꯥ ꯃꯈꯥꯗꯨꯗ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯍꯧ ꯁꯣꯜꯍꯧꯏ ꯀꯔꯝꯕ ꯀꯨꯝꯍꯩꯅꯣ
ꯏꯁꯣꯔ ꯅꯪꯅ ꯏꯆꯥꯁꯤꯗ ꯁꯥꯟꯅꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯨꯝꯍꯩꯅꯣꯅꯦ? ꯏꯆꯥꯕꯨ ꯁꯣꯏꯗ ꯉꯥꯝꯗꯕꯗꯗꯤ ꯄꯤꯕꯤꯔꯝꯃꯨꯀꯣ ꯏꯁꯣꯔ꯫ ꯄꯨꯛꯅꯤꯡꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯩ ꯃꯝꯇꯥ ꯃꯆꯥꯒꯤꯗꯃꯛ꯫ ꯁꯣꯝ ꯀꯥꯗꯨꯗꯅ ꯂꯨꯁꯤ ꯍꯤꯞꯅ ꯍꯤꯞꯅ ꯑꯗꯨꯃꯛ ꯇꯥꯔꯛꯏ ꯅꯥꯀꯣꯡꯗꯨꯗ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯨ ꯋꯥꯍꯩ ꯃꯇꯦꯛ ꯑꯃ꯫ ꯃꯥꯒꯤꯁꯦ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯅꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯥꯔꯦ꯫ ꯇ꯭ꯌꯨꯃꯔ ꯐꯣꯔꯝ ꯇꯧꯕ ꯍꯧꯔꯦ ꯁꯤꯁꯇꯔꯒꯤꯁꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯁ꯭ꯇꯦꯖꯇ ꯂꯩꯔꯤ, ꯃꯥꯏꯅꯔ ꯑꯣꯏꯅ ꯂꯩꯔꯤ, ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯔꯥꯏ ꯂꯥꯏꯊꯣꯛꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯍꯦꯛꯇ꯫ ꯑꯗꯨꯅ ꯁꯤꯁꯇꯔꯒꯤꯁꯦ ꯅꯤꯡꯊꯤꯅ ꯍꯦꯟꯅ ꯀꯨꯞꯊꯅ ꯌꯦꯡꯂ ꯃꯇꯨꯡ ꯁꯔꯖꯔꯤꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯦꯗꯤꯌꯦꯁꯟ ꯊꯦꯔꯥꯄꯤꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯏꯚꯟ ꯀꯦꯃꯣꯊꯦꯔꯥꯄꯤ ꯐꯥꯎꯕ ꯇꯧꯕ ꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯅꯩꯔꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕꯗꯨ ꯌꯦꯡꯂꯒ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡꯗꯨꯗꯅꯤ ꯂꯨꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕ꯫ ꯂꯨꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯦ, ꯃꯕꯨꯛꯅꯤꯡꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯤꯕ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯀꯔꯤꯅꯣ? ꯑꯩ ꯏꯁꯥꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ, ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯟꯖꯤꯜꯂꯣꯏꯗꯕ ꯃꯤꯀꯨꯞ꯫ ꯃꯤꯀꯨꯞꯁꯤ ꯂꯥꯛꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯩ ꯃꯔꯝꯒꯤꯅꯣ? ꯏꯁꯣꯔ, ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯑꯃ ꯁꯤꯟꯅꯕꯤꯔꯤꯕ? ꯑꯩ ꯄꯥꯝꯗꯦ, ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯄꯣꯠꯂꯨꯝꯁꯦ, ꯑꯩ ꯄꯥꯝꯗꯦ꯫ ꯂꯨꯁꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯩ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜꯗꯣ ꯌꯧꯅ ꯈꯟꯖꯤꯟꯖꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯨ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯤ ꯀꯣꯜꯗ꯫ ꯄꯨꯝꯍꯦꯟꯕꯅ, "ꯉꯔꯥꯡ ꯗꯣꯛꯇꯔ ꯆꯠꯄ꯭ꯔꯣ?" ꯂꯨꯁꯤ ꯇꯞꯅ, "ꯆꯠꯂꯦ." "ꯔꯤꯖꯜꯗꯤ ꯈꯪꯉꯕꯣ?" "ꯈꯪꯉꯦ." "ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ? ꯀꯩꯒꯤ ꯑꯣꯏꯔꯝꯃꯒꯦ? ꯀꯣꯛ ꯉꯥꯎꯕꯤ ꯍꯧꯔꯛꯏꯗꯨꯕꯣ?" ꯂꯨꯁꯤ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ, "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ. ꯗꯥꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯏꯔꯛꯏ, ꯁꯤ ꯆꯥꯔꯒ ꯑꯗꯨꯝ ꯐꯒꯅꯤ ꯍꯥꯏꯔꯛꯏ." "ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ." "ꯅꯪꯒꯤꯗꯣ ꯑꯩꯗꯤ ꯀꯩꯒꯤ ꯀꯣꯛ ꯉꯥꯎꯔꯛꯂꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯈꯪꯉꯤ. ꯍꯥꯏꯔꯧꯔꯥ?" "ꯅꯪꯒꯤ ꯐꯥꯒꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ?" "ꯐꯥꯒꯤ ꯅꯠꯇꯤꯌꯦ." ꯂꯨꯁꯤ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯄꯨꯝꯍꯦꯟꯕꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ "ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤ ꯚꯤꯇꯥꯃꯤꯟ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯗꯅ, ꯑꯗꯨ ꯋꯥꯠꯄꯒꯤꯅꯤ ꯅꯪꯅ ꯀꯣꯛ ꯉꯥꯎꯕꯤ ꯇꯧꯔꯤꯗꯣ꯫ ꯀꯥꯟꯅꯗꯦ, ꯂꯨꯍꯣꯡꯂꯁꯤ ꯊꯨꯅ. ꯑꯗꯨꯒ ꯅꯪ ꯅꯁꯥꯗꯣ ꯀꯟꯅꯕ ꯐꯅꯕ ꯅꯨꯡꯁꯤ ꯚꯤꯇꯥꯃꯤꯟ ꯃꯌꯥꯝ ꯃꯌꯥꯝ ꯂꯦꯞꯇꯅ ꯁꯨꯝ ꯄꯤꯊꯛꯂꯒ ꯑꯣꯏꯅ ꯊꯝꯂꯒꯦ." "ꯗꯥꯌꯟ." "ꯍꯥꯎ." ꯂꯨꯁꯤ ꯁꯣꯝꯗ ꯃꯊꯟꯇ ꯃꯄꯤ ꯏꯔꯥꯛ ꯆꯦꯜꯂꯛꯏ꯫ ꯄꯨꯝꯍꯦꯟꯕꯅ ꯍꯟꯖꯤꯟꯅ, "ꯀꯩ ꯍꯥꯏꯒꯦ ꯚꯤꯇꯥꯃꯤꯟ ꯋꯥꯠꯄꯤ?" "ꯊꯝꯂꯒꯦ ꯀꯣꯜ." "ꯑꯦ, ꯀꯔꯤꯒꯤ?" "ꯇꯨꯝꯅꯤꯡꯂꯦ ꯑꯩ, ꯇꯨꯝꯂꯒꯦ. ꯗꯥꯌꯟꯁꯨ ꯇꯨꯝꯊꯣꯛꯂꯣꯕ." "ꯀꯩꯅꯣ, ꯉꯟꯗ꯭ꯔꯣ?" "ꯉꯟꯗꯦ, ꯇꯨꯝꯃꯨ, ꯑꯩ ꯇꯨꯝꯅꯤꯡꯂꯦꯕ." ꯄꯨꯝꯍꯦꯟꯕꯅ, "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯅꯨꯡꯁꯤ ꯚꯤꯇꯥꯃꯤꯟ ꯈꯪꯋꯥꯠ ꯋꯥꯠꯂꯛꯄꯒꯤꯅꯤ ꯅꯪꯅ ꯊꯨꯅ ꯈꯨꯗꯛꯁꯤꯗ ꯇꯨꯝꯅꯤꯡꯂꯛꯏꯁꯦ. ꯐꯔꯦ, ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯑꯗꯨꯗꯤ." "ꯗꯥꯌꯟꯁꯨ ꯇꯨꯝꯖꯔꯣ." "ꯑꯣꯀꯦ, ꯒꯨꯗ ꯅꯥꯏꯠ ꯃꯥꯏ ꯂꯚ." "ꯅꯥꯏꯠ ꯇꯨ." ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯅꯤꯗꯣ ꯀꯣꯜ ꯀꯛꯅꯔꯛꯂꯦ꯫ ꯂꯨꯁꯤ ꯀꯣꯜ ꯀꯛꯈ꯭ꯔ ꯃꯇꯨꯡ ꯃꯃꯥꯏꯗꯨ ꯈꯨꯝꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯀꯞꯄꯤ ꯄꯦꯟꯅ꯫ ꯑꯗꯨꯒ, "ꯑꯩꯒꯤ ꯏꯆꯦꯁꯤꯅꯗꯤ ꯀꯔꯝ ꯅꯉꯣꯟꯗ ꯍꯥꯏꯒꯅꯤ? ꯑꯩꯅꯁꯨ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯄꯣꯛꯇꯦ ꯅꯉꯣꯟꯗ. ꯗꯥꯌꯟ, ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ, ꯋꯥꯈꯜ ꯋꯥꯈꯤꯅꯤ ꯑꯩꯅ ꯈꯟꯕꯗꯗ. ꯑꯩ ꯅꯉꯣꯟꯗ ꯑꯩꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯔꯝꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯑꯩ ꯉꯝꯗ꯭ꯔꯦ." ꯂꯨꯁꯤꯒꯤ ꯄꯨꯛꯅꯤꯡꯗꯨꯅ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗ ꯁꯦꯡꯅ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯄꯣꯠꯂꯨꯝ ꯄꯨꯅꯕ ꯃꯊꯥ ꯁꯥꯅꯕ ꯄꯣꯠꯇꯤ ꯍꯥꯞꯅꯤꯡꯗꯦ ꯅꯤꯡꯕꯒꯤ ꯇꯝꯊꯣꯛꯄꯁꯤꯃ ꯁꯨꯛꯄꯥꯝ ꯄꯥꯝꯈꯤꯗ꯭ꯔꯦ ꯂꯨꯁꯤꯅ꯫ "ꯊꯝꯂꯒꯦ, ꯅꯐꯝꯗꯒꯤ ꯑꯗꯨꯃꯛ ꯑꯩ ꯂꯣꯠꯇꯨꯅ ꯊꯝꯂꯒꯦ. ꯃꯁꯤꯃꯗꯤ ꯑꯩ ꯂꯣꯟꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯇ ꯊꯝꯂꯒꯦ. ꯑꯩ ꯊꯝꯂꯒꯦ." ꯅꯣꯡꯃ ꯅꯤꯅꯤꯗꯨꯗ ꯂꯨꯁꯤꯗꯨ ꯀꯞꯄꯇꯅ ꯁꯔꯨꯛ ꯑꯣꯏꯔꯒ ꯂꯥꯛꯂꯦ꯫ ꯂꯨꯁꯤꯒꯤ ꯑꯅꯥꯕꯗꯨꯒꯤ ꯃꯔꯝꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯐꯥꯎꯕ ꯌꯧꯈ꯭ꯔꯦ꯫ ꯂꯨꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯃꯝꯇꯥꯗꯤ ꯍꯦꯟꯅ ꯃꯥꯅ ꯋꯥꯖꯈ꯭ꯔꯦ꯫ ꯃꯝꯇꯥꯒꯤ ꯋꯥꯖꯕ ꯃꯇꯧꯗꯣ ꯂꯨꯁꯤꯅ ꯍꯦꯛ ꯍꯦꯛ ꯊꯦꯝꯖꯤꯟꯕꯤ ꯐꯥꯖꯤꯟꯕꯤ ꯇꯧꯔꯗꯨꯅ ꯂꯥꯛꯂꯤ꯫
ꯑꯌꯨꯛꯇꯨꯅꯤ ꯅꯤꯡꯊꯧꯂꯦꯝꯕ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯂꯨꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥ ꯏꯁꯤꯡ ꯆꯥ ꯊꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯁꯤꯒ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯕꯒꯤ ꯊꯑꯣꯏꯅ ꯂꯥꯛꯄꯅꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤꯗꯤ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ ꯍꯔꯥꯎꯖꯕꯤꯅꯤ ꯆꯥ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡꯗ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯂꯛꯏ ꯑꯅꯥꯕ ꯀꯔꯤ ꯑꯃ ꯁꯨꯝ ꯍꯪꯕꯒꯤ ꯅꯃꯥꯗ ꯂꯨꯁꯤ ꯃꯥꯒꯤ ꯃꯁꯝꯗꯨ ꯍꯥꯠꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ ꯅꯤꯡꯊꯧꯂꯦꯝꯕꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯛꯄꯗꯨꯗ ꯌꯦꯡꯂꯛꯏ ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯁꯝꯗꯣ ꯀꯛꯀꯅꯨ ꯑꯗꯨꯝ ꯁꯥꯡꯍꯜꯂꯨ ꯅꯨꯄꯤꯅ ꯁꯝ ꯁꯥꯡꯕꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯄꯥꯝꯖꯕꯤꯅꯤ ꯂꯨꯁꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯁꯝꯗꯨ ꯇꯞꯅ ꯍꯦꯌꯔ ꯀ꯭ꯂꯤꯞꯁ ꯑꯃꯅ ꯇꯧꯔꯒ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯇꯨꯅ ꯀꯩ ꯂꯩꯔꯒꯦ ꯗꯥ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯀꯥꯗ ꯏꯅꯥꯛꯇ ꯂꯥꯛꯂꯤꯁꯤꯕꯣ ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯃꯤ ꯑꯁꯨꯝ ꯎꯅꯤꯡꯂꯛꯄ ꯅꯪꯗꯣ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯒꯤ ꯀꯥꯁꯤꯗ ꯂꯨꯁꯤ ꯐꯝꯂꯝꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯠꯂꯝꯕ ꯁꯝꯖꯦꯠꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯅ ꯗꯥ ꯅꯤꯡꯊꯧ ꯑꯩꯅ ꯗꯥ ꯅꯤꯡꯊꯧꯁꯦ ꯌꯥꯝ ꯐꯅ ꯆꯝꯅ ꯂꯨꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯗꯥ ꯅꯤꯡꯊꯧꯅꯁꯨ ꯑꯩꯉꯣꯟꯗ ꯈꯟꯕꯤꯌꯨ ꯃꯤꯠꯌꯦꯡꯗꯣ ꯆꯨꯝꯅ ꯑꯐꯕꯔꯣꯝꯗ ꯑꯣꯏꯅ ꯌꯦꯡꯕꯤꯅꯕ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯜꯃꯛꯅꯤꯅ ꯈꯟꯕꯤꯌꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯧꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕ ꯉꯝꯂꯣꯏꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯅꯪꯅ ꯍꯟꯖꯤꯟ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯑꯩꯅ ꯍꯟꯖꯤꯟ ꯌꯥꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯂꯨꯁꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦꯡꯕ ꯑꯃ ꯄꯤꯔꯛꯎ ꯑꯩ ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕ ꯄꯥꯝꯃꯤ ꯅꯪ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯗ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗꯒꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯝꯇ ꯂꯩꯇꯦ ꯗꯥ ꯅꯤꯡꯊꯧ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯥꯁꯨ ꯑꯅꯥꯕ ꯑꯃ ꯂꯣꯏꯅꯔꯕꯅꯤꯅ ꯀꯔꯤꯁꯨ ꯅꯪꯕꯨ ꯅꯣꯏꯒꯤ ꯑꯃꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯔꯣꯏ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜꯗꯒꯤ ꯀꯩꯗꯒꯤ ꯂꯟ ꯊꯨꯝꯗꯤ ꯐꯖꯅ ꯇꯨꯝꯕꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯁꯣꯏꯗꯅ ꯅꯥꯊꯩꯔꯒ ꯆꯦꯟꯈ꯭ꯔꯅꯤꯅꯦ ꯅꯨꯄꯥꯗꯨꯅ ꯂꯨꯁꯤꯅ ꯃꯔꯧ ꯂꯩꯅ ꯑꯗꯨꯒꯤꯗꯃꯛꯇ ꯗꯥ ꯅꯤꯡꯊꯧꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯅ ꯅꯥꯕ ꯅꯥꯗꯕ ꯅꯪꯒꯤ ꯅꯊꯧ ꯁꯤꯀꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯅ ꯗꯥꯏꯟꯒꯤꯁꯨ ꯅꯪ ꯅꯁꯥ ꯂꯩꯕ ꯀꯣꯟꯅꯅꯕ ꯁꯦꯜꯗ ꯅꯠꯇꯅ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯂꯛꯏ ꯑꯗꯨꯗ ꯅꯠꯇ ꯈꯨꯕꯥꯛꯁꯨ ꯇꯞꯅ ꯈꯨꯔꯒ ꯋꯥ ꯅꯪꯅ ꯄꯨꯝꯍꯦꯟꯕ ꯅꯨꯡꯁꯤꯕꯁꯤ ꯅꯨꯡꯁꯤꯗꯀꯣ ꯑꯁ ꯆꯠꯆꯩꯗꯀꯣ ꯄꯨꯝꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩ ꯅꯪꯁꯤ ꯃꯨꯟꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯗꯥ ꯅꯤꯡꯊꯧ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯅꯤꯡꯊꯧꯂꯦꯝꯕ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯨꯁꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯈꯪꯆꯤꯡꯁꯤꯜꯂꯤ ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ ꯑꯩꯁꯤꯅ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯉꯨ ꯈꯔ ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯛꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯨ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯒꯤ ꯄꯨꯝꯍꯦꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯅꯪꯕꯨ ꯃꯨꯟꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯅꯤꯡꯊꯧ ꯅꯠꯇꯦ ꯑꯩ ꯅꯤꯡꯊꯧꯂꯦꯝꯕ ꯅꯠꯇꯦ ꯂꯨꯁꯤ ꯁꯥꯎꯅꯤꯡꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯅꯤꯡꯊꯧꯂꯦꯝꯕ ꯄꯥꯏꯔꯝꯕ ꯂꯨꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯔꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯃꯃꯥꯏꯗꯨꯗ ꯄꯥꯏꯔꯛꯏ ꯂꯨꯁꯤꯁꯨ ꯁꯥꯎꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯤꯍꯟ ꯈꯪꯒꯠꯂꯒ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯙꯞ ꯑꯗꯨꯗ ꯑꯩꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯅꯤ ꯐꯥꯎꯔꯅꯤ ꯁꯤꯔ ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯁꯨ ꯄꯣꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯅꯁꯥꯗꯨꯗ ꯅꯪꯅ ꯈꯜꯂꯤꯕꯁꯤꯡꯗꯣ ꯑꯩꯅ ꯃꯆꯤꯠ ꯑꯃꯠꯇ ꯐꯥꯎꯕ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯑꯩꯅ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯟꯕꯤꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯨ ꯐꯥꯎꯕ ꯂꯣꯏꯁꯤꯟꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯁꯤꯃꯁꯨ ꯌꯨꯝꯁꯤꯗ ꯃꯇꯨꯡ ꯂꯥꯛꯇꯅꯕ ꯇꯧꯖꯧ ꯅꯁꯥꯅ ꯈꯪꯅ ꯃꯇꯨꯡꯒ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯂꯛꯂꯕꯗꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏ ꯅꯤꯡꯊꯧꯂꯦꯝꯕ ꯇꯞꯅ ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯁꯤꯡꯅꯔꯦ ꯂꯨꯁꯤ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯛ ꯅꯪꯒ ꯈꯥꯏꯒꯠꯂꯦ ꯂꯨꯁꯤꯅ ꯑꯩ ꯀꯔꯤꯝꯇ ꯇꯥꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯅ ꯋꯥ ꯅꯦꯝꯅ ꯍꯥꯏꯔꯤꯉꯩꯗ ꯗꯥ ꯅꯤꯡꯊꯧ ꯊꯣꯛꯈꯤꯕ ꯌꯥꯔꯅꯤ ꯑꯩꯒꯤ ꯀꯥꯁꯤꯗꯒꯤ ꯂꯨꯁꯤ ꯊꯣꯛꯈ꯭ꯔꯣ ꯊꯨꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯂꯨꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯦ ꯑꯗꯨꯒ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕ ꯊꯣꯛꯈ꯭ꯔꯒ ꯁꯥꯎꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯂꯒ ꯁꯣꯜꯂꯛꯏ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯈꯟ ꯍꯦꯟꯖꯤꯜꯂꯛꯄ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏꯅ ꯅꯪꯅ ꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯇꯕ ꯋꯥꯁꯤꯡꯗꯨ ꯁꯣꯜꯂꯒ ꯂꯨꯁꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯃꯇꯧꯗ ꯑꯗꯨꯃꯛ ꯂꯩꯔꯛꯏ ꯁꯣꯝꯗ ꯅꯤꯡꯊꯧꯂꯦꯝꯕꯁꯨ
ꯂꯨꯁꯤꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯂꯨꯁꯤꯒ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯃꯤꯟꯅꯔ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯁꯥꯗꯣ ꯃꯥꯁꯨ ꯑꯁꯥꯎꯕꯅ ꯌꯣꯝꯂꯛꯂꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯃꯍꯥꯛ ꯃꯥꯒꯤ ꯃꯀꯣꯛꯇ ꯌꯦꯛꯇꯨꯅ ꯆꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯏ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯋꯥꯈꯜꯗꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯂꯨꯁꯤꯕꯨ ꯌꯦꯛꯄ ꯑꯃꯗꯤ ꯁꯤꯡꯅꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯁꯣꯜꯂꯛꯏ ꯇꯞꯅ ꯃꯃꯤꯠ ꯏ ꯀꯥꯅ꯫ ꯑꯩꯕꯨ ꯇꯔꯥꯏ ꯇꯔꯥꯏꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯐꯠꯇꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏꯗꯨꯁꯨ ꯑꯩꯅ ꯑꯣꯏꯕ ꯉꯝꯃꯤ, ꯑꯐꯕ ꯑꯣꯏꯕꯁꯨ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯐꯕ ꯏꯪ ꯇꯞꯄ ꯏꯇꯧꯁꯤꯅ ꯅꯪꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝꯗꯨꯅ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯕ ꯇꯥꯔꯦ꯫ ꯐꯠꯇꯕ ꯂꯧ ꯀꯌꯥ ꯇꯧꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯐꯩ, ꯅꯪꯒꯤ ꯅꯤꯡꯖꯕꯒꯤ ꯑꯁꯥ ꯄꯨꯝꯕ ꯊꯨꯗꯦꯛꯇꯨꯅ ꯃꯥꯡꯍꯟꯕ ꯇꯥꯔꯦ꯫ ꯑꯩꯅ ꯃꯥꯡꯍꯟꯕ ꯇꯥꯔꯦ ꯂꯨꯁꯤ ꯅꯪ꯫ ꯅꯤꯡꯊꯧꯂꯦꯝꯕꯗ ꯍꯦꯟꯅ ꯃꯃꯤꯠꯇꯨ ꯈꯥꯔꯛꯏ꯫ ꯋꯥꯈꯜꯗꯨꯗ ꯂꯨꯁꯤꯕꯨ ꯌꯦꯛꯂꯗꯨꯅ ꯐꯠꯇꯕ ꯂꯧ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯗꯅ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ, ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯨꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯤꯡꯖꯔꯤꯕ ꯑꯁꯥ ꯄꯨꯝꯕ ꯊꯨꯗꯦꯛꯇꯨꯅ ꯀꯦꯝꯂꯕ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯥꯝꯖꯕꯅ ꯍꯦꯟꯃꯜꯂꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯑꯉꯥꯎꯕ ꯑꯣꯜꯂꯤ꯫ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯛꯂꯕꯗꯤ ꯑꯐ ꯐꯠꯇ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯁꯤꯗ ꯂꯦꯞꯇꯨꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯃꯥ ꯈꯛꯀꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯨꯡꯁꯤꯕꯗꯒꯤ ꯑꯄꯥꯝꯕꯅ ꯍꯦꯟꯅ ꯍꯦꯜꯂꯛꯂꯕꯗꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯨ ꯄꯣꯛꯂꯛꯏ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯀꯣꯛꯇꯨꯗ꯫ ꯐꯠꯇꯕꯗꯨꯅ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯗꯨꯅ ꯐꯠꯇꯕꯗ ꯃꯥꯡꯖꯤꯟ ꯊꯥꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕꯗ ꯀꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯦꯟꯖꯤꯜꯂꯤꯕꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯀꯥꯟꯅꯗꯕ ꯑꯐ ꯐꯠꯇ ꯑꯅꯤꯃꯛꯀꯤ ꯃꯈꯜꯁꯤꯡꯁꯤ ꯂꯣꯏꯅ ꯂꯩꯒꯅꯤ꯫ ꯂꯩꯐꯝꯁꯨ ꯊꯣꯛꯄꯅꯤ ꯃꯁꯥꯅ ꯇꯥꯅ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯠꯇ ꯋꯥꯈꯜ ꯑꯗꯨꯗ ꯐꯠꯇꯕꯒꯤ ꯃꯔꯨ ꯍꯨꯟꯈ꯭ꯔꯦ꯫ ꯐꯠꯇꯕ ꯂꯧ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯂꯨꯁꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕ ꯄꯣꯛꯄꯅ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯟꯖꯤꯜꯂꯛꯄ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯄꯨꯝꯍꯦꯟꯕꯒꯤ ꯃꯔꯝꯗ ꯅꯠꯇ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯀꯝꯗꯧꯕ ꯍꯥꯏꯅ ꯂꯣꯏꯅ ꯈꯪꯗꯣꯛꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯍꯥꯏꯕꯗꯨ ꯇꯥꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ꯫ ꯑꯗꯨꯒ ꯕꯣꯁ, ꯄꯨꯝꯍꯦꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯁꯤ ꯅꯨꯄꯤ ꯌꯥꯝꯅ ꯈꯟꯕ ꯃꯤꯗꯥ ꯑꯃꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯒꯗꯧꯕꯤꯁꯤ ꯅꯣꯞꯄ ꯌꯥꯔꯣꯏ꯫ ꯍꯥꯏꯕꯗꯤ ꯏꯖꯠ ꯁꯪꯃꯥꯟ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯤꯕꯨ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄ, ꯏꯖꯠꯄꯨ ꯌꯥꯝ ꯂꯨꯝꯅ ꯈꯟꯖꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ, ꯄꯣꯛꯈ꯭ꯔꯦ ꯃꯁꯥꯗ꯫ ꯑꯣꯀꯦ, ꯌꯥꯔꯦ, ꯑꯗꯨꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯝ ꯑꯩꯒꯤꯁꯤꯗ ꯂꯩꯌꯨ꯫ ꯊꯕꯛ ꯑꯆꯧꯕ ꯑꯃꯒ ꯂꯩꯔꯤ, ꯃꯗꯨꯁꯨ ꯑꯊꯨꯕꯤꯗ ꯍꯧꯅꯕ ꯇꯧꯔꯅꯤ꯫ ꯍꯧꯖꯤꯛꯀꯥꯟ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯦꯡꯊꯕ ꯑꯃ ꯐꯥꯎ ꯌꯥꯗ꯭ꯔꯤ꯫ ꯍꯣꯏ, ꯐꯅꯤ ꯕꯣꯁ꯫ ꯊꯣꯛꯂꯣ ꯑꯗꯨꯗꯤ꯫ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯃꯊꯟꯅꯇ ꯍꯧꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯤꯈꯨꯟꯒꯤ ꯆꯪꯐꯝ ꯂꯝꯕꯤ ꯑꯃꯗꯤ ꯐꯪꯂꯦꯗꯅ ꯀꯥꯏꯔꯅꯤ, ꯑꯩꯅ ꯊꯨꯒꯥꯏꯕ ꯉꯝꯂꯅꯤ꯫ ꯂꯨꯁꯤ, ꯅꯪꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯩꯁꯦ ꯅꯤꯡꯊꯧꯅꯤ, ꯅꯤꯡꯊꯧꯂꯦꯝꯕ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯦ, ꯑꯣꯏꯗꯅꯁꯨ ꯇꯣꯛꯂꯣꯏ꯫ ꯏꯟꯊꯤꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯂꯩꯈꯣꯛꯇꯒꯤ ꯄꯠꯊꯠꯇꯨꯅ ꯑꯩꯒꯤ ꯑꯣꯏꯊꯣꯛꯄ ꯇꯥꯔꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯪ ꯀꯔꯝ ꯆꯦꯅꯤ, ꯀꯔꯥꯏꯗ ꯂꯣꯠꯀꯅꯤ? ꯅꯤꯡꯊꯧꯂꯦꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯄꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯂꯨꯁꯤꯕꯨꯁꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯔꯤ, ꯀꯔꯝ ꯇꯧꯔꯤ, ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯃꯔꯛꯁꯨ ꯃꯁꯥꯃꯛꯅ ꯆꯠꯇꯨꯅ ꯂꯨꯁꯤꯕꯨ ꯂꯣꯟꯅ ꯁꯦꯟꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ, ꯍꯞꯇꯥꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫
Lucy amadi Pumhenba makoi anidu hanagum toina toina sak unaduna wari watai sanabado handaki nongmunini asidadi khara latli. Lucy kari khalino haiba khangde magi wakhalduna. Pumhenba mangondagi lapningba amadi magi oiriba pumba haidokningba tamthokningba machet amata poklamde phauramde masaduda. Adumak tuminata masi ungduna lainingbana hena pokle masado. Pumhenba tabak ama haidokluraga lambi thokladuna mahak Lucy hoigi laikai tu laktun leiri. Pumhenba phone longthoktuna Lucy da call tawrai. Lucy somda phone da yenglaba matungda paikhalai. Hello. Kaidorge hausikpo yumda leiriba natro? Leiye. Kaidorge dahen? Ai noi laikai lei nang thoro. Lucy na. Kaigino? Ai isasi kaya nungai boidi. As kaino? Kuni sak mai unadaba hapta henjilaklaba kaino ni. Hapta amaka unadaba bu kaidorage? Wathi tawno satho. Ai ngairamage noi thongal maya nakna. As dahen. Thoro ai ngaireko kol thame. Pumhen bu wai do hairam laga kol do mana dum kakre. Lucy sora matang saklap hondokre aduga mingsial duda masaki masak sakpham do munna yengduna mikup amani leiram matungda mahak moli thorakle ka dudagi. Lucy na sumang yorokpa gate mapa yorokpududa ningthau lembadu gate hangduna changlakle aduga thongal da ngairaga leuri harisidi nang ngaiba nang lumbagi oire. Lucy pakum di pidi adu mit yengduna oina ningthau lemba mangonda pairap yenglamduna gam chatpa hawi. Mataududa ningthau lembana mo uno nukmino sanaw warido nungsi warido pena yam pena kayang kuina nakoini unaduna nungsinaduna wari sanaraga leiba ngambage haibado yengba tare hausi ningthau lemba wafam matek amani do mathanta haizaraba matungda mahak imung lomda lakibu kauduna changkre somduda na kamdauri Lucy do thorakle Pumhenba Lucy ubada nokfe tawraga kakhalu garida kathai sattoino mo asoi phau asikpa mafam amada koibadi koiragum siko hoiba karosi Lucy wangangda garida kakhatkre Pumhenba sukaraktuna punna anido garido thawraktuna mafam amada khamlakle ingsikpa mafam amada garidudagi anido tapna kumtharai Pumhenba Lucy da yamunna gayak yenglaga leirei mataududa Lucy na kaino kaidorage aduk munna yengiduba Lucy nang kaidorage nasasi mayeng tana ubadong taw chak isingga phasana saba thakku matamga naidrabromta as ai sum tawdi tawdabani dahen gi minani ko ai dum matam chana cha thak tawi khangde nang handaksi kaino mi taw hanaga manati Dayan nang sima kem tawdeba hoise yare ado kaino hapta ama buhe na ay olaga thamidubo nate thengna si unasiga amta yadribadubu kaiginoba toina unamalasu thengna malasu nungsibagi nungsi wari ibada phazaroi thirakani adugini magul khare hena leinaba silliba Pumhenba Lucy ki khazai duda lamlaktuna tapna siklai aduga hairida ko hainunina asengmani Hodo irasu nangna nungsi wari irakpada magul leinaba haina silaklasu aidi somda kaya wana khanglib masi singsina nangnamda khangbidre tawrise Lucy mai thongduda minok semlaga noktuna ai udabado sengna wabra dahena wai kaigino khangde nangse adum uningi nungsibasu adum hengatli adudi kaigumbai khoini se thama thadnate Chahi ama hena punsi supagi unararoi unaba yade haina hairadi kamai tawdoiba adudi nangde aidi nang udabada awahaba pokpa phawbanina nang unaba nangbu yengnaba adum hotnarakani kaigumbai khoini se unadanaba haina awangbu chekpalna khajilamlabasu chekpal dubu thugaiduna nangbu yengnaba hotnarakani awangba akanba singdumna nangaigi mayaida sambaloina kharamlabasu nangi damak ai angam awangbu sigdoldo kaduna nangbu dum thirakani maramdi nang udabada aigi thamoi mihulse jomdrabagum sotharabagum hek phawi adunani Lucy Pumhenbana hairakpa wahaiduna magi thamoidu nauthokhanbada nattana pukningdu nungsiba masu pokhallari
ꯀꯞꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯗꯨ ꯐꯥꯖꯤꯟꯗꯨꯅ ꯂꯨꯁꯤꯅ ꯗꯥꯌꯦꯟ ꯑꯩꯕꯨ ꯁꯦꯡꯅ ꯑꯗꯨ ꯌꯧꯅꯃꯛ ꯍꯦꯛ ꯅꯨꯡꯁꯤꯕ꯭ꯔꯥ? ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ? ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯈꯨꯗꯥꯡ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯛꯂꯒ ꯅꯨꯡꯁꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯁꯨ ꯅꯪꯅ ꯑꯣꯏꯈꯤꯕꯅꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡꯐꯝꯁꯨ ꯅꯪꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯂꯦꯞꯄꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ. ꯗꯥꯌꯦꯟ, ꯑꯗꯨ ꯂꯨꯁꯤ, ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯒꯨꯝ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ꯭ꯔꯥ? ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯗ ꯃꯤꯠꯌꯦꯡ ꯑꯃꯈꯛꯇꯃꯛ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯃꯤꯠꯌꯦꯡꯗꯨ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤ ꯇꯞꯂꯤ ꯇꯞꯂꯤ ꯃꯣꯜꯂꯤ ꯋꯥ ꯍꯥꯏꯔꯛꯏ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯉꯥꯎꯔꯕꯤꯅꯤ ꯗꯥꯌꯦꯟ. ꯑꯩꯅꯁꯨ ꯗꯥꯌꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯗꯨꯗꯒꯤ ꯆꯥꯡ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯅ ꯅꯨꯡꯁꯤ. ꯗꯥꯌꯦꯟ ꯅꯨꯡꯁꯤꯕꯅ ꯗꯥꯌꯦꯟꯒꯤ ꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯃꯐꯝ ꯈꯪꯗ ꯀꯅꯥꯃꯠꯇꯅ ꯊꯤꯕ ꯐꯪꯍꯟꯗ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯐꯥꯎꯕ ꯉꯝꯒꯅꯤ. ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ. ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯕꯗ ꯂꯨꯁꯤ ꯊꯃꯣꯏꯗꯨ ꯇꯅꯤꯛꯏ. ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯅ ꯍꯥꯏꯔꯛꯄ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯨ ꯇꯥꯔꯒ ꯀꯩꯒꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯗꯨꯅ ꯆꯍꯤ ꯆꯨꯞꯄ ꯀꯅꯥ ꯎꯍꯟꯗ ꯂꯣꯠꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯪꯗꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯄ ꯌꯥꯗꯦ. ꯑꯩꯒꯤ ꯊꯋꯥꯏꯅꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒ, ꯊꯃꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯒ ꯏꯗꯣꯝ ꯏꯊꯟꯇ ꯀꯔꯝ ꯂꯩꯍꯧꯗꯣꯏꯕ? ꯀꯃꯥꯏꯅ ꯍꯤꯡꯍꯧꯒꯅꯤ? ꯂꯨꯁꯤꯅ ꯗꯥꯌꯦꯟ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯇꯥꯛꯄ ꯋꯥꯍꯩꯅꯤ. ꯑꯩꯅ ꯀꯩꯁꯨ ꯑꯗꯨꯝ ꯂꯣꯠꯂꯣꯏ. ꯈꯪꯉꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯒꯅꯨ ꯃꯇꯨꯡꯗ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ. ꯍꯣꯏ, ꯍꯥꯏꯔꯔꯣꯏꯒꯦ. ꯑꯗꯨꯅꯦꯕ. ꯑꯗꯨ ꯂꯨꯁꯤ, ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯛꯆꯤꯟꯅ ꯎꯔꯤ. ꯐꯖꯅ ꯑꯝꯇ ꯌꯦꯡꯊꯣꯛꯈꯤꯁꯤ. ꯍꯥꯟꯅꯒꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯎꯗ꯭ꯔꯦ. ꯁꯤꯔꯣ? ꯍꯣꯏ, ꯌꯥꯅꯤꯌꯦ. ꯌꯦꯡꯗ꯭ꯔꯁꯨ ꯀꯔꯤꯝꯇ ꯑꯅꯥꯕ ꯂꯩꯕ ꯅꯠꯇꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯍꯜꯂꯅꯨ. ꯑꯦꯛꯇꯤꯚ ꯑꯣꯏꯌꯨ ꯅꯁꯥꯗꯣ ꯍꯥꯟꯅꯒꯨꯝ. ꯍꯣꯏꯕ. ꯑꯗꯨꯝꯅ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯂꯨꯁꯤ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯂ ꯃꯇꯨꯡꯗ ꯂꯨꯁꯤꯕꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯄꯨꯝꯍꯦꯟꯕꯁꯨ ꯑꯗꯨꯝ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯅꯤꯗꯨꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕ ꯑꯃꯗꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯈ꯭ꯔꯒ, ꯕꯣꯁ, ꯎꯅꯈꯤꯕꯗꯤ ꯂꯣꯏꯈ꯭ꯔꯦ, ꯍꯟꯅꯈ꯭ꯔꯦ. ꯂꯣꯟꯅ ꯀꯥꯞꯄ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯕꯣꯁꯀꯤ ꯋꯥꯆꯞꯇ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ. ꯍꯥꯏꯔꯞ ꯌꯦꯡꯕꯤꯔꯣ. ꯑꯣꯀꯦ. ꯊꯕꯛ ꯌꯥꯝ ꯐꯖꯅ ꯇꯧꯔꯦ. ꯅꯪ ꯒꯨꯗ ꯇꯥꯔꯦ. ꯐꯣꯟꯗꯨꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯨꯄꯥꯗꯨꯁꯨ ꯁꯣꯝꯗ. ꯅꯨꯃꯤꯠ ꯈꯔ, ꯃꯇꯝ ꯈꯔꯃꯨꯛ ꯍꯧꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯨꯁꯤ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ. ꯃꯃꯥꯏꯕꯦꯝꯃꯅ ꯃꯁꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯗꯨꯅ. ꯅꯪꯕꯨ ꯅꯊꯟꯇ ꯆꯠꯇꯧꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯌꯥꯒꯗ꯭ꯔꯥ ꯏꯃꯤ? ꯏꯃꯥ, ꯌꯥꯅꯤꯌꯦ. ꯀꯩꯁꯨꯝ ꯇꯧꯔꯣꯏ. ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗꯪ ꯆꯠꯄꯁꯤꯕꯨ ꯀꯅꯥꯃꯨꯛ ꯂꯣꯏꯅꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ, ꯏꯃꯥꯅ ꯁꯨꯝ ꯄꯥꯈꯠꯆꯕꯒꯤ ꯋꯥꯅꯤꯅꯦ. ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ. ꯑꯗꯣ ꯑꯩ ꯊꯣꯛꯂꯒꯦ ꯏꯃꯥ. ꯆꯠꯂꯣ. ꯂꯨꯁꯤꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ. ꯒꯦꯠ ꯂꯥꯟꯊꯣꯔꯛꯄꯒ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯑꯣꯐ ꯊꯝꯖꯤꯜꯂꯤ. ꯑꯗꯨꯒ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯅꯔꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯐꯔꯦ. ꯑꯩꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯉꯣꯟꯗ, ꯗꯥꯌꯦꯟ, ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯗꯦ, ꯈꯪꯍꯟꯅꯤꯡꯗꯦ. ꯅꯪꯒꯤ ꯋꯥꯈꯜꯗ, ꯀꯣꯛꯇ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯩꯅꯥ ꯐꯪꯍꯟꯅꯤꯡꯗꯦ. ꯑꯗꯨꯒꯤꯅꯤ, ꯃꯔꯝꯁꯤꯒꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯣꯠꯂꯤꯕꯁꯦ, ꯂꯣꯠꯀꯦ ꯌꯥꯎꯅ. ꯂꯨꯁꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯒꯝ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯂꯒ ꯆꯠꯈ꯭ꯔꯦ. ꯑꯗꯨꯃꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯁꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯈ꯭ꯔꯦ. ꯃꯥꯒꯤ ꯌꯦꯡꯒꯗꯕ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯄꯨꯡꯗꯨ ꯅꯨꯃꯤꯗꯥꯡꯋꯥꯏ ꯇꯥꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯄꯨꯡ 4ꯒ ꯃꯤꯅꯠ ꯈꯔ ꯍꯦꯟꯅ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯁ, ꯄꯨꯡꯁꯤꯗꯤ ꯊꯦꯡꯂꯝꯃꯦꯅ. ꯂꯨꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯒꯝ ꯊꯣꯔꯛꯏ. ꯑꯗꯨꯒ ꯄꯥꯔꯀꯤꯡ ꯂꯩꯔꯦꯗꯣꯝ ꯇꯝꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯨꯁꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯝ ꯅꯥꯀꯟꯗꯒꯤ, ꯂꯥꯛꯑꯣ, ꯑꯩ ꯅꯣꯏ ꯆꯠꯀꯗꯣꯏꯅꯤ. ꯏꯇꯥꯎ ꯂꯛꯀꯤꯅ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤ, ꯅꯪꯁꯨ ꯂꯧꯕꯤꯔꯛꯂꯣ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯂꯥꯛꯂꯤꯕꯅꯤ ꯁꯤꯗ. ꯂꯨꯁꯤ ꯌꯦꯡꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯅꯤꯡꯊꯧ ꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯅꯤ, ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ.
Is line natraga amadun tilakadoro. Daning thau, nang nathau laitana swaisida nathau tirakan. Ay hingindi, taningdi. Lucy mamay do fat lay do na chat bahawi, handang mukti ning thau lemba Lucy ki makutu tap haraga. Pagiro, ay nari mayam to. Thabak atopa haidok tagay ni, ay na nang lobulay si. Adugo nang nekta, iray laytok na usita na tawbi yabro. Lucy do ning thau lemba da tingak yeng lai ning thau lemba saugat pa mataw da. Yam to na law. Lucy so handang mukti. Paibu kusitado, aduga ay daning thau so hanbindaroy. Ning thau lemba na san, hira, adudi nang. Wahi do gayak loy na ning thau lemba na Lucy ki khudang do hena chen na paisilaklaga, Lucy sing do na purakli. Lucy ikang na masado padrak ta na dumak lakli. Lucy bumagi gari do da insin boy kay boy taw do na kahalaga masu karak do na. Kay do, dupi nang nadug na nga haygalibo. Dupi na ngagyam haygat ka no, mangsa bayam lakani. Lucy na. Garis na tonglaklabadi, wamasi ang tahibida, kang bida-bida, tuminay po, yumiyaw pang tinbiro, taubiro so. Ning thau lemba Lucy na pay na yenglag to na nokmi-nokmi. Siya, nang isi ay nanong shiri madig, pungtok pini niya. Daning thau, wajoy haran, patapsit hinsilaklabadi. Par, nasi dinang tungay ni. Ning thau lemba, wamakhata garido, spit yang lab thau bahaw siya. Lucy suning thau lemba da mamito na hairap yang lamlama matong tumilay kre. Ning thau lemba na thau riba gari do gi maning da gari ama na su lo na tumin na mong hada inarak pa sulepte. Gari do fana sang na yang na thaurakle Lucy lambe na sum yang lakpada urak pada ngawra do na. Kaino ikoy na sa ni lambi sep una drop. Ning thau lemba uhaya matahairakte. Daning thau tangisi kaino lambi ona. Lucy hairam bawa da sa pleb kre mahak wakal kazik kantharubada gyan taraklaboy tawzarakle. Lucy ning thau lemba da sangtrik yang lakto na. Kaino, kaday da no? Kaday da nang nasalisi? Ay buraga, nang nasalisi kaday da no? Ning thau lemba nokfet tang tawrai, aduga wate hairakte mataw do da. Kay da no, nang naipurisi, kam, darisi tu na kam o tu na. Ning thau lemba tam na usit da na. Ngagsaw tagpinang ngasidi, nang ginungsi ba kumto, pangan batar. Nang bukan ba, nang ginungsi sa banupa do na lakbrahay na so, yung tok batari da na. Lucy gari thawri ba ning thau lemba ki masada mapambom do da, mathong khang da thazilai, aduga. Kam, tu na gari si kam! Kasiti nang upay suklay layro Lucy. Ay na nang nungsirakli ba sa kuiman kre. He, mi pata, sagi koksin ba? Gari si tu na kam ay ba ni? Natsa ba ni ay gari nagi thau na song thau ka ni? Kam, tu na kam! Ning thau lemba, Lucy na hari ba mayam do amatta magi manada hapi kitche. Lucy do mapi tarakle mahak sawning mana sumasado yomle. Aki ba poklak traduna Lucy thawriba tongliba gari ki thongdo hangdok to gi tawrakle. Matawdo da ning thau lemba na Lucy bu makut nama duna manakta simsilaga lengba ngamloi da maong amada phajinduna masado mangona tap napsin halaga phasilaga thamkre. Lucy do koiraw lausay adubu ning thau lemba na hanna tada gari gi speed tudum hena yang na thogalai. Gari do yam yang na thawraklaga mafam amada khamlakle mafam do yumdong pok oina leibani labuk mayayda. Wal na oina loina may kay marima khazilaga. Get asawa amakak panduna manungduda yumzaw amakak oina leiba yumpham ni mafam mado. Gari do manungduda phat thawzilaga khamlakle ning thau lembagi gari gi tungda inarakiba gari do su yoraktuna khamlakle aduga get do su lonsen kre tapna. Ning thau lemba na Lucy bu gari dagi singtharai. Lucy, masado kanthok tu na leplaga ning thau lemba ki mamayda khupang na thadu na kaplaga. May pata, sagi pagsiya ba? Kaino nang nagkalisi ha? Nang natangsi kaino? Ay mo nang yoy na masilaso. Ay di kanbra. Ning thau lemba wahay da, Lucy ki khudang do tapay do na soro manunglom da sing bahawi. Lucy masado yan do na kwayraw lausay. Ipata si tado. Lucy na fana lauzarasu ning thau lemba mana tabi ba ko ba laikhi. Lucy bu ka amada pusilakle ka do da lakta na insili. Ay buthuna mafam si dagi yumda thil
ꯁꯥ ꯅꯪꯒꯤ ꯁꯔꯝꯆꯠꯇꯣ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯠꯊꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯕ ꯍꯦꯛ ꯍꯣꯠꯅꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯑꯩ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯍꯦ ꯁꯥ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯁꯤꯕꯨꯗꯤ ꯈꯪꯖꯤꯜꯂꯣ ꯅꯪ ꯅꯤꯡꯊꯧꯂꯦꯝꯕ ꯋꯥ ꯉꯥꯡꯗ ꯃꯥꯒꯤ ꯂꯤꯠꯂꯝꯕ ꯃꯊꯛꯀꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯝ ꯁꯔꯝꯆꯠ ꯆꯠꯇꯣꯏꯅꯣ ꯒꯥꯎꯃꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯁꯔꯝꯆꯠ ꯆꯠꯀꯦ ꯅꯪꯒꯤ ꯁꯥꯗꯣꯡ ꯑꯩꯅ ꯁꯂꯥꯛ ꯁꯥꯟꯅꯐꯝ ꯑꯣꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯍꯥꯏꯔꯒ ꯂꯨꯁꯤꯕꯨ ꯈꯪꯏꯟ ꯏꯟꯊꯣꯏ ꯂꯨꯁꯤ ꯂꯩꯃꯥꯏꯗꯨꯗ ꯂꯣꯡꯅ ꯇꯥꯏ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯒꯤ ꯃꯊꯛꯇ ꯃꯥꯅ ꯊꯥꯡꯗꯨꯅ ꯂꯨꯁꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯨ ꯌꯦꯡꯕꯗ ꯎꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯁꯦꯒꯥꯏꯕ ꯆꯤꯡꯊꯕ ꯆꯤꯡꯕ ꯍꯧꯏ ꯂꯨꯁꯤ ꯀꯞꯇꯨꯅ ꯂꯩ ꯂꯥꯎꯖꯩ ꯑꯗꯨꯗ ꯅꯠꯇꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅꯁꯨ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯃꯨꯛꯅꯕ ꯂꯥꯛꯅꯔꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯧꯁꯤꯜꯂꯛꯂꯝꯃꯤ ꯌꯥꯝ ꯀꯨꯞꯅ